Nova laaba. Thank you, Nova. Chak charabo. Hello, Sisita. Chak charabo. Ako'y chare, Nova. Ako'y ngasi iromba chai. Lapu iromba. Nova di kay ilang chai. Hawai chai la. Second like to video. Thank you. Anjugi ni to chaman ba do thulawa. ꯐꯪꯗꯦꯗ ꯑꯗꯨꯝ ꯃꯤ ꯂꯥꯛꯄꯗ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯃ ꯄꯤꯔꯛꯏꯕ ꯌꯨꯝꯂꯣꯝꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯁꯨꯇꯤ ꯆꯠꯅꯔꯨꯏꯕꯅꯦ ꯑꯗꯨꯗ ꯃꯀꯛ ꯃꯆꯥ ꯑꯃ ꯄꯤꯔꯛꯏꯕ ꯑꯗꯨ ꯆꯥꯏꯕ ꯃꯅꯤ ꯃꯅꯤ ꯖꯤꯔꯤ ꯅꯤꯡꯉꯣꯜ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯅꯤ ꯖꯤꯔꯤꯔꯣꯝꯒ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯂꯥꯛꯑꯦ ꯅꯣꯛꯑ ꯅꯣꯛꯑꯒ ꯂꯥꯛꯑꯦ ꯌꯦꯡꯉꯨ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯣꯛ ꯂꯩꯌꯨ ꯈꯪꯕ꯭ꯔꯥ ꯂꯛꯈꯤ ꯆꯦꯜꯂꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯅꯥꯎꯕꯗꯨꯅꯤ ꯍꯥꯏꯗꯣ ꯍꯥꯏꯔꯞ ꯃꯥꯟꯅꯕꯅꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤꯗꯤ ꯀꯩꯅꯣ ꯇꯧꯋꯤꯅ ꯃꯣꯏ ꯁꯣꯝꯒꯤꯗꯤ ꯈꯔ ꯑꯗꯨꯗꯣ ꯏꯒꯅꯣꯔ ꯇꯧꯕꯅꯤ ꯅꯥꯎꯕ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯋꯥꯏ ꯆꯥꯏꯔꯣ ꯑꯒꯨꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯏꯅꯣ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤ ꯑꯩꯁ ꯂꯥꯡꯒꯅꯨ ꯑꯩ ꯈꯪꯉꯦ ꯑꯩ ꯍꯥꯏꯔꯤꯅꯤ ꯅꯪꯅ ꯍꯥꯏꯍꯜꯂꯛꯀꯦꯅ ꯑꯩ ꯃꯁꯛꯀ ꯈꯪꯗꯕ ꯀꯥꯏ ꯑꯩ ꯈꯪꯉꯦ ꯅꯪꯒꯤ ꯅꯌꯥ ꯀꯥꯊꯣꯛ ꯅꯣꯛꯄꯗꯣ ꯅꯪ ꯑꯣꯏꯔꯝꯗꯣꯏꯅꯦꯅ ꯑꯗꯨꯒ ꯅꯥꯎꯕꯅ ꯍꯣꯏ ꯌꯥꯏ ꯅꯥꯎꯕ ꯑꯒꯨ ꯀꯥꯏ ꯎꯗꯦ ꯅꯥꯎꯕꯅ ꯎꯗ꯭ꯔꯣ ꯊꯤꯌꯨ ꯑꯩꯅ ꯍꯧꯖꯤꯛꯇ ꯀꯩ ꯍꯥꯏꯒꯦ ꯃꯉꯣꯟꯗ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯂꯥꯛꯑꯦ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯅꯤꯗꯨ ꯁꯛꯑꯦꯟꯕꯤꯁꯤꯅꯤ ꯑꯒꯨ ꯑꯇꯩꯁꯨ ꯂꯩ ꯌꯥꯝꯅ ꯑꯌꯥ ꯁꯤꯌꯥ ꯅꯪ ꯆꯤꯆꯦꯗ ꯀꯧꯔꯛꯄ꯭ꯔꯥ ꯑꯩꯅ ꯅꯉꯣꯟꯗ ꯀꯧꯔꯝꯃꯤꯗꯨꯗꯤ ꯃꯥꯏ ꯅꯦꯠꯇꯣ ꯆꯞꯃꯟꯕꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯅꯦꯠ ꯆꯞꯄ꯭ꯔꯦꯅ ꯑꯩꯒꯤ ꯗꯇꯥꯗꯣ ꯑꯣꯐ ꯇꯧꯔ ꯑꯩꯅ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜꯗꯩ ꯑꯃꯨꯛ ꯋꯥꯏꯐꯥꯏ ꯀꯅꯦꯛ ꯇꯧꯔꯦ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯆꯞꯄꯤꯔꯥꯅ ꯃꯨꯊꯠꯄꯗꯣ ꯃꯥꯏ ꯑꯗꯨꯝ ꯍꯥꯀꯨꯏ ꯆꯞ ꯂꯩꯈꯔꯦ ꯆꯞ ꯃꯥꯟꯅꯔꯦ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁ꯭ꯌꯥꯝ ꯀꯅꯥ ꯑꯦꯜꯕꯤ ꯌꯥꯎꯔꯦ ꯉꯁꯤꯗꯤ सनी कुमार हेलो योर फेस हाँ मेरा फेस क्या करूं सनी जी आके शुभ शुभ बोलिए फेस क्या करेगा बताओ ꯑꯗꯨꯒ ꯊꯤꯌꯨ ꯑꯒꯨ ꯀꯥꯏ ꯂꯩꯒꯦꯅ ꯑꯦꯜꯕꯤ ꯁꯤꯗꯗꯤ ꯂꯩꯔꯦ ꯍꯣꯁ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯏꯕꯣ ꯅꯪ ꯍꯣꯁ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯀꯥꯏꯅ ꯀꯣ ꯍꯣꯁ ꯍꯥꯏꯕꯅꯦ ꯀꯣ ꯍꯣꯁ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯁꯦ ꯅꯣꯛꯏꯁꯦ ꯀꯔꯤ ꯁꯤꯁꯨ ꯅꯪꯅꯦ ꯑꯩ ꯈꯪꯉꯦ ꯅꯪ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯨ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯒꯨ ꯑꯣꯏꯗꯣꯏꯅꯤ ꯑꯁ ꯑꯩꯅ ꯏꯁ ꯀꯔꯤꯅꯣ ꯅꯣꯛꯑ ꯈꯣꯡꯗꯣꯏꯔꯛꯂꯤꯁꯤꯕꯨ ꯀꯥꯏ ꯍꯣꯏ ꯇꯥꯅꯤꯡꯗꯦꯀꯣ ꯃꯁꯥ ꯃꯇꯣꯝꯇꯅ ꯉꯥꯡꯉꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯌꯥꯝꯅ ꯉꯥꯅꯨ ꯑꯣꯏꯅ ꯆꯥꯔꯦ ꯆꯦ ꯑꯟꯖꯨ ꯈꯛꯇ ꯆꯠꯂꯅꯤ ꯍꯥꯏ ꯑꯣ ꯆꯠꯂꯨꯏ ꯍꯥꯏꯔꯣ ꯆꯠꯂꯅꯤ ꯍꯥꯏꯔꯣ ꯁꯣꯝ ꯆꯤꯆꯦ ꯍꯣꯏꯗ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯟꯖꯨ ꯈꯛꯇ ꯆꯠꯂꯅꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅ ꯑꯒꯨ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯨꯒ ꯑꯒꯨꯅꯤ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯒꯨ ꯀꯧꯔꯤꯔꯣ ꯑꯗꯨꯒ ꯅꯥꯎꯕꯅ ꯑꯒꯨ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯨꯒ ꯑꯦꯟꯕꯤꯅ नते सिमंता बोरो लव हेलो सिमंता थैंक यू सो मच एलबी पे आने के लिए आप कहाँ से हो एनबीना कई हाइगे पुंसी खोंगलोय काइन तौसिजेंको कनानो पुंसी खोंगलोयसे नंग ओइदोय नत्रो
ꯑꯗꯨꯒ ꯇꯝ ꯂꯥꯛꯑꯦ ꯎꯏꯒꯦ ꯌꯥꯕ꯭ꯔꯣ ꯌꯥꯔꯗꯤ ꯂꯩꯒꯦ ꯀꯥꯏꯅ ꯂꯩꯌꯨ ꯎꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯍꯩꯅꯧ ꯂꯩ ꯍꯩꯅꯧ ꯃꯦꯠꯂ ꯆꯥꯁꯤ ꯇꯝ ꯑꯗꯨꯒ ꯁꯛꯑꯦꯟꯕꯤꯅ ꯀꯩ ꯍꯥꯏꯒꯦ ꯀꯀꯥ ꯅꯥꯎꯕ ꯍꯥꯏꯒ ꯅꯣꯛꯈ꯭ꯔꯦ ꯁ꯭ꯌꯥꯝꯅ ꯑꯩ ꯊꯕꯛ ꯆꯠꯂꯅꯤ ꯍꯥꯏꯕ ꯍꯥꯏ ꯑꯣ ꯁ꯭ꯌꯥꯝꯁꯦ ꯊꯕꯛ ꯈꯨꯀꯟꯑꯃꯅꯤ ꯁ꯭ꯌꯥꯝ ꯆꯤꯆꯦꯒꯤꯗ ꯂꯩꯅꯤꯡꯗꯗꯕꯩꯔꯥ ꯍꯥꯏꯌꯣ ꯑꯗꯨꯒ ꯁꯛꯑꯦꯟꯕꯤꯅ ꯕ꯭ꯂꯨ ꯄꯤꯌꯣ ꯍꯥꯏ ꯑꯣꯀꯦ ꯑꯗꯨꯒ ꯑꯒꯨ ꯆꯤꯆꯦꯅ ꯕ꯭ꯂꯨꯗꯤ ꯄꯤꯒꯦ ꯑꯗꯨꯒ ꯅꯪ ꯃꯤꯗꯤ ꯃꯦꯠꯂꯛꯀꯅꯨꯀꯣ ꯆꯤꯆꯦꯅ ꯌꯦꯡꯉ ꯑꯗꯨꯝ ꯃꯦꯠꯀꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ पीरबने सिमंता बोरो प्लीज लाइक कर दो चैनल है क्या चैनल है तो सपोर्ट भी कर दो मैं भी आपको कर दूंगी एक कमेंट छोड़ देना कहाँ से हो आप असम से ही लग रहा है अदगी तमना जाद्रदी चली काई तम चट पजाते कुनाम द फमग उयू ꯑꯗꯨꯒ ꯁꯤꯃꯟꯇ ꯕꯣꯔꯣꯅ ꯑꯣꯀꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕ꯭ꯔꯗꯔ ꯑꯗ ꯁꯛꯑꯦꯟꯕꯤꯅ ꯆꯦ ꯑꯩ ꯁꯥꯏꯌꯣꯟ ꯌꯥꯝꯕꯅꯤꯀꯣ ꯑꯁ ꯅꯪ ꯁꯥꯏꯌꯣꯟ ꯃꯌꯥꯝꯗꯤ ꯀꯣꯛ ꯉꯥꯎꯔꯦ ꯑꯗꯨꯒ ꯀꯌꯥ ꯁꯨꯔꯦ ꯑꯒꯨ ꯄꯨꯂꯞꯅ ꯃꯤꯖꯥꯎꯗꯨꯗꯤ ꯃꯤꯖꯥꯎꯗꯣ ꯅꯪ ꯀꯛꯊꯠꯈ꯭ꯔꯕꯣ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯒ ꯅꯥꯎꯕꯅ ꯑꯒꯨ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯅꯥꯎꯕꯅ ꯃꯔꯣꯟ ꯑꯃ ꯅꯥꯎꯕ ꯑꯒꯨꯒꯤ ꯁꯛꯂꯣꯟ ꯀꯌꯥꯝ ꯌꯥꯝꯃꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯔꯟꯕꯤ ꯊꯧꯅꯥ ꯑꯗꯨꯃꯥꯏꯅ ꯑꯀꯣꯝꯕ ꯊꯝꯃꯣꯏ ꯀꯥꯏꯔ ꯂꯩꯖꯅꯤ ꯑꯒꯨꯁꯦ ꯅꯪꯅ ꯂꯥꯛꯅ ꯉꯝꯃꯣꯏ ꯈꯪꯕ꯭ꯔꯥ ꯑꯒꯨꯁꯦ ꯁꯛꯂꯣꯟ ꯌꯥꯝꯃꯤ ꯌꯥꯝꯅ ꯑꯗꯨꯒ ꯑꯗꯩꯗꯤ ꯃꯥꯛꯁꯦ ꯑꯉꯥꯡꯁꯨ ꯌꯥꯝ ꯑꯣꯏꯔꯤꯕꯀꯣ ꯇꯝꯅ ꯍꯥꯏꯕ ꯎꯏꯕ ꯌꯥꯗ꯭ꯔꯗꯤ ꯆꯠꯂꯅꯤ ꯍꯥꯏꯔꯒ ꯍꯛꯀꯥꯝ ꯋꯥ ꯆꯟꯈ꯭ꯔꯦ ꯇꯝ ꯎꯏꯖꯔꯣ ꯅꯪ ꯊꯣꯛꯄ ꯑꯗꯨꯒ ꯁꯛꯑꯦꯟꯕꯤꯅ ꯏꯁ ꯀꯀꯥ ꯅꯥꯎꯕ ꯇꯜꯂꯦꯗ ꯍꯥꯏ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯅꯠꯇꯦ ꯌꯥꯗꯕꯒꯤ ꯍꯥꯏ ꯍꯣ ꯁ꯭ꯌꯥꯝ ꯅꯪ ꯑꯆꯤꯟꯕ ꯃꯊꯧ ꯑꯣꯏꯗꯤ ꯀꯩꯁꯨ ꯋꯥꯔꯧꯗꯦꯀꯣ ꯆꯤꯆꯦꯅ ꯑꯗꯨꯒ ꯑꯗꯨꯝ ꯁꯪꯉꯗꯤ ꯂꯩꯕꯤꯌꯨꯕꯀꯣ ꯑꯗꯨꯒ ꯅꯥꯎꯕꯅ ꯁꯛꯑꯦꯟꯕꯤꯁꯦ ꯑꯥꯏꯗꯤꯗꯒꯤꯁꯨ ꯊꯛ ꯇꯧꯁꯜꯂꯣ ꯍꯥꯏ ꯑꯗꯨꯒ ꯁꯞ ꯍꯥꯏ ꯑꯣ ꯅꯥꯎꯕꯗꯁꯨ ꯁꯞ ꯇꯧꯕꯤꯌꯨ ꯍꯥꯏꯌꯦ ꯁꯛꯑꯦꯟꯕꯤ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯕꯅꯤ ꯆꯦꯅ ꯑꯗꯨꯒ ꯇꯝꯅ ꯍꯥꯏ ꯇꯝꯅ ꯎꯏꯅ ꯇꯥꯏꯞ ꯇꯧꯔ ꯍꯨꯂꯨ ꯖꯨ ꯁꯛꯑꯦꯟꯕꯤꯅ ꯀꯀꯥ ꯅꯥꯎꯕ ꯑꯣꯏꯗꯣꯏꯅꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯣ ꯑꯣꯏꯕ ꯇꯁ ꯑꯩ ꯄꯦꯜꯂꯦꯀꯣ ꯑꯩ ꯁꯤꯅꯤꯡꯉꯦꯀꯣ ꯀꯀꯥꯅ ꯕꯦꯝꯃꯤ ꯀꯩ ꯍꯥꯏꯕ ꯑꯒꯨ ꯏꯁꯩꯗꯣ ꯀꯀꯥꯅ ꯕꯦꯝꯕꯦꯝ ꯀꯩꯅꯣꯝ ꯍꯥꯏꯔꯦ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯩꯗꯣ ꯑꯝꯇ ꯀꯥꯎꯈ꯭ꯔꯦ ꯅꯤꯡꯁꯤꯡꯉꯛꯎꯅꯦ ꯑꯪꯀꯜꯅ ꯕꯦꯝꯃ ꯅꯨꯡꯁꯤꯕꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯈꯛ ꯂꯩꯕꯗꯣ ꯁꯛꯑꯦꯟꯕꯤꯅ ꯍꯣꯏ ꯇꯧꯁꯜꯂꯛꯀꯦ ꯍꯥꯏ ꯑꯗꯨꯒ ꯅꯥꯎꯕꯅ ꯑꯒꯨ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏ ꯑꯒꯨꯁꯦ ꯃꯥꯏ ꯃꯁꯝꯗꯣ ꯖ꯭ꯋꯥꯏ ꯂꯥꯎꯕꯅꯤ ꯃꯁꯝꯗꯨꯅ ꯊꯥ ꯂꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯑꯆꯥꯝꯕ ꯃꯁꯝꯗꯨꯅꯤ ꯃꯨꯁꯤꯟ ꯃꯨꯔꯒ ꯃꯁꯝ ꯌꯥꯝꯕꯅꯤ ꯑꯗꯨꯒ ꯃꯁꯝꯗꯣ ꯍꯧꯖꯤꯛ ꯇꯦꯜꯂꯤ ꯌꯥꯝ ꯁꯥꯡꯗꯦ ꯑꯗꯨꯒ ꯑꯗꯨꯅꯦ ꯔꯥꯁꯤ ꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯒ ꯁꯛꯑꯦꯟꯕꯤꯅ ꯍꯥꯏꯕ ꯑꯩꯒꯤ ꯁꯥꯏꯌꯣꯟ 3ꯅꯤ ꯏꯆꯦ ꯃꯖꯥ ꯏꯕꯦꯝꯃ ꯍꯥꯏꯌꯦ ꯁꯥꯏꯌꯣꯟ 3 ꯃꯤꯖꯥꯎ ꯑꯃ ꯂꯩꯔꯦ ꯑꯒꯨ ꯑꯃ ꯂꯩꯔꯦ ꯄ꯭ꯔꯦꯔꯅꯥ ꯑꯃ ꯂꯩꯔꯦ ꯁꯛꯑꯦꯟꯕꯤ ꯑꯃ ꯂꯩꯔꯦ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯨꯁꯨ ꯅꯪ ꯑꯣꯏꯗꯣꯏꯅꯤ ꯑꯗꯩ ꯑꯩꯅ ꯈꯪꯗꯕ ꯑꯃꯁꯨ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯇꯝꯅ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯊꯥꯏꯂꯦꯟ ꯃꯔꯣꯜ ꯂꯣꯜꯂꯦ ꯁꯛꯑꯦꯟꯕꯤꯅ ꯑꯩ ꯃꯁꯛ ꯌꯦꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅ ꯁꯛꯑꯦꯟꯕꯤ ꯑꯩꯒ ꯊꯥꯕꯜ ꯆꯣꯡꯁꯤꯔꯣ ꯍꯥꯏꯌꯦ ꯆꯣꯡꯉꯁꯤꯔꯣ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯅꯪ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯏꯅꯣ ꯁꯛꯑꯦꯟꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯏ ꯑꯗꯨꯒ ꯁꯛꯑꯦꯟꯕꯤꯅ ꯍꯥꯏꯕ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯆꯣꯡꯉꯨꯔꯣ ꯄꯨꯟꯁꯤ ꯍꯥꯏ ꯁꯛꯑꯦꯟꯕꯤꯅ ꯀꯀꯥꯅ ꯕꯦꯝꯃ ꯅꯨꯡꯁꯤꯕꯁꯨ ꯀꯥꯏꯗꯦ ꯆꯤꯆꯦ ꯏꯁꯩ ꯁꯛꯄ ꯍꯩꯇꯕꯅꯤ ꯑꯃꯨꯛ ꯁꯤ ꯅꯣꯛꯅꯔꯛꯑꯅꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯗꯣꯔꯦ ꯑꯗꯨꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅ ꯁꯥꯏꯌꯣꯟ ꯀꯌꯥ ꯑꯣꯜꯂꯕꯁꯨ
ꯊꯃꯣꯏꯅꯗꯤ ꯑꯗꯨꯝ ꯁꯛ ꯈꯪꯉꯤ ꯍꯥꯏ ꯈꯪꯂꯤ ꯍꯥꯏ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤ ꯅꯪꯅ ꯑꯣꯜꯂꯛꯄ ꯁꯥꯏꯑꯣꯟ ꯄꯨꯝꯅꯃꯛꯇ ꯁꯛ ꯈꯪꯗꯕ ꯌꯥꯎꯗꯦ ꯈꯪꯉꯤ ꯑꯗꯨꯒ ꯑꯩꯗꯤ ꯑꯃꯇꯪꯅꯤ ꯍꯥꯏꯗꯣꯀꯣ ꯅꯣꯏꯔꯁꯨ ꯑꯩ ꯀꯪꯉꯁꯨ ꯑꯩ ꯑꯗꯣ ꯁꯦꯝꯅꯦꯕ ꯅꯦꯅꯦꯅ ꯕꯨꯡꯉꯣ ꯅꯨꯡꯁꯤꯕꯁꯨ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯄꯦꯜꯂꯦ ꯈꯣꯏ ꯑꯗꯨꯒ ꯅꯥꯎꯕꯅ ꯑꯩꯁꯨ ꯆꯣꯡꯅꯤꯡꯉꯦ ꯊꯥꯕꯜ ꯌꯥꯝꯅ ꯑꯗꯣ ꯀꯨꯝꯁꯤ ꯊꯥꯕꯜ ꯇꯧꯗꯦ ꯍꯥꯏ ꯑꯗꯨꯅ ꯕꯤꯠꯀ ꯂꯩꯇꯦ ꯑꯗꯨꯅ ꯌꯨꯝꯗꯒ ꯁꯨꯇꯤ ꯊꯣꯛꯇ꯭ꯔꯤꯃꯤ ꯌꯥꯏ ꯑꯁ ꯍꯣꯏꯅꯦ ꯅꯥꯎꯕꯁꯤꯁꯨ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯅꯤ ꯅꯥꯎꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯁꯖꯤꯕꯨꯗꯒ ꯆꯣꯡꯈ꯭ꯔꯦꯍꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯣꯏꯅ ꯆꯠꯄꯅ ꯐꯔꯗ꯭ꯔꯥ ꯑꯗꯨꯒ ꯇꯝꯅ ꯆꯤꯡꯆꯪ ꯆꯤꯡꯆꯪ ꯇꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯇꯝ ꯑꯁ ꯌꯥꯝꯅ ꯆꯦ 3ꯗ ꯊꯣꯛꯀꯦ ꯌꯥꯕ꯭ꯔꯣ ꯑꯁ ꯇꯝꯗꯨꯕꯧꯇꯪ ꯂꯩꯕꯤꯔꯗꯤ ꯅꯆꯦꯒꯤ ꯏꯅꯥꯛ ꯈꯨꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯕꯨꯇꯪ ꯂꯩꯕꯤꯕ ꯍꯥꯏꯗꯣ ꯌꯥꯔꯦ ꯌꯥꯔꯦ ꯀꯩ ꯍꯥꯏꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯩꯁꯨ ꯇꯧꯔꯛꯎꯀꯣ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯩꯅ ꯑꯦꯜ ꯕꯤ ꯊꯥꯂꯣꯏꯔꯦ ꯅꯤꯡꯁꯤꯡꯉꯛꯏ ꯀꯩꯅꯣ ꯍꯥꯏꯅꯅꯦ ꯑꯥꯔ ꯀꯦ ꯁꯅꯥꯊꯣꯏꯑꯅ ꯃꯅꯤꯒꯤ ꯑꯦꯀꯥꯎꯟꯗꯩꯅꯦꯅ ꯂꯥꯛꯑꯝꯕꯅꯦꯕ ꯁ꯭ꯌꯥꯝ ꯔꯕꯤꯀꯥꯟꯇ ꯍꯥꯏꯅ ꯑꯉꯥꯡ ꯑꯃꯈꯛ ꯂꯥꯛꯑꯝꯕꯗꯣ ꯑꯥꯏ ꯑꯦꯝ ꯔꯕꯤꯀꯥꯟꯇ ꯑꯣꯜꯋꯦꯁ ꯑꯦꯟ ꯍꯦꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯥꯅꯅꯦ ꯃꯥꯏ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯥꯏ ꯃꯇꯧꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤ ꯈꯪꯕ ꯆꯤꯆꯦ 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 ꯆꯤꯆꯦꯅ ꯑꯗ ꯃꯥꯅꯒ ꯃꯦꯁꯦꯖꯀ ꯏꯗꯣꯏꯕ ꯆꯦ ꯁꯨꯁꯃꯤꯇꯥꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯆꯦ ꯁꯨꯁꯃꯤꯇꯥꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯩꯗꯤ ꯑꯦꯜ ꯕꯤ ꯊꯥꯕꯁꯦ ꯃꯥ ꯅꯣꯡꯃ ꯌꯥꯎꯍꯧꯗꯔꯦꯕ ꯑꯗꯣ ꯃꯥ ꯍꯥꯏꯕ ꯆꯦ ꯑꯩ ꯁꯥꯎꯅꯨꯀꯣ ꯃꯥ ꯁ꯭ꯀꯨꯜꯗ ꯂꯩꯕꯩ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯆꯦ ꯅꯨꯡꯇꯤꯒꯤ ꯑꯦꯜ ꯕꯤ ꯊꯥꯔꯛꯎ ꯀꯥꯏꯅ ꯍꯥꯏ ꯑꯗꯨꯏ ꯀꯥꯟꯗ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯂꯥꯛꯇꯦꯕ ꯑꯩꯅꯕꯨꯗꯤ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯇꯧ ꯈꯣꯠꯂꯣ ꯌꯥꯝꯅ ꯑꯦꯜ ꯕꯤ ꯄꯥꯏꯅꯨ ꯈꯣꯠꯀꯅꯨ ꯑꯗꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯉꯥꯡꯗꯣ ꯂꯥꯛꯇꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅ ꯁꯛꯀꯟꯗꯕ ꯁꯥꯗꯨꯅ ꯁꯛꯈꯪꯗꯕ ꯁꯥꯗꯨꯅ ꯊꯩꯒꯅꯨ ꯂꯝꯕꯤ ꯎꯗꯕ ꯁꯥꯗꯨꯅ ꯑꯣꯟꯒꯅꯨ ꯃꯤꯠꯌꯦꯡ ꯍꯥꯏ ꯑꯣꯏꯃꯩ ꯄꯦꯝꯃ ꯑꯩ ꯆꯥꯛꯑꯦꯀꯣ ꯇꯦꯟꯅ ꯄꯥꯜꯂꯦ ꯑꯗꯨꯒ ꯇꯝꯅ ꯑꯣꯛ ꯐꯨꯠꯄ ꯆꯥꯏ ꯍꯥꯏ ꯍꯥꯎꯕ꯭ꯔꯣ ꯇꯝ ꯑꯣꯛ ꯐꯨꯠꯄꯗꯣ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯁꯦ ꯀꯅꯥ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯁꯦ ꯑꯒꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯕ ꯆꯦ ꯁꯨꯁꯃꯤꯇꯥꯁꯦ ꯈꯨꯃꯟ ꯑꯣꯏꯗꯣꯏꯅꯤꯌꯦ ꯈꯪꯉꯤ ꯀꯥꯏ ꯂꯥꯡꯒꯅꯨ ꯅꯪꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯑꯣꯏꯗꯣꯏꯔꯥ ꯍꯥ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯕ ꯅꯪꯅ ꯉꯔꯥꯡꯂ ꯅꯍꯥꯟꯂ ꯅꯪꯅ ꯍꯪꯉꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯅꯣꯏ ꯕꯕꯥꯗ ꯑꯃꯨꯛ ꯆꯠꯂ ꯍꯪ ꯃꯃꯥꯗ ꯑꯃꯨꯛ ꯆꯠꯂ ꯍꯪ ꯂꯩꯀꯥꯏꯗ ꯑꯃꯨꯛ ꯍꯪꯗꯨꯒ ꯍꯧꯖꯤꯛꯇ ꯈꯪꯉ ꯂꯥꯛꯏ ꯅꯠꯇ꯭ꯔꯥ ꯂꯥꯂꯤ ꯂꯥꯂꯤ ꯍꯥꯏꯒꯦ ꯆꯨꯝꯕ꯭ꯔꯥ ꯈꯨꯃꯟ ꯍꯥꯏ ꯑꯩ ꯈꯪꯗꯦ ꯍꯥꯏꯔꯣꯏ ꯅꯪꯅ ꯈꯨꯗꯛꯇ ꯍꯥꯏꯗꯕꯒꯤ ꯁ꯭ꯌꯥꯝꯅ ꯆꯦ ꯃꯇꯨꯡꯗ ꯆꯥꯝꯃꯔꯛ ꯂꯩꯀꯣ ꯆꯦ ꯆꯨꯝꯃꯤ ꯁ꯭ꯌꯥꯝ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯣ ꯁ꯭ꯌꯥꯝ ꯑꯗꯩꯗꯤ ꯆꯤꯟꯕꯗꯨꯗꯤ ꯀꯔꯤ ꯇꯧꯗꯣꯔꯤꯀꯣ ꯃꯤꯒꯤ ꯊꯕꯛ ꯁꯤꯗꯩ ꯍꯦꯟꯅ ꯄꯥꯔꯁꯣꯅꯦꯜ ꯂꯩꯕꯗꯨꯗꯤ ꯀꯩꯗꯧꯗꯣꯔꯤꯀꯣ ꯆꯨꯝꯃꯤ ꯃꯇꯨꯡꯗ ꯆꯥꯝꯃꯈꯛ ꯂꯩ ꯑꯗꯨꯒ ꯅꯥꯎꯕꯅ ꯍꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯂꯥꯏꯐ ꯆꯥꯠꯇꯨꯕꯨ ꯍꯦ ꯄꯨꯟꯁꯤ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦꯀꯣ ꯅꯥꯎꯕꯅ ꯑꯒꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯑꯦ ꯑꯗꯨꯒ ꯇꯝꯅ ꯍꯥꯏꯕ ꯍꯥꯎꯏ ꯑꯣꯛ ꯐꯨꯠꯄꯒꯤ ꯃꯍꯤꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯍꯥꯏ ꯆꯥꯔꯣ ꯆꯥꯔꯣ ꯇꯝ ꯃꯇꯝ ꯐꯔꯤꯉꯩꯗ ꯅꯌꯥꯅꯒ ꯀꯟ ꯀꯟ ꯁꯥꯏꯕ ꯉꯝꯃꯤꯗ ꯆꯥꯍꯧꯔꯣ ꯑꯗꯨꯒ ꯀꯩꯅꯣ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅ ꯍꯥꯏꯕ ꯆꯥꯛꯂꯒꯦ ꯋꯥꯃꯩꯒꯨꯝ ꯂꯀꯥꯅꯨꯡꯁꯦ ꯃꯨꯠꯄꯁꯨ ꯉꯝꯗꯅ ꯃꯩꯔꯤꯁꯦ ꯍꯥꯏ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯅꯪ ꯑꯍꯤꯡ ꯇꯨꯝꯗꯅ ꯅꯇꯣꯝꯇ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯅꯣꯛꯄ꯭ꯔꯥ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯏꯁ ꯂꯥꯏꯔꯤꯛꯇ ꯐꯥꯛꯎꯕꯅꯦ ꯍꯥꯏ ꯑꯩ ꯈꯪꯉꯦ ꯅꯪꯒꯤꯗꯨꯒ ꯀꯔꯤ ꯂꯩ ꯑꯩ ꯈꯪꯉꯦ ꯑꯗꯨꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅ ꯆꯥꯛꯂꯔꯦ ꯍꯥꯏ ꯃꯨꯠꯄꯁꯨ ꯉꯝꯗꯅ ꯃꯩꯔꯤꯁꯦ ꯆꯥꯛꯂꯔꯦ ꯍꯥꯏ
ꯇꯞꯊꯧ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯕ ꯍꯪꯕ ꯅꯠꯇꯦꯀꯣ ꯂꯥꯏꯔꯤꯛ ꯂꯩꯗꯣ ꯐꯥꯛꯄꯅꯤ ꯍꯥꯏ꯫ ꯅꯥꯎꯕꯅ ꯁꯨꯁꯃꯤꯇꯥ ꯑꯒꯨꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯂꯩꯁꯥꯕꯤ ꯐꯥꯗꯅꯗꯤ ꯃꯣꯕꯥꯏꯜ ꯄꯥꯏꯔꯝꯃꯣꯏ ꯍꯥꯏ꯫ ꯅꯥꯎꯕ ꯑꯒꯨꯁꯦ ꯂꯩꯁꯥꯕꯤꯗꯤ ꯐꯥꯗ꯭ꯔꯤꯑꯕꯀꯣ, ꯐꯥꯗꯣꯏ ꯇꯧꯔꯦ ꯑꯗꯨꯒ ꯃꯣꯕꯥꯏꯜꯁꯤꯕꯨꯗꯤ ꯀꯣꯔꯣꯅꯥꯅ ꯄꯥꯏꯍꯟꯕꯅꯤ꯫ ꯑꯗꯣ ꯃꯥꯁꯦ ꯆꯥꯎꯗꯤ ꯆꯥꯎꯖꯗ꯭ꯔꯤꯑꯕ, ꯍꯧꯖꯤꯛꯇ ꯈꯇꯪ ꯍꯧꯒꯠꯆꯔꯛꯏꯅꯤ꯫ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯍꯥꯏ ꯏꯆꯦ ꯑꯩꯗꯤ LB ꯊꯥꯔꯤꯕ ꯃꯌꯥꯝꯗ ꯑꯃꯠꯇ ꯆꯪꯅꯤꯡꯗ꯭ꯔꯦ ꯍꯥꯏ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯁ꯭ꯌꯥꯝ, ꯀꯔꯤ ꯍꯥꯏꯅꯔꯛꯏꯅꯣ? ꯑꯗꯨꯒ ꯆꯤꯆꯦꯒꯤꯗꯗꯤ ꯂꯥꯛꯎꯍꯦ ꯁ꯭ꯌꯥꯝ, ꯅꯪ ꯈꯪꯉꯤꯗꯨꯅꯤ ꯆꯤꯆꯦꯒꯤꯁꯦ ꯃꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯗꯦ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯕ ꯀꯀꯥ ꯅꯥꯎꯕ ꯍꯥꯏ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯈꯝꯕ ꯃꯩꯔꯤ ꯃꯩ ꯃꯨꯠꯂꯣ, ꯈꯥꯝꯕꯤ ꯃꯩꯔꯤ ꯃꯩ ꯃꯨꯠꯂꯣ ꯍꯥꯏ꯫ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯉꯁꯥꯏꯗꯒꯤ ꯇꯥ ꯂꯣꯏꯔꯦ, ꯍꯧꯖꯤꯛꯇ ꯄꯣꯛꯈꯥꯏꯔ ꯅꯣꯛꯂꯛꯑꯦ ꯌꯥ ꯍꯥ ꯍꯥ꯫ ꯆꯦ ꯇꯦꯁ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ? ꯉꯔꯥꯡꯁꯨ ꯂꯥꯛꯑꯝꯃꯒ ꯃꯥꯡꯈꯤ ꯅꯪ꯫ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯏ ꯆꯦ ꯇꯦꯁ? ꯑꯩꯅꯦ ꯉꯁꯤ LBꯁꯦ ꯄꯨꯡ 1 ꯊꯥꯖꯒꯦ ꯈꯪꯗꯦꯕ, ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯇꯧꯁꯟꯕꯤꯌꯨꯕ, ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯇꯦꯡꯒꯣꯠ ꯄꯥꯏꯔꯒ ꯅꯤꯔꯤ꯫ ꯑꯗꯨꯒ ꯕꯤꯁꯅꯨ ꯃꯩꯇꯩꯅ ꯕꯤꯈꯥꯅꯤꯅꯗꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯥꯎꯕꯅ ꯍꯥꯏꯕ ꯑꯒꯨ ꯀꯀꯥ ꯀꯧꯔꯛꯀꯅꯨ, LBꯗ ꯃꯤꯅ ꯍꯅꯨꯕꯅꯤ ꯈꯪꯒꯤ ꯇꯥꯔꯦ꯫ ꯑꯒꯨ ꯅꯥꯎꯕꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤꯀꯣ, ꯃꯤ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯈꯪꯍꯧ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯀꯩ ꯀꯧ ꯍꯥꯏꯕ? ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯏꯃꯥ ꯌꯥꯝ ꯅꯣꯛꯑꯒ ꯆꯪꯉꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯌꯦ ꯆꯦ ꯇꯦꯁꯇ꯫ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯍꯥꯏꯌꯦ ꯀꯀꯥ ꯀꯧꯅꯣ ꯃꯥꯃꯣ ꯀꯧ ꯍꯥꯏ꯫ ꯑꯗꯣꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯆꯦ ꯇꯦꯁꯁꯦ ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯔ ꯃꯥ ꯌꯦꯡꯉ ꯂꯩꯔꯝꯃꯤꯅꯦ, ꯐꯨꯝꯕꯪꯅꯅ ꯅꯣꯛꯈꯥꯏꯔꯛꯏꯅꯤ꯫ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯂꯥꯛꯑꯦ, ꯆꯦ ꯁꯨꯁꯃꯤꯇꯥ ꯈꯨꯔꯨꯝꯖꯔꯤ, ꯊꯦꯡꯀ꯭ꯌꯨ ꯏꯅꯥꯎꯅꯨꯄꯤꯕꯨꯁꯨ ꯈꯨꯔꯨꯝꯃꯒ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ꯫ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯏ? ꯅꯨꯡꯊꯤꯜꯒꯤ ꯆꯥꯛ ꯇꯣꯛꯂꯕ꯭ꯔꯥ? ꯑꯗꯨꯒ ꯀꯩꯅꯣꯅ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯕ ꯃꯥꯃꯣ ꯌꯥꯏꯅꯦ ꯏꯟꯗꯣꯝꯆꯥꯗꯤ ꯍꯥꯏ꯫ ꯄꯨꯄꯨ ꯀꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯒ ꯀꯩꯅꯣꯅ ꯍꯥꯏ, ꯁꯛꯍꯦꯟꯕꯤꯅ ꯆꯦ ꯇꯦꯁꯅ ꯍꯥꯏ ꯅꯣꯛꯄꯒꯤ ꯃꯔꯝ ꯂꯩ ꯍꯥꯏ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯒꯨ ꯂꯣꯏꯅ ꯈꯪꯕꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯆꯦ ꯇꯦꯁ ꯌꯦꯡꯉꯨꯅꯦ, ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯃꯤ ꯑꯍꯟ ꯉꯥꯛꯇꯅꯤ ꯃꯥ ꯇꯤꯟꯅꯩꯁꯦ꯫ ꯑꯗꯨꯒ ꯃꯥꯏ ꯋꯥꯍꯩꯁꯤ ꯇꯥꯎꯕꯀꯣ꯫ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯍꯥꯏꯕ ꯆꯦ ꯉꯔꯥꯡ ꯊꯥꯖꯒꯤ LBꯗ ꯀꯩꯀꯩ ꯈꯔ ꯊꯣꯛꯄ ꯑꯩꯌꯥ ꯃꯤꯅ ꯉꯥꯡꯅꯔꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯁ꯭ꯌꯥꯝ ꯍꯣꯁꯇꯨꯅ ꯀꯩꯅꯣ ꯇꯧꯔꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯔꯤꯅꯣ? ꯋꯥꯇꯥ ꯄ꯭ꯔꯃꯥꯟ ꯂꯥꯏꯕ ꯍꯟꯗꯛꯁꯦ ꯈꯔ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ꯫ ꯑꯗꯨꯏꯗꯤ ꯑꯃꯈꯛꯇꯤ ꯂꯩꯀꯣ ꯁ꯭ꯌꯥꯝ, LB ꯀꯩꯅꯣ ꯇꯧꯕ ꯑꯃꯒ ꯈꯪꯗꯦ, ꯊꯨꯒꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣꯗꯨꯏ ꯇꯥꯏꯞꯀꯤꯁꯨ ꯈꯔ꯫ ꯑꯗꯨꯗꯤ ꯗꯥꯏꯕꯣꯜꯅ ꯍꯥꯏꯕ ꯀꯩꯅꯣ ꯂꯛꯁ ꯄꯨꯄꯨ ꯂꯨꯏꯌꯦ꯫ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ 7 ꯂꯥꯏꯛ ꯆꯦ ꯍꯥꯏ, ꯊꯦꯡꯀ꯭ꯌꯨ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ꯫ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯍꯥꯏꯕ ꯑꯩ ꯉꯁꯥꯏꯗꯩ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯏ꯫ ꯑꯒꯨꯒꯤ ꯋꯥꯔꯤꯒꯤ ꯂꯨꯝꯃ ꯇꯥꯏꯔ? ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏ ꯂꯨꯝꯐꯨꯒ ꯇꯧꯔꯤꯅꯦ ꯏꯃꯥꯁꯦ ꯍꯥꯏ꯫ ꯑꯗꯨ ꯅꯪ ꯆꯦ ꯇꯦꯁꯇ ꯁꯞ ꯇꯧꯈ꯭ꯔꯕꯣ? ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯛꯍꯦꯟꯕꯤꯗ ꯁꯞ ꯑꯃꯃꯝ ꯇꯧꯍꯟꯁꯤꯀꯣ꯫ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯗꯁꯨ ꯇꯧꯋꯣ, ꯇꯝꯗꯁꯨ ꯇꯧꯋꯣ, ꯅꯥꯎꯕꯗꯁꯨ ꯇꯧꯔꯣ, ꯆꯦ ꯇꯦꯁꯇꯁꯨ ꯇꯧꯔꯣ, ꯁ꯭ꯌꯥꯝꯗꯁꯨ ꯇꯧꯔꯣ, ꯃꯌꯥꯝ ꯇꯧꯕꯩ ꯇꯧꯕ꯫ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯅꯣ ꯁꯛꯍꯦꯟꯕꯤꯗꯒꯤ ꯁꯞ ꯑꯃꯃꯝ ꯐꯪꯕ ꯉꯥꯏꯁꯤꯀꯣ꯫ ꯑꯗꯨꯒ ꯇꯝꯅ ꯀꯩꯀꯩ ꯃꯔꯣꯜꯅꯣ ꯃꯌꯥꯝ ꯏꯔꯛꯑꯦ꯫ ꯅꯥꯎꯕꯅ ꯍꯥ ꯄ꯭ꯔꯚꯨ ꯍꯔꯦ ꯔꯥꯝ ꯀ꯭ꯔꯤꯁꯅ ꯖꯒꯟꯅꯥꯊ ꯄ꯭ꯔꯦꯃꯥꯅꯟꯗ ꯌꯦ ꯀ꯭ꯌꯥ ꯍꯨꯋꯥ ꯍꯦ꯫ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯍꯥꯏꯕ ꯏꯆꯦ ꯁꯩꯕꯣꯠ ꯊꯣꯡꯕ ꯆꯥꯔꯦ ꯍꯥꯏ꯫ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯑꯩꯗꯤ ꯁꯩꯕꯣꯠ ꯄꯥꯝꯃꯤ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗꯀꯣ, ꯌꯥꯝꯅ ꯏꯁꯥ ꯌꯥꯡꯕꯅꯤ
ꯑꯗꯨꯒ ꯆꯦ ꯇꯦꯛꯁꯅ ꯂꯨꯝꯐꯨ ꯇꯧꯗꯦꯍꯦ ꯀꯣꯃꯦꯟꯗꯨ ꯌꯥꯝ ꯏꯔꯤꯗꯨꯗꯤ ꯐꯖ ꯐꯖꯕ ꯍꯥꯏ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏ ꯑꯩꯅ ꯑꯍꯟꯒ ꯇꯤꯟꯅꯔꯤꯁꯦ ꯑꯍꯟꯒ ꯇꯤꯟꯅꯔꯗꯤ ꯒ꯭ꯌꯥꯟ ꯐꯪꯉꯤꯌꯦ ꯆꯨꯝꯃꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗꯣ ꯅꯪꯒꯤ ꯑꯍꯟꯒ ꯇꯤꯟꯅ ꯒ꯭ꯌꯥꯟꯁꯤ ꯅꯪ ꯂꯣꯏꯅ ꯂꯧ ꯂꯩꯔꯦ ꯑꯗꯨꯅꯤ ꯑꯗꯨꯗꯩꯗ ꯕꯤꯖꯌꯂꯛꯁꯃꯤꯅ ꯏꯆꯦ ꯁꯞ ꯈꯤꯇ ꯅꯤꯖꯒꯦ ꯑꯗꯨꯅꯤ ꯕꯤꯗ꯭ꯌꯥ ꯑꯩꯅ ꯁꯛꯍꯦꯟꯕꯤꯗ ꯍꯥꯏꯁꯦ ꯆꯦꯒꯤꯗ ꯁꯛꯍꯦꯟꯕꯤꯁꯦ ꯂꯩ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯦꯅ ꯉꯔꯥꯡ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤ ꯈꯤꯇ ꯇꯧꯕꯤꯋꯣ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯆꯦ ꯊꯥꯖꯒꯤ ꯅꯝꯕꯔ ꯂꯩꯕ꯭ꯔꯥ ꯂꯩꯔꯗꯤ ꯃꯉꯣꯟꯗ ꯍꯪꯕꯤꯔꯒꯦꯔꯥ ꯁꯤꯗ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯁ꯭ꯌꯥꯝ ꯃꯤ ꯂꯤꯛꯁꯜꯂꯛꯄ ꯃꯇꯝꯗꯀꯣ ꯁ꯭ꯌꯥꯝ ꯃꯇꯣꯝꯇꯒ ꯑꯦꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯑꯗꯨꯝ ꯏꯔꯧ ꯆꯦ ꯑꯗꯨꯝ ꯄꯥꯗꯕꯤꯗ ꯑꯗꯨꯝ ꯇꯥꯒꯦ ꯋꯥꯔꯤꯗꯣ ꯑꯗꯣ ꯊꯥꯖꯒꯤꯗꯤ ꯅꯝꯕꯔ ꯂꯩꯇꯦꯕ ꯑꯗꯨꯒ ꯀꯩꯅꯣꯅ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯝꯅꯤ ꯍꯥꯏ ꯍꯣꯏ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯒ ꯗꯥꯏꯕꯣꯟꯅ ꯗꯣꯠ 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 ꯍꯥꯏ ꯗꯥꯏꯕꯣꯟ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯪ ꯌꯥꯝ ꯋꯥꯅ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯃꯆꯥ ꯍꯩꯁꯤꯡꯕꯤꯒꯤ ꯃꯃꯥꯅꯤꯗꯅ ꯑꯆꯝꯕꯗꯤ ꯑꯣꯏꯔꯣꯏꯗ ꯑꯩ ꯆꯦ ꯗꯥꯏꯂꯣꯛꯁꯦ ꯑꯣꯟꯅꯗ꯭ꯔꯣ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯏꯃꯥ ꯁꯞ ꯇꯧꯖꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯅꯉꯣꯟꯗ ꯁꯞ ꯇꯧꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯍꯥꯏꯕ ꯇꯥꯏꯕꯣꯜꯒꯤ ꯃꯔꯣꯜꯁꯦ ꯈꯪꯗꯦ ꯍꯥꯏ ꯇꯥꯏꯕꯣꯜꯁꯦ ꯕꯤꯗ꯭ꯌꯥ ꯇꯨꯝꯃ ꯇꯨꯝꯃ ꯌꯥꯎꯔꯤꯅꯤ ꯇꯥꯎꯗꯨꯝ ꯀꯧꯁꯜꯂꯣ ꯑꯝꯇ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯍꯥꯏꯕ ꯁꯛꯍꯦꯟꯕꯤ ꯁꯞ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯔꯤꯇꯥꯔꯟ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯉꯥꯏꯈꯣ ꯑꯩ ꯇꯧꯍꯜꯂꯛꯀꯦ ꯀꯩꯅꯣ ꯔꯤꯇꯥꯔꯟ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯕ ꯅꯦꯅꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯇꯧꯔꯛꯀꯦ ꯍꯥꯏ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯆꯤꯆꯦꯅ ꯍꯥꯏꯕꯗ ꯇꯧꯕꯤꯕꯒꯤ ꯑꯗꯨꯒ ꯑꯟꯖꯂꯤ ꯂꯥꯛꯑꯦ ꯁꯛꯍꯦꯟꯕꯤꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏ ꯑꯁ ꯑꯟꯖꯂꯤ ꯉꯥꯛꯇꯪ ꯂꯩꯌꯨ ꯃꯤꯅꯤꯠ 3-5ꯇꯪ ꯂꯩꯌꯨ ꯁꯛꯍꯦꯟꯕꯤꯁꯦ ꯃꯇꯣꯝꯇ ꯁꯥꯐꯣꯡꯉꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯂꯥꯛꯄꯤꯕꯒꯤ ꯀꯩ ꯏꯟꯖꯥꯡ ꯍꯧꯔꯛꯀꯦ ꯅꯪꯗꯤ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯃꯐꯝꯗ ꯂꯩꯕꯅꯤ ꯍꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯎꯁꯣꯏꯒ ꯆꯥꯔꯕꯣ ꯑꯟꯖꯂꯤ ꯇꯝꯅ ꯍꯥꯏꯌꯦ ꯇꯝꯒꯤ ꯃꯔꯣꯟꯁꯤꯅꯤꯀꯣ ꯌꯥꯝꯅ ꯋꯥꯔꯤꯁꯦ ꯂꯛꯁ ꯄꯨ ꯄꯨꯁ ꯕ꯭ꯂꯨ ꯕ꯭ꯂꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯁꯛꯍꯦꯟꯕꯤꯁꯤ ꯁꯛꯍꯦꯟꯕꯤꯅꯤ ꯍꯥꯏ ꯇꯧꯔꯛꯏ ꯌꯦꯡꯉꯨꯀꯣ ꯑꯗꯩ ꯁ꯭ꯌꯥꯝꯅ ꯀꯣꯃꯦꯟ ꯊꯥꯅꯕꯁꯦ ꯆꯨꯝꯅ ꯊꯥꯅꯔꯗꯤ ꯐꯗꯧꯕ ꯀꯣꯆꯤ ꯀꯣꯠ ꯀꯣꯠꯇꯅ ꯀꯣꯃꯦꯟ ꯊꯥꯅꯕꯁꯦ ꯆꯦ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯆꯦ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯇꯧꯖꯕꯅꯤ ꯍꯣꯏ ꯁ꯭ꯌꯥꯝ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯃꯤ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯗꯦꯀꯣ ꯃꯤ ꯑꯐꯕꯁꯨ ꯌꯥꯎꯋꯤ ꯐꯠꯇꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯐꯅ ꯌꯥꯎꯕꯤꯔꯝꯃꯤ ꯐꯅ ꯍꯥꯏꯕꯤꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯑꯒ ꯉꯥꯡꯅꯤꯡꯕ ꯉꯥꯡꯁꯜꯂꯒ ꯍꯦꯛꯇ ꯆꯠꯈꯤ ꯃꯤꯒꯤ ꯋꯥꯈꯜꯅꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯆꯨꯝꯊꯣꯛꯄ ꯌꯥꯗꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯣ ꯑꯗꯣ ꯐꯠꯇꯕ ꯃꯤꯗꯩꯗꯤ ꯂꯥꯞꯅ ꯂꯩꯕꯅ ꯐꯕꯅꯤ ꯑꯗꯨꯒ ꯑꯅꯥꯎꯕꯅ ꯑꯒꯨ ꯅꯨꯆꯥ ꯃꯄꯨꯡ ꯐꯥꯔꯕꯤ ꯅꯨꯆꯥꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏ ꯑꯗꯨꯒ ꯀꯩꯅꯣꯅ ꯕꯤꯗ꯭ꯌꯥꯅ ꯍꯥꯏꯕ ꯑꯟꯖꯂꯤ ꯍꯥꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯅꯥꯎꯕ ꯁꯞ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯔꯤꯇꯔꯟ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯍꯥꯏ ꯅꯥꯎꯕ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯒ ꯁꯞ ꯂꯩꯅꯧꯋꯣ ꯉꯥꯏꯈꯣꯀꯣ ꯑꯩ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯀꯅꯥꯗ ꯄꯤꯔꯛꯑꯣ ꯍꯥꯏꯅꯣ ꯅꯥꯎꯕꯗ ꯄꯤꯌꯨꯔꯣ ꯕꯤꯗ꯭ꯌꯥꯗ ꯄꯤꯌꯨꯔꯣ ꯕꯤꯗ꯭ꯌꯥ ꯑꯩ ꯅꯉꯣꯟꯗ ꯄꯤꯔꯒꯦꯀꯣ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯉꯥꯏꯈꯣ ꯑꯩ ꯉꯥꯎꯔꯦ ꯑꯩꯅ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯕꯤꯗ꯭ꯌꯥ ꯕ꯭ꯂꯨ ꯄꯤꯔꯕꯅꯤꯀꯣ ꯕ꯭ꯂꯨ ꯄꯤꯔꯕꯅꯤ ꯕꯤꯗ꯭ꯌꯥ ꯅꯥꯎꯕꯗ ꯇꯧꯁꯜꯂꯣ ꯅꯥꯎꯕꯅ ꯍꯟꯖꯔꯛꯑꯅꯤ ꯅꯉꯣꯟꯗ ꯑꯣꯏꯅ ꯄꯤꯁꯟꯈ꯭ꯔꯦ ꯆꯦꯅ ꯑꯗꯨꯒ ꯅꯥꯎꯕꯗꯁꯨ ꯅꯥꯎꯕ ꯅꯪꯁꯨ ꯍꯌꯦꯡ ꯍꯟꯕꯤꯌꯨꯀꯣ ꯕꯤꯗ꯭ꯌꯥꯗ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯕ ꯑꯅꯥꯎꯕ ꯁꯞ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯔꯤꯇꯔꯟ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯍꯥꯏ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯑꯒꯨ ꯀꯧꯕꯤ ꯀꯣꯝ ꯁꯥꯠꯅꯔꯤꯕꯤ ꯆꯤꯡꯌꯦꯟ ꯂꯩꯔꯥꯡꯗꯤ ꯀꯩ ꯍꯥꯏꯈꯤꯒꯦ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯅꯥꯎꯕꯅ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯈꯣꯏꯅꯤ ꯖꯣꯏꯟ ꯂꯩꯕꯅꯤ ꯍꯥꯟꯅꯗꯒꯤ ꯍꯥꯏ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯖꯣꯏꯟ ꯂꯩ ꯍꯥꯏꯅꯦ ꯅꯥꯎꯕꯅ ꯌꯦꯡꯉꯨꯗꯣꯏꯁꯨ
ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯑꯣ ꯑꯣ ꯅꯥꯎꯕ ꯍꯥꯏ ꯑꯗꯨꯒ ꯑꯗꯨꯏꯁꯨ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯆꯦꯅ ꯕ꯭ꯂꯣꯛ ꯄꯤꯔꯕꯅꯤ ꯅꯉꯣꯟꯗ ꯑꯗꯨꯒ ꯇꯝꯅ ꯃꯥꯒꯤꯁꯦ ꯏꯔꯦ PUX PUN ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯑꯒꯨꯔꯣ ꯍꯥꯏ ꯃꯅꯦ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅꯅꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯍꯥꯏꯅ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯃꯥꯜꯂꯣ ꯁꯛꯍꯦꯟꯕꯤ ꯍꯥꯏ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯚꯣꯠ 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 ꯈꯣꯝꯖꯔꯤ ꯆꯦ ꯁꯨꯁꯃꯤꯇꯥꯒꯤ ꯂꯥꯏꯛ ꯈꯛꯇꯪ ꯊꯥꯗꯕꯤꯔꯝꯃꯣ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯆ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯆꯦꯒꯤ ꯒꯤꯐꯅꯤꯀꯣ ꯑꯩ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯁ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯀꯥꯏꯅꯣ ꯍꯦꯛꯇ ꯃꯥꯡꯉꯦ ꯅꯥꯎꯕꯅ ꯍꯥꯏꯕ ꯑꯩꯗꯤ ꯉꯥꯎꯔꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯃꯌꯥꯔꯥ ꯃꯌꯥꯔꯥ ꯁꯛꯍꯦꯟꯕꯤ ꯅꯪꯒꯤ ꯈꯨꯇꯣꯟꯗꯨꯗꯤ ꯉꯥꯎꯔꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯩ ꯏꯁꯩ ꯁꯛꯄꯒ ꯍꯩꯇꯦꯀꯣ ꯑꯗꯨꯒ ꯗꯦꯗꯤꯀꯦꯠ ꯇꯧꯈꯔꯦ ꯅꯥꯎꯕꯅ ꯁꯛꯍꯦꯟꯕꯤꯗ ꯑꯗꯨꯒ ꯇꯝꯅ ꯍꯥꯏꯌꯦ ꯄꯤꯄꯨ ꯄꯤꯄꯨꯅ ꯇꯝ ꯅꯍꯥꯟꯒꯤ ꯀꯩꯅꯣꯒꯤ ꯀꯩ ꯍꯥꯏꯕ ꯖꯨꯂꯤꯁꯥꯒꯤ ꯑꯦꯜꯕꯤꯗ ꯂꯨꯝꯃ ꯇꯥꯏ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯀꯣ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯕ ꯍꯣꯏ ꯍꯥꯏ ꯑꯗꯨꯒ ꯁꯤꯌꯥꯝꯅ ꯏꯆꯦ ꯃꯤꯗꯣ ꯍꯥꯏꯔꯔꯣꯏꯒꯦ ꯑꯩꯗꯤ ꯀꯅꯥꯝꯇ ꯍꯥꯏꯔꯔꯣꯏ ꯇꯧꯔꯕꯅꯤ ꯏꯆꯦ ꯑꯩ ꯉꯔꯥꯡ ꯇꯨꯝꯗꯦ ꯑꯗꯨꯒꯤ ꯈꯟꯕꯗ ꯑꯁ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯃꯊꯣꯡ ꯆꯥꯗꯕ ꯃꯤ ꯃꯌꯥꯝ ꯐꯪꯅꯗꯣꯏꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯩꯁꯨꯝ ꯈꯟꯒꯅꯨ ꯅꯪꯅ ꯍꯥꯏꯗꯣ ꯍꯟꯗꯛ ꯈꯔꯅꯤ ꯁꯤꯒꯅꯤ ꯃꯤ ꯈꯨꯗꯤꯡꯗ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯊꯣꯛꯑꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯇꯝꯅ ꯀꯩꯅꯣꯝ ꯍꯥꯏꯔꯦ ꯇꯝ ꯀꯣꯃꯦꯟ ꯑꯝꯇꯪꯗꯤ ꯏꯕꯤꯔꯛꯎꯗ ꯑꯗꯨꯒ ꯀꯩ ꯍꯥꯏꯕ ꯇꯝꯅ ꯍꯥꯏꯔꯦ PIB PIP PUP PPPPPPA ꯑꯟꯖꯂꯤꯅ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯑꯟꯖꯂꯤ ꯅꯪ ꯆꯦꯅ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯉꯕ ꯍꯥꯏꯒ ꯅꯪ ꯇꯥꯗꯦ ꯑꯗꯨꯒ ꯀꯩꯅꯣꯅ ꯇꯝꯅ ꯍꯥꯏꯕ ꯂꯥꯎꯅ ꯄꯥꯎ ꯑꯩ ꯇꯥꯗꯦ ꯑꯣꯏꯃꯥ ꯄꯥꯔꯛꯑꯒꯦ IP 06 P7 P7 07 06 P7 ꯄꯨꯄꯨ ꯍꯥꯏ ꯇꯝ ATMꯒꯤ ꯀꯣꯠꯀ ꯄꯤꯊꯣꯔꯛꯑꯕꯅꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯍꯥꯏ ꯁꯛꯍꯦꯟꯕꯤꯁꯨ ꯀꯅꯥꯅꯣ ꯈꯪꯕ ꯌꯥꯎꯔꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯆꯦ ꯑꯟꯖꯂꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏ ꯑꯟꯖꯂꯤ ꯑꯁꯤ ꯑꯩꯈꯣꯏꯒ ꯉꯥꯏꯍꯥꯛꯀꯥꯟꯗꯩ ꯇꯣꯏꯅ ꯑꯩꯈꯣꯏꯒ ꯌꯥꯝ ꯅꯛꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯩꯕ ꯃꯤꯅꯤ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯒꯦꯁ ꯇꯧ ꯑꯗꯨꯒ ꯆꯦ ꯑꯟꯖꯂꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏ ꯑꯗꯨꯒ ꯅꯥꯎꯕꯅ ꯅꯨꯡꯖꯥ ꯃꯄꯨꯡ ꯐꯥꯔꯕꯤꯗꯣ ꯍꯥꯍꯥ ꯍꯥꯏ ꯅꯥꯎꯕ ꯅꯪ ꯑꯟꯖꯂꯤꯒ ꯁꯞ ꯂꯩꯅꯔꯕꯣ ꯑꯗꯨꯒ ꯂꯩꯅꯗ꯭ꯔꯗꯤ ꯂꯩꯅꯧꯋꯣ ꯑꯟꯖꯂꯤꯗ ꯇꯧꯁꯟꯕꯤꯔꯣ ꯑꯟꯖꯂꯤꯗꯤ ꯑꯩꯈꯣꯏꯗꯒꯤ ꯆꯥꯎꯔꯕꯅꯤ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯕ ꯂꯩꯊꯛ ꯂꯩꯈꯥꯁꯦ ꯁꯥꯕꯅ ꯁꯤꯔꯦꯍꯦ ꯍꯥꯏ ꯁꯤꯔꯦ ꯉꯁꯤꯗꯤ ꯈꯔ ꯅꯣꯡꯊꯤ ꯃꯪꯉꯦ ꯁꯤꯗꯗꯤ ꯑꯟꯖꯂꯤꯅ ꯀꯩ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕꯅꯣꯅꯦ ꯍꯥꯏ ꯑꯟꯖꯂꯤ ꯎꯁꯣꯏ ꯊꯣꯛꯏ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯑꯝꯇ ꯆꯥꯋꯣ ꯃꯣꯔꯣꯛꯁꯨ ꯃꯈꯜ ꯃꯈꯜ ꯊꯣꯛꯑꯦ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯍꯥꯏ ꯁꯛꯍꯦꯟꯕꯤ ꯑꯩꯗꯤ ꯑꯟꯖꯂꯤꯅꯤ ꯁꯨꯝ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯀꯣꯏꯅ ꯌꯥꯒꯗ꯭ꯔꯣ ꯑꯁ ꯅꯨꯄꯤꯅꯤꯍꯦ ꯁꯛꯍꯦꯟꯕꯤꯁꯦ ꯑꯟꯖꯂꯤ ꯅꯪꯁꯨ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯆꯦ ꯍꯥꯏꯔꯒ ꯅꯣꯛꯈꯔꯦ ꯅꯪꯅ ꯀꯣꯏꯅ ꯌꯥꯒꯗ꯭ꯔꯣ ꯑꯗꯨ ꯃꯥ ꯑꯗꯨꯁꯨ ꯈꯨꯝꯃꯛꯀꯅꯤ ꯌꯦꯡꯉꯨ ꯀꯣꯏꯔꯣꯏꯅ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯏꯆꯦ ꯑꯩ ꯊꯣꯛꯑꯒꯦ 5 ꯃꯤꯅꯤꯠ ꯋꯥꯠꯂꯤ ꯍꯣꯏ ꯁ꯭ꯌꯥꯝ ꯅꯪꯒꯤꯗꯣ ꯀꯥꯏꯗꯅꯕ ꯇꯧꯔꯣꯀꯣ ꯊꯣꯛꯑꯣ ꯅꯪꯒꯤ 3ꯗꯣ ꯇꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯀꯨꯏꯅ ꯀꯩꯅꯣ ꯇꯧꯕꯤꯕꯩ ꯁ꯭ꯌꯥꯝ ꯅꯪꯅꯅꯦ ꯃꯤꯅꯤꯠ 5ꯇꯪ ꯌꯥꯎꯕꯤꯔꯁꯨꯅꯦ ꯆꯤꯆꯦ ꯑꯗꯨꯒꯤ ꯚꯦꯂꯨ ꯌꯥꯝꯅ ꯊꯝꯖꯩꯀꯣ ꯑꯗꯨꯒ ꯆꯤꯆꯦꯒꯤꯗꯤ ꯑꯗꯨꯝ ꯃꯤ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛ ꯆꯤꯆꯦ ꯌꯥꯎꯅꯤ ꯃꯤ ꯂꯥꯛꯇ꯭ꯔꯒꯅ ꯑꯩ ꯀꯛꯊꯠꯆꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯥꯏꯂꯦꯟ ꯊꯥꯅꯤ ꯑꯗꯨꯃꯥꯏꯅꯅꯤꯀꯣ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯑꯩꯗꯤ ꯆꯦ ꯄꯣꯏꯔꯩ ꯂꯝꯗꯝꯒꯤꯅꯤꯀꯣ ꯍꯥꯏ ꯑꯩꯗꯤ ꯆꯦ ꯄꯣꯏꯔꯩ ꯂꯝꯗꯝꯒꯤꯅꯤꯀꯣ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩ ꯆꯥꯎꯔꯦ ꯍꯥꯏꯕ ꯑꯣꯏꯃꯥ ꯑꯩ ꯄꯦꯜꯂꯕꯅꯤꯀꯣ ꯍꯥꯏ ꯃꯇꯝ ꯅꯪꯒꯤ ꯃꯔꯣꯟꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯪꯒꯤꯁꯦ ꯀꯔꯝꯕ ꯀꯩꯅꯣꯒꯤ ꯀꯩꯅꯣꯅꯣꯁꯦ ꯀꯔꯤꯅꯣꯕ
ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯁꯦꯡꯕꯩꯔꯅꯦ ꯆꯦ ꯀꯅꯥ ꯍꯥꯏꯅꯣ ꯑꯣ ꯆꯦ ꯍꯥꯏꯈ꯭ꯔꯣꯔꯥ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯅꯪ ꯍꯥꯟꯅ ꯑꯃꯨꯛ ꯀꯣꯃꯦꯟ ꯑꯃ ꯏꯔꯛꯇ꯭ꯔꯗꯤ ꯑꯩ ꯍꯥꯏꯔꯅꯤ ꯑꯗꯨꯒ ꯑꯟꯖꯂꯤ ꯅꯪꯒꯤꯗꯁꯨ ꯇꯣꯏꯅ ꯂꯥꯛꯄ ꯑꯩꯈꯣꯏꯒ ꯇꯣꯏꯅ ꯊꯦꯡꯅꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯍꯥꯏ ꯏꯕꯨꯡ ꯊꯦꯡꯀ꯭ꯌꯨ ꯉꯔꯥꯡꯁꯨ ꯂꯥꯛꯄꯤꯔꯝꯃꯤꯀꯣ ꯑꯗꯣ ꯉꯔꯥꯡꯗꯣ ꯑꯩꯅ ꯁꯥꯏꯂꯦꯟ ꯊꯥꯕꯅꯤ ꯑꯗꯩꯗꯤ ꯅꯥꯎꯕꯅ ꯂꯣꯏꯅ ꯑꯩꯅ ꯁꯞ ꯇꯧꯈ꯭ꯔꯃꯤ ꯀꯅꯥꯝꯇ ꯌꯥꯎꯔꯝꯃꯣꯏ ꯑꯩꯒ ꯖꯣꯏꯟ ꯂꯩꯇꯕ ꯍꯥꯏ ꯑꯣ ꯑꯗꯨꯒ ꯑꯗꯩꯗꯤ ꯏꯕꯨꯡ ꯈꯦꯂꯦꯟꯒꯗꯤ ꯂꯩꯕ꯭ꯔꯥ ꯅꯥꯎꯕ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯕ ꯀꯔꯤ ꯀꯣꯏꯅ ꯌꯥꯒꯗ꯭ꯔꯣ ꯍꯥꯏꯕ ꯏꯁ ꯕꯦꯔꯥꯅꯤꯍꯦ ꯍꯥꯏ ꯕꯦꯔꯥꯅꯤꯀꯣ ꯅꯣꯏ ꯀꯣꯛꯀ ꯁꯥꯒꯠꯂꯛꯏꯀꯣ ꯅꯨꯄꯤ ꯃꯁꯦꯟ ꯀꯣꯏꯅꯔꯁꯤꯒ ꯍꯥꯏꯕꯁꯤꯗꯤ ꯅꯥꯎꯕ ꯀꯦꯟꯁꯦꯜ ꯇꯥꯍꯧꯗꯣꯔꯤ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟꯅ 10 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯏꯕꯨꯡ 7ꯗꯒꯤ 10 ꯁꯣꯟꯕꯤꯕꯒꯤ ꯏꯕꯨꯡ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯍꯥꯏ ꯆꯦ ꯁꯛꯍꯦꯟꯕꯤꯁꯦ ꯃꯁꯛ ꯌꯥꯝ ꯈꯪꯗꯕ ꯃꯤꯅꯤꯕ ꯑꯗꯨꯅ ꯈꯥꯏꯔꯤꯕ ꯑꯗꯨꯅꯦ ꯑꯟꯖꯂꯤ ꯑꯗꯨꯒ ꯏꯕꯨꯡꯅ ꯁꯄꯥ ꯄꯤꯔꯛꯑꯦ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏ ꯁꯌꯥꯝꯅ ꯏꯆꯦ ꯍꯣꯏ ꯕꯥꯏ ꯍꯣꯏ ꯁꯌꯥꯝ ꯅꯪ ꯆꯠꯊꯣꯛꯎꯔꯣꯀꯣ ꯑꯗꯨꯒ ꯅꯪ ꯁꯪꯕ ꯃꯇꯝꯗ ꯂꯥꯛꯎ ꯁꯪꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯆꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯁꯛꯍꯦꯟꯕꯤ ꯑꯩꯅ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯍꯥꯏ ꯁꯛꯍꯦꯟꯕꯤ ꯗꯤꯃꯥꯟ ꯂꯩꯊꯣꯛꯈ꯭ꯔꯅꯤꯀꯣ ꯁꯛꯍꯦꯟꯕꯤꯁꯦ ꯗꯤꯃꯥꯟ ꯂꯩꯈꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯅꯥꯎꯕꯅ ꯅꯤꯡꯖꯥ ꯃꯄꯨꯡ ꯐꯥꯔꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯔꯛꯑꯦ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯒꯤ ꯄꯨꯟꯁꯤꯁꯦ ꯂꯞ ꯇ꯭ꯔꯥꯏꯡꯒꯜꯒ ꯆꯠꯂꯤꯕꯣ ꯗꯥꯏꯕꯣꯜꯅ ꯍꯥꯏ ꯀꯩꯕ ꯂꯤꯞꯁ 7 ꯑꯗꯩꯗꯤ WP7 SL7 ꯀꯩꯅꯣ ꯁꯤꯕꯨ ꯗꯥꯏꯕꯣꯜꯁꯤꯕꯨ ꯅꯣꯡꯃꯩꯒꯤ ꯀꯣꯠ ꯋꯥꯠꯂꯣ ꯅꯣꯡꯃꯩ ꯃꯃꯤꯡꯒ ꯃꯥꯜꯂꯤꯅꯦ ꯅꯝꯕꯔꯗꯣ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯑꯁ ꯈꯥꯏꯔꯅꯨ ꯆꯦ ꯑꯟꯖꯂꯤ ꯍꯥꯏ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯋꯥꯔꯤ ꯇꯥꯔ ꯅꯣꯛꯄꯗ ꯁꯤꯒꯗꯧꯔꯦ ꯁꯛꯍꯦꯟꯕꯤ ꯍꯥꯏꯅ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯇꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯒꯨꯁꯦ ꯏꯍꯦ ꯁꯤꯡꯍ ꯂꯥꯛꯑꯦ ꯂꯥꯏꯛ ꯗꯟ ꯍꯥꯏꯌꯦ ꯁꯤꯡꯍ ꯂꯥꯛꯑꯗꯤ ꯈꯤꯇꯪ ꯀꯨꯏ ꯂꯩꯕꯤꯌꯨ ꯁꯤꯡꯍꯁꯤ ꯂꯥꯛꯑꯝꯃꯒ ꯄꯨꯠ ꯂꯥꯎꯅ ꯃꯥꯡꯉꯤ ꯕꯨꯠ ꯑꯗꯨꯃꯥꯏꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁꯤꯡꯍ ꯍꯋꯥꯏ ꯅꯠꯇꯕ ꯑꯇꯩꯁꯨ ꯆꯥꯔꯛꯇ꯭ꯔꯣ ꯑꯗꯨꯒ ꯁꯤꯡꯍꯅ ꯂꯨꯂꯨ KFC ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯇꯥꯆꯧ ꯀꯔꯝꯕ ꯗꯨꯅꯤꯌꯥꯗꯩ ꯏꯔꯛꯏꯅꯣ ꯀꯣꯃꯦꯟꯁꯦ ꯍꯥꯏ ꯆꯨꯝꯃꯕꯅꯤ ꯑꯗꯨꯒ ꯁꯤꯡꯍꯅ ꯑꯣꯏꯅꯥꯝ KFC ꯍꯥꯏ ꯁꯤꯡꯍ ꯆꯠꯈ꯭ꯔꯕ ꯂꯩꯕ ꯁꯤꯡꯍꯁꯦ ꯃꯥꯏ ꯀꯣꯃꯦꯟꯁꯦ ꯑꯩꯅ ꯄꯥꯔꯛꯄꯗ ꯃꯥ ꯂꯩꯔꯝꯃꯔꯣꯏꯕ ꯃꯊꯪꯗ ꯑꯗꯨꯗꯤ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯑꯟꯖꯂꯤꯅ ꯁꯛꯍꯦꯟꯕꯤ ꯑꯩꯗꯤ ꯅꯪ ꯌꯥꯝ ꯄꯥꯝꯃꯤ ꯑꯩꯒꯤ ꯑꯣꯏꯔꯁꯦ ꯍꯥꯏ ꯃꯍꯥꯔꯥꯅꯤꯒꯨꯝ ꯊꯝꯕꯤꯒꯅꯤꯌꯦ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯆꯦ ꯑꯩ ꯍꯔꯥꯁꯃꯦꯟ ꯇꯧꯕꯤꯔꯦ ꯍꯥꯏ ꯇꯧꯗꯦ ꯀꯩꯁꯨ ꯅꯪꯅ ꯈꯥꯏꯔꯤꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯈꯥꯏꯕꯩꯅꯤ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯁꯤꯡꯍ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯁꯤꯡꯍꯅ ꯑꯩ ꯑꯣꯏꯖꯒꯦꯅꯦ ꯑꯣꯟꯕ ꯃꯨꯟꯅꯔꯛꯑꯦ ꯇ꯭ꯔꯦꯡꯒꯜꯗꯩ ꯑꯃꯨꯛ ꯇꯦꯟꯒ ꯂꯣꯏ ꯀꯥꯏꯈꯔꯦ ꯑꯗꯨꯒ ꯗꯤꯃꯥꯟ ꯂꯩꯗꯅ ꯊꯣꯛꯂꯛꯇꯕ꯭ꯔꯥ ꯈꯪꯗꯦ ꯃꯌꯨꯝꯗꯒꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯁꯦꯕꯣꯠ ꯊꯣꯡꯕ ꯆꯥꯔꯦ ꯔꯣꯛ ꯍꯥꯏꯌꯦ ꯑꯗꯨꯒ ꯇꯝꯅ ꯍꯥꯏ ꯀꯣꯃꯦꯟ ꯄꯥꯗ꯭ꯔꯗꯤ ꯑꯩ ꯇꯠꯂꯅꯤ ꯍꯥꯏ ꯑꯩ ꯄꯥꯕ ꯍꯩꯇꯦꯅꯦ ꯅꯪꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯀꯩ ꯍꯥꯏꯅ ꯄꯥꯗꯣꯏꯅꯣ ꯁꯤꯕꯨ ꯁ꯭ꯂꯥꯟꯇꯤꯡ ꯂꯥꯏꯟ ꯏꯀ꯭ꯋꯦꯜ ꯇꯨ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯅ ꯀꯩ ꯊꯤꯇꯥ ꯍꯥꯏꯕ꯭ꯔꯥ ꯁꯦꯀꯦꯟ ꯕ꯭ꯔꯦꯀꯦꯠ ꯄꯥꯔꯁꯦꯟꯇꯦꯖ ꯁꯦꯀꯦꯟ ꯕ꯭ꯔꯦꯀꯦꯠ ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯈꯪꯗ꯭ꯔꯦꯗ ꯇꯥꯃꯣ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯒ ꯏꯔꯣꯛꯑꯕ ꯀꯣꯃꯦꯟꯗꯣ ꯑꯗꯨꯒ ꯅꯥꯎꯕꯅ ꯑꯣꯏꯅꯥꯝꯕꯨ ꯀꯥꯏꯅꯣ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏ ꯂꯩꯕꯅꯤ ꯑꯣꯏꯅꯥꯝ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤꯗ ꯑꯗꯨꯁꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯑꯣꯏꯅꯥꯝꯁꯦ ꯆꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯗꯣ ꯅꯠꯇꯦ ꯑꯗꯨꯒ ꯁꯤꯡꯍꯅ ꯍꯥꯏ ꯑꯩꯅ ꯅꯪ ꯀꯧꯗ꯭ꯔꯣ ꯂꯨꯂꯨ ꯍꯥꯏ ꯑꯗꯨꯒ ꯁꯤꯡꯍꯅ ꯀꯧꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯁꯛꯍꯦꯟꯕꯤ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯁꯛꯍꯦꯟꯕꯤꯅ ꯆꯦ ꯁꯤꯗꯤ ꯍꯔꯥꯁꯃꯦꯟ ꯀꯧꯋꯦ ꯑꯩꯗꯤ ꯁꯤꯔꯦꯗ ꯍꯥꯏ ꯅꯪꯅꯦ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯁꯤꯡꯍꯅ ꯍꯥꯎꯕꯅꯤ ꯑꯣꯏꯅꯥꯝ ꯍꯥꯏ ꯍꯥꯎꯕꯅꯤ ꯑꯟꯖꯂꯤꯅ ꯁꯤꯡꯍ ꯑꯩꯗꯤ ꯀꯥꯎꯈ꯭ꯔꯕ ꯍꯥꯏꯅ ꯍꯥꯏ ꯑꯁ ꯀꯥꯎꯈ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯑꯗꯨꯅ ꯁꯤꯡꯍ ꯐꯨꯠ ꯃꯥꯡꯉꯅꯨ ꯈꯔ ꯂꯩꯌꯨ ꯅꯠꯇꯗꯤ ꯅꯪ ꯈꯪꯉꯔꯣꯏ ꯈꯪꯗꯦꯗꯤ ꯋꯥꯏꯇꯤꯒꯤ ꯗꯨꯅꯤꯌꯥꯗ ꯁꯤꯡꯍ ꯀꯣꯟꯅꯦ ꯍꯥꯏꯔꯅꯤ ꯑꯗꯩꯗꯤ ꯑꯟꯖꯂꯤꯅ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯍꯣꯏ ꯍꯥꯎꯋꯤ ꯍꯥꯏ
ꯑꯗꯨꯒ ꯁꯤꯡꯍꯥꯅ ꯀꯥꯎꯗꯦꯀꯣ ꯂꯨꯂꯨ ꯍꯥꯏ ꯑꯗꯨꯒ ꯔꯣꯁꯁꯨ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯅꯥꯎꯕꯅ ꯑꯣꯏꯅꯥꯝꯁꯦ ꯑꯦꯜꯕꯤꯒ ꯊꯥꯗ꯭ꯔ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯑꯥꯏꯗꯤ ꯃꯔꯤ ꯃꯉꯥ ꯄꯥꯏꯁꯜꯂ ꯖꯥꯠꯂ ꯈꯪꯗꯦ ꯑꯣꯏꯅꯥꯝ ꯍꯥꯏꯗꯤ ꯀꯩꯅꯣꯔꯣ ꯅꯥꯎꯕ ꯆꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯗꯣ ꯍꯥꯟꯅꯗꯤ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯊꯥꯔꯝꯕꯅꯤꯅꯦ ꯊꯕꯛꯀ ꯆꯤꯜꯂꯝꯒꯅꯤ ꯑꯉꯥꯡ ꯑꯄꯤꯛꯄ ꯂꯩꯕꯅꯤꯅ ꯑꯗꯩꯗꯤ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯆꯦ ꯁꯨꯁꯃꯤꯇꯥ ꯁꯛꯍꯦꯟꯕꯤꯁꯦ ꯗꯤꯜꯂꯤꯗ ꯂꯩ ꯍꯥꯏꯕꯅꯤ ꯂꯥꯏꯔꯤꯛ ꯇꯝꯅ ꯏꯁ ꯈꯥꯏꯔꯤꯅꯤ ꯃꯥ ꯈꯥꯏꯔꯤꯕ ꯂꯩꯇꯦ ꯀꯩꯁꯨ ꯃꯌꯨꯝꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩꯕꯨ ꯍꯔꯥꯁꯃꯦꯟ ꯇꯧꯕꯤꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯤꯒꯠꯈꯔꯦ ꯑꯃꯨꯛ ꯀꯞꯈꯔꯦ ꯑꯗꯨꯒ ꯉꯥꯏꯈꯣ ꯅꯪ ꯍꯔꯥꯁꯃꯦꯟꯗꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯑꯣꯏꯗꯤ ꯃꯌꯥꯝ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯍꯥꯏꯖꯤꯟꯕꯤꯒꯅꯨ ꯈꯔ ꯆꯥꯎꯈꯤꯁꯅꯨꯀꯣ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯁꯤꯡꯍꯥ ꯐꯩ ꯐꯩ ꯀꯥꯎꯕꯨ ꯀꯥꯎꯗ꯭ꯔꯗꯤ ꯍꯥꯏ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦ ꯍꯥꯏ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯍꯥꯟꯅꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯒ ꯅꯤꯡꯁꯤꯡꯉꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯃꯥꯏ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯁꯤꯡꯍꯥꯅ ꯍꯣꯏ ꯂꯨꯂꯨ ꯍꯥꯏꯔꯒ ꯔꯣꯁ ꯍꯟꯗꯛ ꯑꯃꯒ ꯑꯃꯨꯛ ꯍꯥꯞꯄꯒ ꯄꯤꯔꯛꯑꯦ ꯃꯔꯤ ꯁꯛꯍꯦꯟꯕꯤꯅ ꯈꯥꯏꯕꯅꯤ ꯏꯆꯦ ꯑꯟꯖꯂꯤꯗꯨꯗꯤ ꯍꯥꯏꯔꯒ ꯍꯥ 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 ꯅꯣꯛꯈ꯭ꯔꯦ ꯑꯩ ꯃꯁꯤ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯂꯥꯐꯤꯡ ꯏꯃꯣꯖꯤꯁꯦ ꯑꯩꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯥꯏꯐꯝ ꯈꯪꯗꯦꯀꯣ ꯃꯥꯏ ꯈꯨꯅꯣꯛꯁꯦ ꯑꯗꯨꯝ ꯃꯥꯏꯁꯦ ꯑꯗꯣ ꯆꯦ ꯅꯨꯡ ꯂꯥꯛꯑꯦ ꯅꯨꯡꯁꯥ ꯁꯥꯕ꯭ꯔꯣ ꯍꯥꯏ ꯁꯥꯗꯦ ꯅꯣꯡꯊꯤ ꯃꯪꯉꯤ ꯑꯗꯨꯒ ꯑꯣꯝꯆꯥꯛꯅꯩꯌꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯦꯅꯨ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯁꯛꯍꯦꯟꯕꯤ ꯑꯩꯗꯤ ꯈꯥꯏꯕ ꯍꯩꯇꯦ ꯑꯁꯦꯡ ꯑꯁꯦꯡꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯅꯣꯡ ꯆꯨꯏ ꯍꯥꯏ ꯑꯁ ꯑꯥꯔꯖꯤ ꯚꯤꯗꯤꯑꯣꯗ ꯂꯦꯟ ꯇꯥꯕꯗꯣ ꯙꯨꯞꯙꯥ 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 ꯍꯥꯏꯅ ꯑꯗꯨꯒ ꯆꯦꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁꯤꯡꯍꯥꯅ ꯀꯥꯏꯗ ꯅꯣꯡꯅꯣ ꯍꯥꯏ ꯆꯦꯅꯨꯅ ꯅꯣꯡꯁꯨ ꯈꯥꯛꯄꯅ ꯑꯣꯏꯃꯥ ꯅꯪ ꯃꯣꯕꯥꯏꯜ ꯌꯥꯝ ꯄꯥꯏꯅꯨꯀꯣ ꯅꯣꯡ ꯈꯥꯛꯄꯗ ꯆꯤꯖꯅꯤ ꯑꯗꯨꯒ ꯇꯝꯅ ꯍꯥꯏꯕ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯏꯆꯨ ꯏꯗꯥꯡꯒꯤ ꯀꯣꯃꯦꯟ ꯍꯦꯁꯇꯦꯛ 4667546 ꯏꯌꯨ ꯀꯩꯅꯣ ꯁꯤꯅ ꯑꯦꯝꯕꯨꯂꯦꯟꯁꯂ ꯇꯝ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯅꯪ ꯅꯍꯥꯟꯒꯤ ꯖꯨꯂꯤꯁꯥꯒꯤ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯂꯥꯛꯏꯅꯦ ꯁꯤꯡꯍꯒꯤ ꯁꯣꯔꯠ ꯊꯥꯡꯒꯠꯄ꯭ꯔꯣ ꯁꯤꯡꯍ ꯁꯣꯔꯠ ꯊꯥꯡꯒꯠꯄ꯭ꯔꯣ ꯁꯤꯡꯍꯒꯤ ꯁꯣꯔꯠ ꯊꯥꯡꯒꯠ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯏ ꯑꯗꯨꯒ ꯍꯣꯔꯦꯟ ꯌꯦꯡꯉꯛꯀꯦ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯅꯈꯨꯠꯇ ꯍꯥꯝꯃ ꯄꯤꯖꯗꯣꯏꯅꯤ ꯁꯛꯍꯦꯟꯕꯤꯌꯦ ꯑꯁ ꯑꯟꯖꯂꯤ ꯑꯩ ꯑꯣꯏ ꯆꯠꯅꯤꯡꯉꯦ ꯁꯩꯇ ꯑꯒꯨ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯈꯨꯠꯇ ꯍꯥꯝꯃ ꯄꯤꯖꯗꯣꯏꯅꯤꯕꯨ ꯍꯥꯏꯔꯕ ꯆꯠꯂꯨꯔꯅꯨꯕꯣ ꯃꯍꯥꯔꯥꯅꯤ ꯅꯠꯇꯦ ꯅꯣꯀꯔꯥꯅꯤꯅꯤ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯒ ꯁꯤꯡꯍꯥꯅ ꯍꯥꯏ ꯂꯤꯂꯨ ꯑꯣꯏ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯍꯥꯏ ꯏꯆꯦ ꯋꯥꯔꯤ ꯁꯥꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯈꯔ ꯈꯥꯏꯖꯤꯟꯕꯅꯤ ꯏꯆꯦ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯏꯅꯥꯎꯁꯤꯡꯅ ꯂꯥꯛꯑꯒ ꯑꯩꯒꯤꯗ ꯋꯥꯔꯤ ꯁꯥꯕꯤꯔꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯒ ꯆꯦꯅꯨꯅ ꯄꯣꯍꯜ ꯀꯂꯤ ꯇꯧꯂꯤꯅꯣ ꯊꯤꯗꯥ ꯑꯁ ꯆꯦꯅꯨꯁꯨ ꯇꯝꯒꯤ ꯃꯔꯣꯜ ꯂꯣꯜꯂꯦꯅꯦ ꯇꯧꯔꯤꯁꯦ ꯆꯦꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯟꯖꯂꯤꯅ ꯁꯤꯡꯍ ꯅꯪ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏ ꯑꯗꯨꯒ ꯅꯥꯎꯕꯅ ꯏꯃꯥ ꯊꯔꯥꯅꯤ ꯑꯟꯖꯂꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯆꯦꯅꯨꯅ ꯇꯨꯝꯃꯨꯔꯦ ꯍꯥꯏ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯗꯣꯛꯑꯣꯏ ꯑꯩꯅꯦ ꯈꯪꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯆꯦꯅꯨꯅ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯆꯦꯅꯨ ꯑꯩꯈꯣꯏꯗꯤ ꯂꯐꯨ ꯏꯔꯣꯟꯕ ꯆꯥꯏꯌꯦ ꯑꯗꯣ ꯂꯐꯨ ꯏꯔꯣꯟꯕ ꯀꯩꯀꯩꯅꯣ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯍꯩꯅꯥ ꯍꯥꯏꯕꯗꯣ ꯑꯉꯣꯝ ꯍꯩꯅꯥ ꯑꯣꯏꯔꯝꯃꯦ ꯑꯗꯨꯗꯣ ꯆꯝꯊꯣꯡ ꯇꯧꯔꯒ ꯕꯣꯔꯥ ꯍꯧꯔꯒ ꯆꯥꯔꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯀꯁꯥ ꯅꯥꯎꯕ ꯑꯩꯈꯣꯏꯗꯤ ꯍꯋꯥꯏ ꯆꯥꯖꯔꯦ ꯁꯣꯝꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯕꯤꯔꯒꯦ ꯑꯁ ꯑꯟꯖꯂꯤꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯌꯥꯝꯅ ꯂꯦꯚꯦꯜ ꯋꯥꯡꯈꯔꯦꯀꯣ ꯑꯗꯨꯒ ꯀꯆꯥ ꯅꯥꯎꯕꯅ ꯍꯥꯏ ꯁꯦꯝ ꯁꯦꯝ ꯍꯥꯏ ꯑꯣ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯅꯥꯎꯕ ꯍꯣꯏꯗꯤ ꯑꯩꯈꯣꯏ ꯑꯦꯜꯕꯤꯗꯒꯗꯤ ꯂꯥꯛꯄꯤ ꯄꯣꯠꯇꯦꯅꯦ ꯀꯣ ꯍꯥꯏ ꯍꯥꯏꯕꯤꯅꯨꯗ ꯅꯥꯎꯕ ꯁꯪꯒꯗꯕ ꯇꯥꯏꯃꯤꯡꯗ ꯊꯥꯔꯣ ꯑꯟꯖꯂꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯅꯠꯇꯗꯤ ꯅꯥꯎꯕꯁꯤ ꯆꯦꯟꯈꯤꯗꯧꯕꯅꯤ ꯉꯁꯤꯗꯤ ꯁꯟꯗꯦ ꯑꯣꯏꯕꯩ ꯂꯩ ꯃꯥꯜꯂꯦ ꯑꯗꯣ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯨꯄꯤꯅ ꯅꯨꯄꯤ ꯀꯣꯏꯕ ꯍꯩꯁ ꯑꯩ ꯀꯤꯖꯩꯀꯣ ꯅꯣꯏ ꯂꯦꯁꯕꯤꯌꯥꯟ ꯂꯥꯏꯔ ꯈꯪꯗꯦ ꯑꯩꯗꯣ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯁꯦ ꯀꯩꯒꯤꯅꯣ ꯂꯥꯛꯑꯒ ꯃꯦꯁꯦꯁ ꯀꯛꯊꯠꯈ꯭ꯔꯤꯁꯦ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯅꯪꯁꯨ ꯁꯥꯐꯣꯡꯕꯤꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯟꯖꯂꯤꯅ ꯁꯛꯍꯦꯟꯕꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯤ ꯉꯥꯛꯇꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯅꯪ ꯅꯨꯡꯁꯤꯔꯦ ꯑꯩꯅ ꯄꯥꯝꯃꯦ ꯅꯪ ꯀꯣꯏꯔꯅꯤ ꯈꯇꯝ ꯅꯥꯎꯕꯅ ꯅꯪ ꯑꯦꯜꯕꯤ ꯑꯃꯐꯥꯎ ꯊꯦꯡꯅꯗꯦ ꯀꯩꯒꯤ ꯂꯥꯛꯑꯣꯏ ꯐꯪꯅꯗꯅ ꯇꯧꯕꯅꯤ ꯍꯥꯏ
ꯍꯣꯏ ꯅꯥꯎꯕ ꯐꯪꯅꯗꯕ ꯗ꯭ꯌꯨꯇꯤ ꯆꯠꯄꯗꯀꯣ ꯆꯦꯅꯨꯅ ꯅꯪꯒꯤ ꯈꯨꯄꯥꯁꯤꯗꯤ ꯑꯩ ꯃꯤꯀꯞ ꯑꯃ ꯇꯨꯝꯃꯨꯒꯦ ꯍꯥꯏ ꯑꯁ ꯆꯦꯅꯨ ꯌꯥꯝ ꯄꯥꯕꯗꯣ ꯉꯝꯗꯦ ꯑꯩꯁꯨ ꯌꯥꯝ ꯋꯥꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯒꯤꯅꯦ ꯏꯁꯇꯦꯃꯤꯅꯥꯁꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯋꯥꯏ ꯌꯥꯝꯅ ꯑꯗꯨꯒ ꯆꯦꯅꯨꯅ ꯍꯥꯏ ꯆꯦ ꯁꯣꯔꯃꯥ ꯂꯥꯛꯑꯦ ꯁꯨꯁꯃꯤ ꯑꯣꯂꯥꯡꯕꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏ ꯆꯦ ꯁꯣꯔꯃꯥ ꯌꯥꯝ ꯁꯥꯕ꯭ꯔꯣ ꯑꯁꯤꯗꯗꯤ ꯌꯥꯝ ꯁꯥꯗꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯉꯁꯤꯁꯦ ꯅꯣꯡꯊꯤ ꯃꯪꯉꯤ ꯑꯗꯨꯒ ꯈꯔꯗꯤ ꯑꯣꯝꯆꯥꯛꯅꯩ ꯑꯗꯨꯒ ꯀꯩꯅꯣꯅ ꯁꯛꯑꯦꯟꯕꯤꯅ ꯍꯥꯏꯕ ꯑꯥꯏ ꯑꯦꯝ ꯏꯁꯄꯤꯁꯂꯦꯁ ꯋꯥꯠ ꯑꯗꯨꯒ ꯆꯦꯅꯨꯅ ꯁꯔꯃꯨ ꯍꯥꯏꯔꯒ ꯆꯨꯞꯁꯟꯈꯔꯦ ꯑꯗꯨ ꯆꯦ ꯁꯣꯃꯥꯅ ꯑꯅꯨ ꯄꯦꯜꯂꯦꯍꯦ ꯁꯥꯕꯅ ꯍꯥꯏꯌꯣ ꯍꯧꯖꯤꯛꯇꯒꯤ ꯍꯟꯗꯛꯅ ꯗꯤꯜꯂꯤꯁꯦ ꯍꯧꯖꯤꯛꯄꯨ ꯁꯥꯕ ꯍꯧꯗ꯭ꯔꯤꯅꯦ ꯀꯣꯜꯀꯇꯥꯗꯤ ꯁꯥꯕꯅ ꯂꯣꯏꯔꯦ ꯍꯥꯏꯃꯤ ꯑꯗꯣ ꯑꯇꯣꯞꯄ ꯃꯐꯝꯗ ꯁꯥꯏꯌꯦ ꯍꯟꯗꯛꯁꯦ ꯌꯥꯝ ꯆꯦ ꯁꯣꯔꯃꯥ ꯀꯩ ꯃꯊꯦꯜ ꯍꯧꯔꯛꯀꯦ ꯑꯗꯣ ꯑꯟꯖꯂꯤꯅ ꯑꯩ ꯍꯣꯔꯟ ꯅꯦꯠ ꯌꯥꯔꯗꯤ ꯊꯥꯔꯛꯀꯦ ꯌꯥꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏ ꯑꯟꯖꯂꯤꯅ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯅ ꯏꯆꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯒ ꯆꯦꯅꯨꯅ ꯄꯣꯍꯟ ꯂꯩꯇ꯭ꯔꯦ ꯄꯥꯔꯅꯨ ꯍꯥꯏ ꯑꯗꯨꯒ ꯗꯥꯏꯕꯣꯜ ꯆꯠꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯁꯣꯔꯃꯨ ꯐꯩꯖꯨꯞ ꯁꯨꯞꯄꯨ ꯐꯩꯖꯨꯞ ꯁꯨꯞꯄꯤ ꯑꯩꯗꯤ ꯍꯥꯏ ꯁꯛꯑꯦꯟꯕꯤꯅ ꯃꯈꯜ ꯃꯊꯦꯜꯒꯤ ꯅꯨꯡꯁꯤꯕ ꯄꯤꯔꯛꯑꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯆꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯊꯥꯡꯒꯠꯄꯅꯤ ꯌꯦꯡꯕꯤꯌꯣ ꯍꯥꯏ ꯍꯣꯏ ꯌꯦꯡꯉꯛꯀꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯑꯩ ꯍꯣꯔꯦꯟ ꯅꯣꯇꯤ ꯂꯥꯛꯄꯗꯣ ꯑꯗꯨꯒ ꯆꯪꯉ ꯌꯦꯡꯉꯛꯀꯦꯀꯣ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯅꯈꯨꯠꯇ ꯍꯥꯝꯃ ꯄꯤꯖꯗꯣꯏꯅꯤ ꯍꯥꯏꯁꯦ ꯋꯥ ꯂꯣꯏꯔꯝꯃꯦ ꯁꯨꯡꯄꯤ ꯄꯤꯖꯔꯔꯣꯏ ꯍꯥꯏꯔꯧꯅꯦ ꯑꯟꯖꯂꯤ ꯅꯪꯅ ꯐꯪꯅꯖꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯍꯥꯏꯔꯛꯑꯣꯕ ꯅꯪꯗꯣ ꯅꯈꯨꯠꯇ ꯍꯥꯝꯃ ꯆꯥ ꯐꯪꯕ꯭ꯔꯣ ꯑꯗꯨꯒ ꯅꯥꯎꯕꯅ ꯍꯥꯏ ꯑꯣꯀꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯑꯩ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯒꯦ ꯍꯥꯏ ꯅꯥꯎꯕ ꯈꯣꯡꯈ꯭ꯔꯕꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯅꯥꯎꯕ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯀꯩꯅꯣ ꯇꯧꯕꯤꯕꯒꯤ ꯁꯞꯄꯣꯔꯠ ꯇꯧꯅ ꯂꯩꯕꯤꯔꯝꯕꯒꯤ ꯑꯗꯨꯒ ꯁꯔꯃꯥꯅ ꯍꯥꯏ ꯆꯦ ꯁꯣꯔꯃꯥꯅ ꯑꯅꯨ ꯑꯔꯨꯝ ꯍꯧꯔꯤꯔꯣ ꯍꯥꯏ ꯑꯁ ꯅꯣꯡ ꯇꯥꯏꯌꯦ ꯆꯦ ꯁꯣꯔꯃꯥ ꯂꯦꯟꯒꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯅꯥꯎꯕ ꯁꯥꯌꯣꯅꯥꯔꯥ ꯕꯥꯏ ꯕꯥꯏ ꯍꯥꯏ ꯑꯗꯨꯒ ꯇꯝꯅ ꯎꯏꯔꯤ ꯍꯥꯏ ꯇꯝ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯏ ꯃꯔꯣꯟꯁꯦ ꯂꯣꯜꯂꯛꯑꯦ ꯗꯨ ꯑꯣꯏꯅ ꯆꯦꯅꯨꯅ ꯁꯣꯔꯃꯨ ꯅꯣꯡ ꯇꯥꯏ ꯏꯪꯉꯤ ꯍꯥꯏ ꯑꯁ ꯆꯦꯅꯨ ꯅꯪꯒꯤ ꯕ꯭ꯂꯦꯡꯀꯦꯠꯇꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯣꯏꯁꯤꯜꯂꯔꯣꯏ ꯑꯩ ꯈꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯀꯨꯏꯔꯦꯍꯦ ꯕ꯭ꯂꯦꯡꯀꯦꯠꯀ ꯎꯅꯤꯡꯗꯕ ꯑꯗꯨꯒ ꯁꯛꯑꯦꯟꯕꯤꯅ ꯍꯥꯏꯕ ꯌꯥꯝ ꯀꯤꯔꯦꯍꯦ ꯆꯦ ꯑꯟꯖꯂꯤꯁꯦ ꯑꯁ ꯑꯩꯗꯤ ꯕꯥ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯑꯅꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅꯦ ꯍꯥꯏ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯄꯣꯍꯜꯂꯦꯅ ꯍꯥꯏꯔꯒ ꯃꯃꯤꯠ ꯐꯥꯛꯇꯣꯛꯑ ꯌꯦꯡꯉꯦ ꯆꯦꯅꯨꯅ ꯉꯁꯤꯗꯤ ꯃꯤ ꯑꯃ ꯅꯨꯡꯉꯥꯏꯅꯤ ꯉꯥꯏꯈꯣ ꯍꯥꯏ ꯑꯌꯥ ꯀꯅꯥꯅꯣꯅꯦ ꯑꯩ ꯀꯤꯖꯩꯀꯣ ꯆꯦꯅꯨ ꯍꯟꯗꯛ ꯑꯦꯜꯕꯤꯁꯦ ꯈꯔ ꯀꯩꯅꯣꯝ ꯇꯧꯕꯅꯤꯀꯣ ꯍꯧꯖꯤꯛꯇꯁꯨ ꯑꯃꯅ ꯂꯥꯛꯑꯒ ꯋꯥꯀꯠꯂꯝꯃꯤꯅꯤ ꯀꯩꯗꯧꯔꯒꯦꯅꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯁꯛꯑꯦꯟꯕꯤ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗꯦ ꯍꯥꯏ ꯑꯗꯨꯒ ꯁꯛꯑꯦꯟꯕꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯣ ꯑꯗꯨꯒ ꯆꯦꯅꯨꯅ ꯍꯣꯏꯅꯦ ꯁꯣꯔꯃꯨ ꯅꯣꯡ ꯌꯥꯝ ꯈꯛꯏ ꯀꯤꯕꯅ ꯍꯥꯏ ꯌꯦꯡꯉꯨꯀꯣ ꯁꯨꯅꯥꯏꯗ ꯑꯃꯈꯛ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯃꯀꯣꯛꯇꯒꯤ ꯈꯥꯏꯗꯩ ꯆꯨꯝꯖꯥꯠꯂꯣ ꯑꯗꯨꯕꯣ ꯕꯖꯥꯔꯗ꯭ꯔ ꯀꯩꯅꯣ ꯑꯗꯨꯒ ꯁꯛꯑꯦꯟꯕꯤꯅ ꯍꯥꯏꯕ ꯄꯦꯜꯂꯦꯍꯦ ꯆꯦ ꯁꯨꯁꯃꯤꯇꯥ ꯅꯠꯇ꯭ꯔꯥ ꯍꯥꯏ ꯑꯣꯟꯈꯣꯗꯅ ꯅꯪ ꯁꯥꯏꯌꯣꯟꯗꯣ ꯑꯣꯟꯈꯣ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯄꯤꯌꯨ ꯉꯁꯤꯅ ꯁꯛꯑꯦꯟꯕꯤ ꯑꯣꯜꯂꯕꯣ ꯍꯥꯏ ꯌꯦꯡꯉꯨ ꯁꯛꯑꯦꯟꯕꯤꯅ ꯑꯣꯜꯂꯦ ꯍꯥꯏ ꯍꯔꯥꯎꯔꯦ ꯑꯃꯨꯛ ꯀꯞꯄꯦ ꯑꯃꯨꯛ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯁꯣꯔꯃꯨ ꯆꯨꯞ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯁꯛꯑꯦꯟꯕꯤ ꯑꯩ ꯅꯪ ꯐꯥꯕ ꯂꯥꯛꯑꯒꯦꯀꯣ ꯍꯥꯏ ꯑꯟꯖꯂꯤꯅ ꯍꯥꯏꯁꯨ ꯍꯥꯏꯃꯤꯆꯦ ꯇꯞꯁꯨ ꯇꯞꯃꯟꯈ꯭ꯔꯦꯗ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯑꯟꯖꯂꯤ ꯆꯤꯆꯦ ꯑꯉꯥꯡ ꯇꯨꯝꯃꯦꯕ ꯑꯗꯨꯅꯦꯕ ꯑꯉꯥꯡ ꯇꯨꯝꯕꯗꯣ ꯑꯩꯅ ꯍꯦꯛ ꯈꯛ ꯚꯣꯂ꯭ꯌꯨꯝꯁꯦ ꯂꯩꯈꯠꯄꯗꯅꯦ ꯍꯧꯒꯠꯂꯛꯑꯅꯤ ꯑꯗꯨꯒ ꯁꯛꯑꯦꯟꯕꯤꯅ ꯑꯣꯏꯃꯥ ꯀꯤꯍꯦ ꯇꯜꯂꯦ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯍꯥꯏ ꯌꯦꯟꯁꯤꯟ ꯊꯣꯡꯕ ꯈꯥꯃꯦꯟ ꯊꯣꯡꯕ ꯁꯨꯁꯃꯤ ꯅꯪꯗꯤ ꯍꯥꯏ ꯆꯦ ꯁꯣꯃꯥꯅꯗꯤ ꯌꯦꯟꯁꯤꯟꯒ ꯂꯣꯏ ꯐꯪꯕꯣꯏꯔꯦ ꯑꯩ ꯂꯐꯨ ꯏꯔꯣꯝꯕ ꯆꯥꯏ ꯕꯣꯔꯥ ꯑꯃꯒ ꯑꯗꯨꯗꯤ ꯑꯃ ꯀꯩꯅꯣ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯔꯦ ꯑꯣ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯩꯗꯤꯅꯦ ꯍꯩꯅꯥ ꯆꯝꯊꯣꯡ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯇꯝꯅ ꯁꯥꯎꯔꯛꯑꯦ ꯇꯝ ꯁꯥꯎꯒꯅꯨꯀꯣ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯁ ꯍꯣꯏ ꯆꯨꯝꯃꯤ ꯆꯦ ꯑꯩꯅ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ
ꯑꯟꯖꯂꯤ ꯅꯆꯦꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕꯣ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯑꯩ ꯊꯣꯛꯑꯒꯦ ꯇꯜꯂꯦꯅꯣ ꯍꯥꯏ ꯈꯪꯕ ꯁꯛꯍꯦꯟꯕꯤ ꯊꯣꯛꯀꯅꯨ ꯈꯥꯏꯕꯤꯔꯅꯨ ꯃꯌꯥꯝ ꯁꯛꯍꯦꯟꯕꯤꯗ ꯃꯤ ꯑꯉꯥꯡ ꯋꯥꯔꯦ ꯅꯣꯛꯑꯝꯕꯗꯤ ꯀꯞꯄꯦ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤ ꯆꯦ ꯑꯟꯖꯂꯤ ꯌꯥꯝ ꯀꯤꯔꯦ ꯆꯦꯗꯤ ꯇꯜꯂꯦ ꯍꯥꯏ ꯑꯣꯟꯒꯣ ꯁꯥꯏꯑꯣꯟꯗꯣ ꯑꯗꯨꯒ ꯆꯦ ꯁꯔꯃꯥꯅ ꯄꯣꯍꯜ ꯍꯥꯏꯌꯦ ꯑꯗꯨꯒ ꯀꯩꯅꯣꯅ ꯆꯦꯅꯨꯅ ꯑꯩ ꯆꯠꯂꯦ ꯂꯣꯏꯔꯒ ꯐꯣꯟ ꯑꯃ ꯇꯧꯔꯛꯎ ꯁꯨꯁꯨꯝꯅꯤ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯆꯦ ꯁꯔꯃꯥꯅ ꯑꯅꯨ ꯉꯥꯏꯈꯣ ꯆꯠꯃꯤꯟꯅꯁꯤ ꯉꯥꯏꯈꯣ ꯆꯦ ꯁꯔꯃꯥꯅ ꯅꯪ ꯀꯣꯜ ꯂꯥꯛꯏꯃꯤ ꯅꯪ ꯍꯥꯟꯅ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯥꯎꯕꯤ ꯂꯥꯛꯑꯦ ꯏꯆꯦ ꯍꯥꯏ ꯀꯩ ꯍꯥꯏꯒꯦ ꯅꯥꯎꯕꯤ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯑꯗꯨꯒ ꯅꯥꯎꯕꯤ ꯉꯁꯤꯗꯤ ꯅꯥꯎꯕꯗꯤ ꯆꯠꯈ꯭ꯔꯦ ꯉꯔꯥꯡ ꯅꯪ ꯍꯪꯉꯤ ꯅꯥꯎꯕꯅ ꯔꯟꯕꯤ ꯂꯥꯛꯇ꯭ꯔꯕ ꯍꯥꯏ ꯅꯪꯉꯣꯟꯗ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯕꯤꯒꯦ ꯍꯥꯏ ꯇꯧꯏꯅꯦ ꯑꯩꯗꯣ ꯅꯥꯎꯕ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯦ ꯀꯥ ꯀꯨꯏ ꯂꯩꯔꯝꯃꯦ ꯆꯠꯈ꯭ꯔꯦ ꯆꯦꯅꯨꯅ ꯁꯣꯔꯃꯨ ꯍꯟꯗꯛ ꯌꯥꯝ ꯇꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯅꯥꯎꯕ ꯆꯥꯔꯦꯅꯦ ꯆꯥꯛꯇꯤ ꯈꯔ ꯉꯟꯅ ꯆꯥꯊꯣꯛꯑꯦ ꯉꯁꯤ ꯑꯗꯩ ꯁꯛꯍꯦꯟꯕꯤꯅ ꯆꯦ ꯇꯧꯔꯤꯁꯦ ꯎꯗ꯭ꯔꯣ ꯍꯔꯥꯁꯃꯦꯟ ꯅꯣ ꯍꯥꯏ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯁꯛꯍꯦꯟꯕꯤ ꯐꯔꯦ ꯐꯔꯦ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯍꯥꯏꯔꯕꯗ ꯌꯥꯕꯤꯗ꯭ꯔꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯇꯣꯞꯄ ꯑꯃ ꯍꯪꯉꯨꯔꯒꯦ ꯍꯥꯏ ꯁꯛꯍꯦꯟꯕꯤꯅ ꯍꯣꯏ ꯍꯣꯏ ꯍꯥꯏ ꯍꯧꯖꯤꯛꯇ ꯋꯥꯏ ꯁꯪꯉꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯥꯎꯅꯒꯨꯝꯁꯤꯀꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯩ ꯍꯥꯏꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤꯅꯤꯀꯣ ꯁꯥꯎꯅꯒꯨꯝꯁꯤ ꯁꯥꯎꯅꯗꯦꯗ ꯈꯪꯉꯤ ꯑꯟꯖꯂꯤꯅꯁꯨ ꯅꯪ ꯀꯅꯥꯅꯣ ꯈꯪꯉꯤ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯋꯤꯅꯤ ꯆꯩ ꯆꯥꯅꯤ ꯍꯥꯏꯕꯨꯅ ꯑꯩꯅ ꯁꯣꯏꯗꯅ ꯄꯟꯊꯣꯛꯈ꯭ꯔꯤꯅꯤ ꯑꯩ ꯄꯥꯕꯒ ꯇꯜꯂꯦ ꯄꯥꯔꯣꯏ ꯏꯁꯀꯤꯞ ꯇꯧꯔꯦ ꯅꯥꯎꯕꯤꯅ ꯏꯆꯦ ꯑꯩ ꯗꯨꯀꯥꯟꯗ ꯑꯣ ꯗꯨꯀꯥꯟꯗ ꯆꯠꯂꯤ ꯍꯥꯏꯔꯣ ꯅꯥꯎꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯅꯥꯎꯕꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯣ ꯃꯇꯣꯟꯗ ꯀꯛꯀꯅꯤ ꯑꯗꯨꯒ ꯀꯩꯗꯣꯅ ꯆꯦ ꯁꯣꯔꯃꯥꯗꯣ ꯆꯠꯈ꯭ꯔꯕꯅꯦ ꯆꯦꯅꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯕ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯅꯣꯛꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨ ꯑꯟꯖꯂꯤꯅ ꯁꯛꯍꯦꯟꯕꯤ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯈꯥꯏꯕꯒ ꯑꯣꯛꯆꯔꯦ ꯍꯥꯏ ꯅꯣꯛꯑꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯁꯣꯏꯕꯒ ꯌꯥꯗꯦ ꯁꯤꯅꯅꯤ ꯑꯩꯅ ꯑꯉꯥꯡ ꯍꯥꯏꯁꯦ ꯑꯉꯥꯡꯅꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯉꯥ ꯍꯥꯏꯌꯦ ꯑꯣ ꯅꯥꯎꯕꯤ ꯉꯥ ꯆꯥꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯈꯜꯂꯒ ꯂꯩꯌꯨ ꯑꯇꯩꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯍꯜꯂꯣ ꯇꯝꯅ ꯑꯩ ꯎꯏꯔꯤ ꯀꯣꯃꯦꯟ ꯄꯥꯎ ꯍꯥꯏ ꯇꯝ ꯀꯣꯃꯦꯟ ꯏꯔꯣ ꯀꯣꯃꯦꯟ ꯂꯩꯇ꯭ꯔꯦ ꯈꯥꯏꯕꯗꯣ ꯂꯣꯏꯔꯦ ꯁꯛꯍꯦꯟꯕꯤꯗ ꯈꯥꯏꯕꯗꯣ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯑꯗꯣ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕ ꯍꯥꯏ ꯍꯣꯏ ꯅꯪꯅ ꯍꯦꯟꯃꯜꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯄꯥꯕꯣ ꯀꯣꯅꯨꯡ ꯂꯣꯠꯇꯦ ꯍꯥꯏꯕꯅꯤ ꯄꯥꯕꯣ ꯀꯣꯅꯨꯡ ꯂꯣꯠꯇꯦ ꯍꯥꯏꯅ ꯍꯥꯏꯗꯣꯛꯄꯗꯣ ꯑꯗꯣꯅꯤ ꯁꯤꯒꯅꯤ ꯑꯩꯅ ꯃꯁꯤ ꯑꯉꯥꯡꯁꯦꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯤꯁꯦ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯕ ꯍꯦꯟꯃꯟꯗ꯭ꯔꯣ ꯆꯦ ꯑꯟꯖꯂꯤ ꯅꯨꯄꯤꯅꯒ ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯁꯛꯍꯦꯟꯕꯤ ꯑꯩꯗꯤ ꯇꯥꯏꯌꯦ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯌꯥꯝ ꯍꯥꯏꯅꯩꯌꯦꯅ ꯄꯦꯜꯂꯦꯀꯣ ꯑꯗꯨꯒ ꯑꯦꯀꯥꯎꯟꯗꯣ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯑꯃ ꯁꯥꯔꯣ ꯑꯗꯨꯒ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯍꯥꯏ ꯑꯟꯖꯂꯤ ꯑꯃ ꯍꯣꯔꯦꯟ ꯍꯥꯡꯉꯣꯏ ꯑꯟꯖꯟ ꯍꯥꯏꯅ ꯑꯗꯨꯒ ꯈꯥꯏꯅꯕ ꯑꯟꯖꯟ ꯍꯥꯏꯅ ꯑꯃ ꯍꯥꯡꯉꯣ ꯑꯟꯖꯂꯤ ꯅꯪ ꯄꯨꯡ ꯀꯌꯥꯗ ꯊꯥꯗꯣꯏꯕ ꯑꯗꯨ ꯆꯤꯆꯦꯅ ꯁꯣꯏꯕꯗꯤ ꯍꯥꯏꯔꯤꯅꯦꯕ ꯅꯪꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯛꯏꯗꯣ ꯀꯩꯒꯤꯅꯣꯕ ꯑꯩ ꯅꯣꯛꯅꯤꯡꯉꯛꯑꯕ ꯑꯗꯨꯝ ꯅꯣꯏ ꯑꯅꯤꯗꯨꯒ ꯑꯟꯖꯂꯤ ꯑꯦꯜ ꯕꯤ ꯄꯥꯕꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯑꯩ ꯆꯤꯆꯦꯗꯤ ꯃꯤꯠꯀꯁꯦ ꯕ꯭ꯂꯔ ꯆꯠꯂꯦꯕꯣ ꯍꯟꯗꯛ ꯈꯔ ꯀꯟꯇꯤꯅ꯭ꯌꯨ ꯊꯥꯕꯁꯤꯗꯅꯦ ꯃꯤꯠꯀꯁꯦ ꯕ꯭ꯂꯔ ꯆꯠꯂꯦ ꯅꯣꯛꯀꯅꯨ
ꯑꯟꯖꯂꯤ ꯋꯥꯏ ꯐꯥꯏ ꯑꯃ ꯂꯧꯁꯜꯂꯣ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯆꯦ ꯑꯩꯗꯣ 8 PM ꯊꯥꯒꯦꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯦꯠ ꯌꯥꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏ ꯋꯥꯏ ꯐꯥꯏ ꯂꯧꯁꯜꯂꯣ ꯑꯟꯖꯂꯤ ꯑꯗꯨꯅ ꯐꯔꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯗꯨꯒ ꯆꯥꯅꯕ ꯁꯤꯝ ꯑꯃ ꯄꯥꯏꯔꯣ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯄꯦꯜꯂꯕꯅꯤꯍꯦ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯝꯅ ꯗꯨ ꯑꯣꯏꯅ ꯏꯔꯦ ꯑꯟꯖꯂꯤꯅ ꯅꯪꯒꯤꯗꯨꯗꯤ ꯅꯁꯥꯅ ꯇꯥꯛꯊꯣꯛꯆꯔꯦ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯑꯄꯪ ꯍꯥꯏ ꯑꯁ ꯑꯗꯨꯅꯤ ꯃꯥꯅ ꯉꯁꯥꯏꯗꯩ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯒ ꯆꯦ ꯑꯟꯖꯂꯤ ꯅꯨꯄꯥ ꯃꯥꯟꯕ ꯑꯦꯀꯥꯎꯟ ꯑꯃ ꯁꯦꯝꯃꯣ ꯈꯥꯏꯒꯦ ꯍꯥꯏꯔꯗꯤ ꯌꯥꯏ ꯑꯁ ꯇꯧꯏ ꯌꯦꯡꯉꯣ ꯃꯥ ꯈꯥꯏꯍꯟꯅꯤꯡꯉꯤꯅꯦ ꯃꯥ ꯅꯪ ꯁꯤꯔꯅꯤ ꯅꯪ ꯌꯥꯔꯣꯏ ꯑꯩ ꯅꯣꯡ ꯆꯨꯗ꯭ꯔꯤꯉꯩꯗ ꯀꯩ ꯍꯥꯏꯅꯣ ꯌꯦꯔꯨꯝ ꯂꯧꯒꯦ ꯂꯩꯔꯨꯒꯦ ꯑꯠꯆꯥ ꯇꯝꯅ ꯂꯩꯕꯗꯣ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯑꯣꯀꯦ ꯂꯩꯔꯨꯔꯣ ꯅꯪꯒꯤ ꯌꯦꯔꯨꯝꯗꯣ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟ ꯇ꯭ꯔꯦ ꯇꯪꯈꯥꯏ ꯑꯃ ꯄꯨꯔꯛꯄꯒ ꯂꯣꯏꯅ ꯀꯥꯏꯈꯔꯦ ꯐꯂꯥꯡꯁꯨ ꯌꯩꯁꯟꯕ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯊꯧ ꯂꯩꯇꯕ ꯃꯤ ꯅꯠꯇꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯪꯅ ꯂꯩꯗꯣꯏꯗꯣ ꯍꯥꯏ ꯁꯪꯅ ꯂꯩꯗꯣꯏꯗꯣ ꯍꯥꯏ ꯑꯥꯏꯗꯤ ꯁꯦꯞ ꯂꯩꯗꯣꯏꯗꯣ ꯅꯪꯅ ꯌꯥꯗꯕꯩ ꯑꯃꯨꯛ ꯁꯥꯎꯔꯛꯑꯦꯗꯣ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯈꯥꯏꯍꯟꯅꯤꯡꯗꯦ ꯆꯦ ꯑꯟꯖꯂꯤꯅ ꯈꯥꯏꯍꯟꯅꯤꯡꯕꯅ ꯀꯩꯕ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯅꯤ ꯑꯁꯤꯒꯤ ꯍꯥꯏꯕꯅꯤ ꯍꯥꯏ ꯉꯥꯡ ꯅꯪ ꯅꯅꯥ ꯂꯩꯔꯅꯤ ꯑꯩꯅ ꯑꯒꯨꯗꯨꯒꯩꯗꯨꯒ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯑꯟꯖꯂꯤ ꯍꯣꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯁꯨꯇꯤ ꯊꯣꯛꯇꯣꯔꯤ ꯑꯟꯖꯂꯤ ꯌꯨꯝꯗꯒ ꯁꯨꯇꯤ ꯊꯣꯛꯄ꯭ꯔꯥ ꯅꯪꯕꯣ ꯑꯟꯖꯂꯤꯅ ꯁꯛꯍꯦꯟꯕꯤ ꯑꯩ ꯅꯪ ꯄꯥꯝꯗꯦꯀꯣ ꯍꯥꯏ ꯑꯗꯨꯒ ꯁꯣꯔꯤ ꯁꯥꯎ ꯌꯥꯗꯦ ꯃꯌꯥꯝ ꯍꯥꯏ ꯍꯣꯏ ꯑꯩꯁꯨ ꯄꯥꯝꯗꯦ ꯑꯩꯁꯨ ꯈꯥꯏꯕꯅꯤ ꯆꯦ ꯁꯨꯁꯃꯤꯇꯥ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯅꯣꯏ ꯑꯅꯤꯒꯤꯗꯣ ꯋꯥꯡꯃ ꯑꯣꯏꯕ ꯌꯥꯔꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯈꯥꯏꯕ ꯀꯧꯏ ꯗꯥꯏꯕꯣꯜꯗꯣ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯌꯦꯔꯨꯝ ꯂꯧ ꯆꯠꯀꯅꯤꯅꯦ ꯑꯍꯟ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯃꯥꯅ ꯑꯁ ꯁꯨꯁꯀꯤ ꯑꯦꯜꯕꯤꯁꯤꯁꯨ ꯐꯔꯛ ꯑꯃ ꯇꯥꯔꯦ ꯆꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯣꯛꯂꯒꯦꯀꯣ ꯑꯩꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯅꯦꯠ ꯐꯪꯗꯕꯩ ꯆꯪꯉꯦ ꯏꯪꯉꯦ ꯍꯣꯏ ꯍꯣꯏ ꯑꯟꯖꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯉꯥꯡ ꯑꯃꯁꯨ ꯅꯣꯛ ꯂꯩꯍꯧꯔꯦ ꯅꯩꯔꯦ ꯍꯥꯏ ꯅꯣꯛꯄ ꯂꯣꯏꯁꯟ ꯉꯝꯗ꯭ꯔꯦ ꯑꯉꯥꯡ ꯑꯒꯨ ꯀꯩ ꯇꯧꯁꯦ ꯍꯥꯏꯕꯅꯣ 1K ꯁꯦ ꯀꯩ ꯅꯨꯃꯤꯠ ꯐꯥꯗꯣꯏꯅꯣ ꯆꯤꯆꯦꯒꯤ ꯁꯞꯁꯦ ꯉꯁꯤ ꯈꯔ ꯍꯦꯟꯒꯠꯂꯝꯃꯤꯅꯦ ꯑꯅꯤꯔ ꯑꯍꯨꯝꯂ ꯑꯩ ꯑꯁꯥꯝꯗ ꯂꯥꯛꯈꯤꯗꯣꯏꯅꯤ ꯑꯩ ꯑꯗꯨꯝ ꯂꯥꯛꯅꯤꯡꯕꯅꯦ ꯍꯥꯏꯌꯦ ꯑꯁ ꯂꯥꯛꯎ ꯑꯣ ꯑꯒꯨ ꯑꯁꯥꯝꯒ ꯀꯁꯥꯔꯒ ꯈꯦꯠꯅꯩꯀꯣ ꯑꯉꯥꯡ ꯅꯪ ꯑꯁꯥꯝꯗꯒꯤ ꯀꯁꯥꯔ ꯆꯠꯄꯗꯅꯦ ꯅꯨꯃꯤꯠ ꯑꯃ ꯆꯪꯉꯤ ꯅꯪꯅ ꯑꯗꯨꯒꯩ ꯂꯥꯛꯄꯗ ꯑꯁꯥꯝ ꯆꯠꯄꯩ ꯃꯊꯧ ꯇꯥꯗꯦ ꯃꯅꯤꯄꯨꯔꯗꯒꯤ ꯑꯗꯨꯝ ꯀꯁꯥꯔꯗ ꯂꯥꯛꯇꯣꯏꯅꯤ ꯍꯧꯖꯤꯛ ꯍꯦꯂꯤꯀꯣꯞꯇꯔꯁꯨ ꯊꯥꯏ ꯁꯣꯃꯣꯗꯁꯨ ꯆꯠꯂꯦ ꯑꯗꯩꯗꯤ ꯃꯌꯥꯝꯁꯨ ꯆꯠꯂꯦ ꯑꯇꯣꯞꯄ ꯄꯥꯔꯁꯣꯅꯦꯜ ꯒꯥꯔꯤꯁꯨ ꯆꯠꯂꯦ
ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯁꯥꯝ ꯆꯠꯄ ꯃꯊꯧ ꯇꯥꯗꯦꯀꯣ ꯍꯪꯒꯠ ꯍꯟꯗꯥ ꯑꯁꯥꯝꯗ ꯑꯃꯨꯛ ꯆꯠ ꯂꯩꯅꯤ ꯃꯊꯧ ꯂꯩꯇꯗꯅ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯄꯦꯜꯂꯝꯅꯤ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯨꯁꯃꯤꯇꯥ ꯕꯥꯠ ꯈꯥꯏꯁꯣꯅꯤ ꯑꯃꯨꯛ ꯍꯧꯔꯛꯑꯦꯁꯦ ꯈꯥꯏꯁꯦ ꯈꯥꯏꯁꯣꯅꯤ ꯇꯨꯅꯤ ꯑꯗꯨꯒ ꯁꯦꯛꯍꯦꯟꯕꯤꯅ ꯅꯦꯅꯦ ꯑꯟꯖꯨꯗꯣ ꯀꯛꯈ꯭ꯔꯦ ꯍꯥꯏ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯛꯈꯤꯕ मिमिरा संगमा हेलो हेलो मिमिरा मिमिरा कहाँ से हो मिमिरा कहाँ से हो चैनल है क्या चैनल है तो सपोर्ट करके जाओ एक कमेंट छोड़ दो मैं भी रिटर्न कर दूंगी आपको वीडियो देख के अस अꯉꯥꯡꯁꯤꯡꯁꯤꯗꯤꯕꯣ ꯀꯁꯥꯔꯗꯅꯤ ꯑꯗꯨꯝ ꯂꯥꯛꯇꯣꯏꯗꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯤ ꯍꯟꯗꯛ ꯈꯔ ꯏꯔꯥꯡ ꯀꯟꯕꯗꯨꯒꯤ ꯏꯔꯥꯡ ꯀꯜꯂꯁꯨ ꯀꯁꯥꯔꯗꯅꯤ ꯑꯗꯨꯝ ꯂꯥꯛꯇꯣꯏꯗꯣ ꯅꯪꯅ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯀꯦꯁꯨ ꯁꯤꯜꯆꯔ ꯑꯦꯌꯥꯔꯄꯣꯔꯠꯇ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯏꯝꯐꯥꯜ ꯑꯦꯌꯥꯔꯄꯣꯔꯠꯇꯩ ꯄꯥꯏꯔꯛꯄꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯍꯦꯂꯤꯀꯣꯞꯇꯔꯁꯨ ꯊꯥꯗꯥꯏꯅꯦ ꯑꯗꯨꯗꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯗꯤ ꯖꯤꯔꯤ ꯚꯥꯎ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯕꯥꯏ ꯔꯣꯠꯇ ꯑꯣꯏꯔꯗꯤ ꯒꯥꯔꯤꯅ ꯑꯗꯣ ꯍꯟꯗꯛꯇꯤ ꯕꯥꯏ ꯔꯣꯠꯇꯣ ꯈꯔ ꯆꯠꯄ ꯋꯥꯠꯄꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯤꯆꯤ ꯍꯣꯏꯅ ꯌꯨꯝ ꯁꯥꯔꯒ ꯀꯧꯔꯛꯀꯅꯤ ꯌꯨꯝ ꯁꯥꯔꯀꯥꯟꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯟꯖꯨ ꯍꯥꯏ ꯁꯣꯔꯤ ꯑꯒꯣ ꯆꯤꯆꯦꯅꯦ ꯄꯨꯡ ꯑꯃ ꯇꯥꯔꯗꯤ ꯂꯣꯏꯁꯟꯒꯦꯀꯣ ꯆꯤꯆꯦ ꯋꯥꯏ ꯌꯥꯝꯅ ꯀꯣꯃꯦꯟ ꯄꯥꯕ ꯀꯩꯅꯣ ꯑꯁꯥꯝꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯀꯁꯥꯔꯗ ꯂꯥꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯏꯌꯦ ꯑꯗꯣ ꯅꯪꯅꯅꯦ ꯂꯝꯕꯤꯗꯣ ꯃꯐꯥꯡ ꯃꯐꯥꯡ ꯑꯣꯏꯅꯤ ꯍꯥꯏꯕ ꯌꯥꯏꯑꯕ ꯑꯗꯣ ꯃꯅꯤꯄꯨꯔ ꯀꯁꯥꯔꯗꯤ ꯅꯛꯅꯔꯄꯣꯠꯅꯤꯅꯦ ꯃꯅꯤꯄꯨꯔꯗꯩ ꯖꯤꯔꯤ ꯂꯥꯛꯑꯅꯤ ꯖꯤꯔꯤꯗꯩ ꯀꯁꯥꯔ ꯌꯧꯔꯦ ꯇꯨꯡ ꯌꯧꯔꯦ ꯂꯣꯏꯔꯦ ꯑꯗꯨ ꯅꯪꯅ ꯑꯁꯥꯝ ꯍꯥꯏꯗꯨꯗꯤ ꯃꯅꯤꯄꯨꯔꯗꯩ ꯑꯃꯨꯛ ꯅꯪꯅ ꯀꯩꯅꯣ ꯆꯠꯀꯗꯕ ꯑꯣꯏꯔꯝꯒꯅꯤ ꯒꯨꯍꯥꯇꯤꯔꯣꯝꯗ ꯐꯥꯔ ꯒꯨꯍꯥꯇꯤꯗꯩ ꯑꯃꯨꯛ ꯆꯪꯗꯣꯏꯅꯤ ꯑꯁꯥꯝ ꯍꯣꯖꯥꯏ ꯑꯗꯨ ꯍꯥꯏꯗꯣ ꯑꯗꯣ ꯑꯗꯨꯗꯩ ꯑꯃꯨꯛ ꯅꯪꯅ ꯀꯁꯥꯔ ꯂꯥꯛꯀꯦꯗꯤ ꯑꯁꯥꯝꯗꯩ ꯑꯃꯨꯛ ꯅꯪꯅ ꯃꯅꯤꯄꯨꯔꯗꯩ ꯀꯁꯥꯔ ꯌꯧꯔꯛꯄꯩ ꯃꯇꯝꯗꯣ ꯑꯃꯨꯛ ꯑꯁꯥꯝꯗꯩ ꯑꯃꯨꯛ ꯀꯁꯥꯔ ꯌꯧꯔꯛꯄꯗꯅꯦ ꯑꯗꯨꯃꯥꯏꯅ ꯆꯪꯉꯅꯦꯕ ꯍꯥꯏꯕꯗꯤ ꯅꯪꯅ ꯄꯨꯡ 3 - 4 ꯆꯪꯒꯅꯦꯕ ꯇꯟꯗ꯭ꯔꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏꯗꯨꯗꯤ मिमिरा चले गई क्या ꯌꯦꯡꯉꯨꯅꯦ ꯑꯒꯨ ꯃꯊꯛꯇꯩꯁꯤꯅ ꯍꯦꯜꯂꯣ ꯍꯥꯏꯔꯛꯏꯁꯦ ꯍꯦꯜꯂꯣꯒ ꯍꯥꯏꯔꯛꯇ꯭ꯔꯤꯅꯦ ꯍꯜꯂꯨ ꯍꯥꯏꯔꯛꯏꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯦꯡꯉꯨ ꯃꯥꯏ ꯋꯥꯔꯤꯁꯤꯁꯨ ꯑꯗꯨ ꯀꯩ ꯍꯥꯏꯕ ꯑꯗꯣ ꯑꯩꯁꯦ ꯉꯥꯎꯔꯦ ꯃꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯂꯥꯛꯑꯣꯌꯦ ꯑꯩ ꯉꯥꯎꯔꯦ ꯀꯔꯝꯕ ꯍꯥꯟꯅ ꯆꯠꯇꯣꯏꯅꯣꯅ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯗꯨ ꯅꯪ ꯂꯥꯛꯑꯗꯤ ꯀꯅꯥꯒ ꯂꯥꯛꯇꯣꯏꯕ ꯅꯪ ꯂꯥꯛꯑꯗꯤ ꯀꯅꯥꯒ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯔꯣ ꯑꯗꯨꯅꯦ ꯍꯦꯜꯂꯣꯒ ꯍꯥꯏꯔꯛꯇꯦꯕꯣ ꯍꯜꯂꯣ ꯍꯥꯏ ꯍꯟꯈ꯭ꯔ ꯃꯥꯜꯂꯦ हेलो बीके वेलकम थैंक यू सो मच आप कहाँ से हो अरे बीके तो बहुत छोटा है रे अरे छोटू बाबा बहुत क्यूट भी है छोटू पापा आपका चैनल कौन चलाता है पापा चलाता है या मम्मा चलाता है इथंता ꯂꯥꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯅꯊꯟꯗ ꯂꯥꯛꯄꯗꯣ ꯔꯤꯁꯤꯞ ꯇꯧꯗꯣꯏꯕ ꯃꯤꯗꯣ ꯐꯔꯗꯤ ꯌꯥꯏꯀꯣ ꯑꯗꯣ ꯔꯤꯁꯤꯞ ꯇꯧꯔ ꯃꯌꯨꯝꯗ ꯁꯨꯝ ꯄꯨꯁꯟꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯦꯃꯤꯅ ꯕꯕꯥ ꯍꯥꯏꯁꯤꯅꯤ ꯃꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯁꯥꯔꯤꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯁꯅꯥꯒ ꯍꯥꯏꯗ꯭ꯔꯅꯦ ꯕꯤꯀꯦꯅ ꯑꯁꯥꯝꯁꯦ ꯕꯥ ꯍꯥꯏꯗꯤꯅꯦ ꯆꯦ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ अगो बायदी आसामी से है ओके विके थैंक यू आप दीदी का चैनल पे ना सपोर्ट करके एक कमेंट छोड़ के चले जाना वीडियो देख के दीदी भी आपको 24 घंटे के बाद रिटर्न करूँगी ठीक है अभी ना अभी अभी करेगा तो आपका अनसाफ हो जाएगा ठीक है तो लाइव को भी एक लाइक कर दो अभी तो दीदी के एलबी खत्म होने वाला है आप पहले क्यों नहीं आया ꯃꯁꯤ ꯉꯥꯡꯁꯤꯗꯤ ꯑꯉꯥꯡ ꯑꯃꯒ ꯅꯧꯅ ꯆꯪꯖꯔꯛꯄꯁꯦ ꯅꯣꯛꯁꯟꯗꯅ ꯀꯤꯔꯅꯤ ꯍꯜꯂꯨꯒ ꯕꯕꯥ ꯍꯣꯏ ꯍꯜꯂꯨꯗꯣ ꯑꯅꯤꯔꯛ ꯍꯥꯏꯔꯛꯇ꯭ꯔꯦ
ꯉꯔꯥꯡ ꯅꯪ ꯕꯕꯥ ꯍꯥꯏꯗꯣ ꯀꯩꯅꯣꯅꯦꯕ ꯈꯪꯗꯦ ꯕꯕꯥꯒꯤ ꯃꯥ ꯍꯤꯟꯗꯤꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯕꯕꯥ ꯍꯥꯏꯅ ꯑꯗꯨ ꯅꯪꯉꯣꯟꯗ ꯀꯧꯁꯜꯂꯛꯑꯦꯗꯣ ꯄꯦꯜꯂꯕ ꯕꯥ ꯍꯥꯏꯗꯣ ꯑꯁꯥꯃꯤꯁꯇ ꯆꯤꯆꯦ ꯍꯥꯏꯅꯦꯕ ꯑꯗꯨꯒ ꯏꯕꯨꯡ ꯂꯥꯛꯑꯦ ꯏꯕꯨꯡ ꯑꯃꯨꯛꯀ ꯆꯪꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯏꯕꯨꯡ ꯂꯥꯏꯔꯤꯛꯁꯦ ꯆꯪꯉ ꯊꯣꯛꯑ ꯄꯤꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯪꯉ ꯊꯣꯛꯑ ꯄꯤꯕꯤꯒꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯂꯐꯨ ꯏꯔꯣꯝꯕ ꯆꯥꯏ ꯏꯕꯨꯡ ꯌꯨꯝꯗꯒꯤ ꯃꯤ ꯂꯥꯛꯏꯌꯦꯕ ꯑꯗꯨ ꯂꯥꯛꯄꯗ ꯂꯐꯨ ꯄꯤꯔꯛꯑꯦ ꯑꯗꯣ ꯃꯀꯛ ꯑꯃꯈꯛ ꯂꯐꯨ ꯏꯔꯣꯝꯕ ꯆꯥꯏ ꯑꯉꯣꯝ ꯍꯩꯅꯥꯗꯣ ꯆꯝꯊꯣꯡ ꯇꯧꯔꯒ ꯕꯣꯔꯥꯒ ꯏꯕꯨꯡ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ बिकेना सएनबी को सब प्लीज है ओ सएनबी आप बीके को एक बार सपोर्ट करोगे क्या ꯑꯩ ꯑꯗꯨꯝ ꯂꯣꯜꯂꯛꯀꯦ ꯑꯗꯨꯒ ꯏꯕꯨꯡꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯏꯕꯨꯡ ꯁꯤꯒꯩ ꯑꯉꯥꯡꯁꯦ ꯁꯥꯞ ꯂꯩꯁꯟꯒꯦꯔꯥ ꯃꯊꯛꯇ ꯂꯥꯛꯏꯕ ꯕꯤꯀꯤ ꯍꯥꯏꯁꯦ ꯑꯉꯥꯡ ꯃꯆꯥꯅꯤ ꯁꯛꯑꯦꯟꯕꯤꯅ ꯁꯤꯔꯦꯃꯤ ꯍꯥꯏ ꯁꯤꯕ ꯌꯥꯗꯦ ꯁꯤꯔꯗꯤ ꯀꯃꯥꯏꯅ ꯎꯗꯣꯏꯅꯣ ꯁꯤꯒꯨꯝꯕꯁꯦ ꯍꯤꯡꯉꯒꯅꯤ ꯃꯑꯣꯡ ꯃꯑꯣꯡ ꯊꯦꯡꯅꯗꯣꯏꯁꯦ ꯏꯕꯨꯡꯅ ꯀꯌꯥꯔꯛꯄꯤ ꯋꯥꯏꯅꯣ ꯂꯩꯇ ꯀꯌꯥꯔꯛꯄꯤ ꯋꯥꯏꯅꯣ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡ ꯂꯥꯡꯒꯅꯨ ꯑꯃꯨ ꯏꯕꯨꯡ ꯈꯦꯂꯦꯟ ꯁꯥꯎꯔꯦ ꯀꯌꯥꯔꯛꯄꯤ ꯋꯥꯏ ꯑꯗꯨꯒ ꯍꯜꯂꯨꯒ ꯕꯕꯥꯒ ꯍꯥꯏ ꯍꯜꯂꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯍꯋꯥꯏ ꯆꯥꯔꯦ ꯍꯥꯏ ꯑꯣ ꯏꯕꯨꯡ ꯏꯕꯨꯡꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯤ ꯑꯁꯥꯝꯒꯤꯅꯦ ꯃꯥꯏ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯂꯩ ꯑꯗꯣ ꯏꯕꯨꯡ ꯑꯩ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯑꯩ ꯍꯋꯥꯏ ꯆꯥꯔꯦ ꯍꯥꯏꯁꯦ ꯃꯤꯅ ꯑꯥꯏ ꯗꯣꯟ ꯅꯣ ꯕꯕꯥꯖꯤ अगला बीके बोलो बोलो एक बार सब कर दो बोलो रिक्वेस्ट कर दो चुम्मी इबुंग ꯖꯦꯀꯦꯠ ꯄꯥꯝꯗꯦ ꯅꯤꯡꯊꯝꯊꯥꯗꯅ ꯖꯦꯀꯦꯠ ꯍꯥꯏꯅ ꯅꯠꯇ꯭ꯔꯥ ꯖꯦꯀꯦꯠ ꯄꯥꯝꯗꯦ ꯁꯥꯕꯁꯤꯗ ꯀꯣꯛ ꯉꯥꯎꯏ ꯌꯥꯏ ꯆꯦꯅ ꯇꯁ ꯆꯦꯅ ꯅꯣꯛꯄꯁꯤꯅꯤ ꯄꯦꯜꯂꯦꯍꯦ ꯑꯩꯈꯣꯏ ꯁꯤꯅꯤꯌꯔ ꯌꯥꯝ ꯃꯥꯜꯂꯦ ꯑꯦꯛꯖꯥꯝꯗ ꯇꯝꯃꯤꯟꯅꯕ ꯍꯥꯏ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯃꯥꯜꯂꯛꯀꯅꯤ ꯅꯪ ꯂꯣꯏ ꯃꯥꯜꯂꯛꯀꯗꯣꯏꯅꯤ ꯑꯕꯨ ꯅꯆꯦ ꯄꯣꯄꯨꯂꯔ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯃꯤꯠꯀ ꯂꯣꯏ ꯇꯥꯡꯕ꯭ꯔꯥ ꯈꯪꯗꯦꯕ ꯀꯣꯃꯦꯟ ꯄꯥꯕ ꯏꯪꯊꯝꯊꯥꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥ ꯍꯧꯗ꯭ꯔꯤꯕꯣ ꯑꯗꯨꯒ ꯆꯤꯆꯦ ꯍꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦꯕꯣ ꯁꯥꯕꯁꯤꯒ ꯁꯨꯝ ꯃꯈꯥꯗꯕꯨ ꯀꯨꯝꯃꯗꯤ ꯗꯨꯀꯥꯟꯕꯨ ꯎꯔꯗꯤ ꯑꯗꯨꯝ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯍꯦꯛꯇ ꯂꯧꯔ ꯆꯥꯅꯤꯡꯉꯦ ꯁꯤꯁꯨ ꯐꯠꯇꯕ ꯑꯥꯗꯠ ꯑꯃꯅꯤꯅꯦ ꯏꯕꯨꯡꯅ ꯁꯛꯍꯦꯟꯕꯤꯁꯦ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏ ꯁꯛꯍꯦꯟꯕꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯏꯕꯨꯡꯅ ꯍꯪꯉꯤꯁꯦ ꯁꯛꯍꯦꯟꯕꯤ ꯏꯕꯨꯡꯒꯁꯨ ꯈꯔ ꯁꯠ ꯇꯧꯕꯤꯌꯨ ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯍꯜꯂꯨꯁꯨ ꯆꯦꯟꯈꯔꯦ ꯕꯕꯥꯖꯤꯁꯨ ꯆꯦꯟꯈꯔꯦ ꯅꯆꯦꯒꯤ ꯃꯥꯏ ꯑꯝꯇꯗꯤ ꯉꯥꯛꯎꯍꯦ ꯅꯪ ꯑꯁ ꯆꯦ ꯁꯣꯃꯥ ꯑꯃꯨꯛꯀ ꯑꯃꯨꯛ ꯁꯥꯄꯣꯡ ꯂꯛꯑꯦ
ꯁꯨꯁꯃꯤ ꯂꯩꯀꯣ ꯑꯉꯥꯡꯒꯤ ꯃꯦꯒꯤ ꯍꯧꯔꯨꯕ ꯑꯗꯨꯅꯅꯤ ꯑꯣ ꯆꯦ ꯂꯩꯕ꯭ꯔꯣ ꯂꯩ ꯋꯥꯔꯤ ꯇꯥꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨꯅ ꯅꯪꯕꯨ ꯅꯇꯣꯝꯗꯒ ꯅꯣꯛꯀꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯇꯥꯕꯗ ꯆꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯏꯇꯣꯝꯗ ꯂꯩꯔꯀꯥꯟꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯤ ꯍꯥꯏꯗꯤ ꯖꯨꯒꯣꯠ ꯆꯥꯗꯕ ꯋꯥꯔꯤꯅꯤ ꯀꯩꯅꯣ ꯆꯦ ꯊꯣꯛꯀꯦꯕ ꯑꯩꯒ ꯋꯥꯡ ꯃꯥꯟꯅꯩꯗ ꯀꯩꯅꯣ ꯆꯦ ꯊꯣꯛꯀꯦꯕ ꯑꯩꯒ ꯋꯥꯡ ꯃꯥꯟꯅꯩꯗ ꯈꯪꯕ꯭ꯔꯥ ꯀꯣꯛꯁꯨ ꯄꯨꯔꯥ ꯑꯩꯒ ꯃꯥꯟꯅꯩ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯦ ꯊꯣꯛꯀꯦꯕ ꯍꯥꯏꯔꯣ ꯊꯣꯛꯏꯕ ꯍꯥꯏꯔꯣ ꯉꯥꯡꯅꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯀꯅꯥꯅꯣꯕ ꯁꯦꯟꯕꯤ ꯆꯦꯟꯃꯤꯅꯦ ꯑꯩ ꯄꯣꯏꯔꯩ ꯂꯝꯗꯝꯒꯤꯅꯤ ꯀꯀꯥ ꯈꯦꯂꯦꯟ ꯍꯥꯏ ꯆꯤꯆꯦꯗꯤ ꯌꯦꯡꯉꯨ ꯌꯥꯎꯗꯕ ꯋꯥꯔꯗꯁꯨ ꯆꯨꯝ ꯆꯨꯝꯅ ꯑꯦꯠ ꯇꯧꯔ ꯄꯥꯔꯛꯄꯅꯤ ꯌꯦꯡꯉꯨ ꯑꯗꯩ ꯆꯦ ꯁꯔꯃꯥꯅ ꯃꯌꯥꯝꯒꯤ ꯋꯥꯔꯤꯁꯤꯁꯨ ꯅꯨꯡꯉꯥꯏ ꯑꯃꯅꯤ ꯆꯦ ꯏꯇꯣꯝꯇ ꯂꯩꯔꯛꯄꯗ ꯑꯩꯗꯤ ꯈꯜꯂꯤ ꯍꯌꯦꯡ ꯑꯍꯟꯒ ꯑꯣꯏꯁꯤꯜꯂꯒ ꯑꯩꯕꯨ ꯋꯥꯏꯇꯤꯒꯤ ꯋꯥꯈꯜꯒꯁꯦ ꯈꯜꯂ ꯏꯇꯣꯝ ꯅꯣꯛꯄ꯭ꯔꯥ ꯈꯪꯗꯦꯅ ꯑꯗꯩ ꯀꯣꯛꯁꯤꯒ ꯆꯠꯂꯤꯕ ꯃꯌꯥꯝ ꯌꯨꯝꯗ ꯆꯠꯂꯒ ꯀꯣꯟꯇꯦꯟ ꯃꯌꯥꯝꯁꯦ ꯁꯦꯝꯒꯦꯅ ꯑꯁꯤꯒꯗꯤ ꯔꯨꯝ ꯃꯅꯨꯡꯁꯦ ꯀꯣꯟꯇꯦꯟꯒ ꯊꯣꯛꯇꯦꯍꯦ ꯃꯣꯏꯒꯤ ꯄꯅꯤꯔ ꯆꯥꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯏꯕꯣꯛꯅ ꯍꯥꯏꯌꯦ ꯁꯛꯍꯦꯟꯕꯤꯁꯦ ꯑꯒꯨ ꯑꯣꯏꯔꯕꯣ ꯍꯥꯏꯌꯦ ꯁꯛꯍꯦꯟꯕꯤ ꯈꯤꯇ ꯁꯥꯄꯣꯡꯂꯛꯎ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯁꯤꯅꯤꯌꯔꯗꯣ ꯆꯤꯆꯦ ꯀꯧꯋꯦ ꯍꯥꯏꯕ ꯍꯥꯏ ꯁꯤꯅꯤꯌꯔꯗ ꯆꯤꯆꯦ ꯀꯧꯗꯗꯤ ꯀꯩ ꯀꯧꯒꯦ ꯍꯥꯏꯅꯣ ꯅꯪꯕꯣ ꯅꯦꯅꯦꯒ ꯀꯧꯒꯦꯔꯣꯅꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯑꯣ ꯅꯪꯒ ꯃꯥꯟꯅꯩ ꯍꯥꯏꯔ ꯑꯗꯨꯁꯨ ꯇꯧ ꯑꯗꯨꯒ ꯏꯕꯨꯡꯅ ꯑꯩ ꯑꯣꯟ ꯂꯩꯒꯦꯀꯣ ꯍꯥꯏ ꯍꯣꯏ ꯏꯕꯨꯡ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗ ꯅꯪ ꯅꯇꯣꯝꯗꯗꯤ ꯅꯣꯛꯂꯛꯀꯅꯨꯀꯣ ꯁꯛꯍꯦꯟꯕꯤꯅ ꯅꯠꯇꯦ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯔꯃꯥꯅ ꯅꯣꯛꯈ꯭ꯔꯦ ꯆꯦ ꯁꯔꯃꯥ ꯑꯁꯦꯡꯃꯛꯀꯤꯅꯤꯀꯣ ꯑꯩꯅ ꯈꯜꯂꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛꯁꯤꯅꯦ ꯈꯜꯂꯤꯕ ꯀꯣꯟꯇꯦꯟꯁꯦ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯍꯟ ꯑꯣꯏꯔꯒꯅꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯟꯖꯤꯟꯗꯅ ꯑꯩ ꯍꯌꯦꯡ ꯑꯍꯟ ꯑꯣꯏꯔꯒ ꯏꯇꯣꯝꯇꯒ ꯉꯥꯡ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯁꯛꯍꯦꯟꯕꯤꯅ ꯑꯒꯨ ꯅꯠꯇꯦ ꯄ꯭ꯔꯤꯌꯥꯅꯥꯅꯤ ꯍꯥꯏ ꯇꯧꯔꯛꯏ ꯌꯦꯡꯉꯨ ꯑꯁ ꯗꯤꯌꯥꯔ ꯑꯃꯁꯨ ꯂꯥꯛꯏꯅꯦ ꯇꯧꯔꯤꯁꯦ आरबी हेलो आरबी थैंक यू सो मच आपको मेरी एलबी पे आने के लिए आरबी मैंने आपको रिटर्न कर दिया उसी वक्त ठीक है इबुंग मी अनौबा लाए चे शर्मा मी अनौबा खोंगद्रा सिगा लाइसे आरबी आप किसी के साथ ज्वाइन करना चाहते हो ꯁꯛꯍꯦꯟꯕꯤꯅ ꯕꯣꯕꯣꯛ ꯀꯧꯕ ꯌꯥꯎꯋꯦ ꯍꯥꯏ ꯇꯧ ꯑꯗꯨꯒ ꯆꯦ ꯁꯔꯃꯥꯅ ꯄꯤꯌꯨ ꯅꯪꯕꯨ ꯑꯥꯏꯗꯤ ꯀꯌꯥ ꯄꯥꯏꯒꯦ ꯍꯥꯏ ꯑꯥꯏꯗꯤ ꯑꯃ ꯁꯦꯝꯕꯗꯅꯦ ꯃꯤꯅꯤꯠ 5 ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯇꯔꯦꯠ ꯅꯤꯄꯥꯜ ꯇꯔꯥꯃꯨꯛꯇꯤ ꯆꯪꯉꯤꯅꯦ ꯁꯨꯝ ꯃꯥꯅ ꯑꯗꯨꯝ ꯑꯥꯏꯗꯤ ꯃꯌꯥꯝꯁꯦ ꯁꯦꯝ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯑꯩꯗꯤ ꯑꯥꯏꯗꯤ ꯌꯥꯝꯃꯦ ꯍꯥꯏ ꯃꯇꯣꯟꯗ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯍꯦꯜꯂꯣ ꯗꯤꯌꯥꯔ ꯍꯥꯏ ꯗꯤꯌꯥꯔꯁꯦ ꯑꯃꯨꯛ ꯀꯧꯁꯟꯈ꯭ꯔꯦ ꯆꯦ ꯅꯣꯏ ꯆꯥꯛ ꯇꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕꯣ ꯑꯩ ꯏꯆꯥ ꯅꯤꯄꯥꯗꯣ ꯆꯥꯛꯀ ꯑꯃꯐꯥꯎ ꯆꯥꯗꯦ ꯑꯇꯣꯝꯕꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯃꯦꯒꯤꯒ ꯄꯤꯖꯔꯁꯤꯔ ꯈꯪꯗꯦ ꯑꯩꯗꯤ ꯒꯦꯁ ꯀꯥꯅꯦꯅ ꯃꯦꯒꯤ ꯀꯩꯀꯥꯗꯣ ꯌꯥꯝ ꯄꯤꯖꯗꯦꯕ ꯁꯛꯍꯦꯟꯕꯤ ꯑꯟꯖꯨꯁꯦ ꯑꯩꯅ ꯃꯊꯪ ꯐꯪꯅꯔꯗꯤ ꯍꯥꯠꯇꯣꯏꯅꯦ ꯑꯌꯨ ꯅꯪꯅ ꯑꯇꯣꯞꯄꯗ ꯐꯪꯅꯔꯁꯨ ꯍꯥꯏꯔꯝꯃꯨ ꯆꯦ ꯁꯨꯁꯃꯤꯇꯥꯅ ꯅꯪ ꯍꯥꯠꯀꯅꯤ ꯍꯥꯏꯕꯅꯦ ꯑꯩꯇꯅꯤꯀꯣ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯀꯣꯏꯔꯤꯁꯦ ꯃꯥꯡꯂ ꯃꯥꯒꯤ ꯃꯥꯡꯒꯣꯟꯗꯣ ꯍꯦꯟꯗꯣꯔꯛꯑꯣꯏꯕ ꯉꯥꯏꯈꯣ ꯇꯧꯒꯦ ꯉꯥꯏꯈꯣ ꯑꯗꯨꯒ ꯆꯦ ꯁꯔꯃꯥꯅ ꯀꯨꯏꯔꯦ ꯆꯥꯛ ꯇꯣꯛꯄ ꯍꯥꯏ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯍꯥꯏꯕ ꯅꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯈꯤꯕꯗꯣ ꯁꯛꯍꯦꯟꯕꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯤꯅꯤꯌꯔꯗꯣ ꯋꯥꯡ ꯃꯥꯟꯅꯩ ꯀꯣꯛ ꯄꯨꯔꯥ ꯃꯥꯟꯅꯩ ꯈꯪꯕ꯭ꯔꯣ ꯀ꯭ꯂꯥꯁꯇꯒ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒ ꯃꯣꯏꯒꯤ ꯇꯤꯝꯒ ꯋꯥꯊꯤ ꯇꯧꯗꯣꯏꯅꯦ ꯅꯨꯡꯉꯥꯏ ꯍꯥꯏ ꯅꯪꯁꯦ ꯁꯤꯈꯛꯇ ꯅꯠꯇꯦꯅꯦ ꯁ꯭ꯀꯨꯜ ꯆꯠꯂꯁꯨ ꯅꯪꯁꯦ ꯁꯤꯅꯤꯌꯔꯒ ꯇꯤꯟꯅꯩ ꯅꯠꯇ꯭ꯔꯥ ꯀꯅꯥꯅꯣ ꯍꯥꯏ ꯑꯣ ꯑꯟꯖꯨꯗꯣ
ꯅꯦꯅꯦ ꯑꯟꯖꯨꯗꯣ ꯑꯩꯅꯗꯤ ꯃꯥꯒꯤ ꯑꯦꯜꯕꯤ ꯈꯨꯗꯤꯡꯒꯤ ꯆꯠꯀꯅꯦꯕ ꯑꯗꯣ ꯃꯥꯅꯗꯤ ꯂꯥꯛꯑꯣꯏꯕ ꯃꯥ ꯂꯥꯛꯇꯤꯁꯦ ꯎꯕ꯭ꯔꯁꯦ ꯑꯩ ꯃꯌꯥꯗꯣ ꯐꯥꯛꯇꯣꯛꯑ ꯁꯤꯡꯖꯨ ꯆꯥ ꯂꯩꯔꯝꯒꯅꯤ ꯈꯪꯉꯦ ꯉꯁꯥꯏꯅ ꯑꯦꯜꯕꯤ ꯊꯥꯔꯤꯉꯩꯗ ꯀꯧꯈ꯭ꯔꯕꯅꯤ ꯁꯤꯡꯖꯨ ꯆꯥꯗꯣꯏꯅꯦꯅ ꯍꯥꯏꯌꯨꯗꯅ ꯑꯃꯨꯛ ꯐꯪꯅꯕ ꯃꯐꯝꯗ ꯆꯦ ꯁꯨꯁꯃꯤꯇꯥꯅ ꯅꯪ ꯍꯥꯠꯀꯅꯤ ꯍꯥꯏꯕꯅꯦꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯁꯨ ꯆꯥꯕ ꯌꯥꯝ ꯂꯧꯊꯤꯅꯦ ꯆꯥꯛ ꯆꯥꯗꯦ ꯑꯗꯨꯅ ꯃꯦꯒꯤ ꯍꯧꯔꯤꯁꯤꯅꯤ ꯍꯥꯏ ꯆꯦ ꯃꯦꯒꯤꯗꯣ ꯒꯦꯁ ꯀꯥꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯆꯦ ꯑꯍꯟ ꯍꯥꯏꯔꯒ ꯑꯩꯒꯤ ꯑꯍꯟꯁꯤꯗꯤꯅꯦ ꯆꯥꯛꯁꯨ ꯆꯥꯕ ꯈꯟꯕꯅ ꯑꯗꯨ ꯑꯣꯏꯗꯤ ꯇꯣꯀꯠꯁꯨ ꯇꯣꯀꯠꯆꯒꯟꯕꯅ ꯑꯗꯩꯗꯤ ꯃꯦꯒꯤꯗꯨꯁꯨꯅꯦ ꯃꯥ ꯆꯥꯕ ꯍꯩꯇ꯭ꯔꯤꯕ ꯄꯤꯛꯏꯉꯩꯗ ꯄꯤꯖꯗꯦꯕ ꯑꯩꯅ ꯃꯦꯒꯤꯁꯦ ꯑꯗꯨꯗꯨꯒꯤ ꯃꯥ ꯍꯩꯅꯗ꯭ꯔꯤꯕ ꯌꯤꯄꯤꯒ ꯆꯥꯎꯃꯤꯟꯒ ꯑꯣꯏꯗꯤ ꯈꯔ ꯆꯥꯕꯀꯣ ꯑꯗꯣ ꯑꯇꯣꯝꯕꯁꯤꯅ ꯑꯃꯨꯛ ꯍꯟꯗꯛ ꯅꯨꯡꯁꯥ ꯁꯥꯕꯗꯩ ꯏꯆꯥ ꯆꯥꯗ꯭ꯔꯤꯕ ꯑꯗꯣ ꯆꯥꯔꯒꯗꯤ ꯑꯇꯣꯝꯕꯁꯦ ꯃꯇꯣꯝꯇ ꯃꯈꯨꯠꯅꯒ ꯆꯥꯖꯩꯑꯕ ꯑꯍꯟꯁꯤꯗꯤ ꯑꯇꯣꯝꯕ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯍꯣꯁꯄꯤꯇꯥꯜꯗꯩ ꯍꯜꯂꯛꯑꯕꯨ ꯏꯜꯂꯝꯃꯤ ꯆꯦ ꯆꯥꯛ ꯑꯩꯅ ꯍꯧꯖꯤꯛꯇꯅꯦ ꯑꯩꯅ ꯅꯝꯊꯨ ꯍꯥꯊꯨꯅ ꯃꯇꯣꯟꯗ ꯃꯥ ꯆꯥꯏꯁꯦ ꯍꯦꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯏꯁꯇꯨꯗꯦꯟ ꯂꯥꯏꯐꯁꯦ ꯑꯁ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯄꯥꯝꯃꯨꯏꯌꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯛꯄꯁꯦꯀꯣ ꯑꯩꯅ ꯑꯦꯝ ꯏ ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏ ꯀ꯭ꯂꯥꯁ 7 ꯐꯥꯎ ꯂꯩꯉꯩ ꯃꯇꯝꯗꯣ ꯑꯗꯨꯒ ꯑꯗꯩꯗꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯥꯔ ꯅꯨꯡꯉꯥꯏꯔꯁꯨ ꯑꯩꯈꯣꯏ ꯈꯪꯗꯦ ꯀ꯭ꯂꯥꯁ 7 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯏꯁꯥ ꯊꯤꯅ ꯅꯨꯡꯉꯥꯏꯔꯛꯏꯀꯣ 7, 8 ꯐꯥꯎꯁꯦ ꯑꯗꯨ 9, 10ꯒꯤꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯂꯦꯖ ꯂꯥꯏꯐꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯦ ꯆꯤꯆꯦ ꯍꯣꯏ ꯀꯣꯂꯦꯖꯇ ꯀꯌꯥꯝ ꯅꯣꯡꯉꯤ ꯈꯪꯕ꯭ꯔꯥ ꯏꯁ ꯃꯊꯣꯡ ꯆꯥꯔꯝꯃꯣꯏꯍꯦ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯑꯟꯖꯨ ꯀꯁꯥꯗꯨꯔꯣ ꯅꯪꯅ ꯍꯥꯏꯗꯣ ꯁꯨꯁꯃꯤ ꯃꯅꯤ ꯆꯦ ꯁꯣꯃꯥ ꯑꯩꯅ ꯍꯧꯖꯤꯛꯇ ꯃꯣꯏꯗꯩ ꯆꯠꯂꯨꯔꯒ ꯊꯣꯛꯂꯛꯏꯅꯤ ꯃꯥꯏ ꯅꯦꯠꯇꯣ ꯆꯞꯃꯟꯈꯤꯗꯅ ꯑꯗꯨ ꯊꯣꯛꯂꯛꯑꯒ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯒꯤ ꯊꯥꯏꯕ ꯑꯗꯣ ꯑꯩꯅꯗꯤꯅꯦ ꯃꯥꯏꯗꯤ ꯑꯁꯥꯝꯇ ꯄꯨꯡ 12 ꯊꯥꯔꯁꯨ ꯆꯠꯂꯤꯅꯦꯕ ꯉꯥꯏꯈꯣꯃ ꯑꯗꯨꯒ ꯁꯛꯑꯦꯅꯦꯕ ꯑꯩꯗꯤ ꯙꯨꯞ ꯙꯨꯞ ꯂꯥꯎꯕꯅꯤꯗ ꯆꯤꯜꯍꯥꯎ ꯊꯤꯗꯦ ꯍꯥꯏ ꯅꯪ ꯊꯤꯔꯣꯏ ꯈꯪꯉꯤ ꯑꯗꯨ ꯅꯪꯅ ꯆꯤꯜꯍꯥꯎ ꯊꯤꯃꯟꯗꯕꯩꯅꯤ ꯅꯪꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯥꯏꯗꯣ ꯑꯃ ꯐꯪꯉꯦ ꯆꯥꯁꯤꯟ ꯑꯃ ꯐꯪꯉꯦ ꯆꯥꯁꯤꯟ ꯑꯗꯨ ꯁꯛꯑꯦꯃꯤꯅ ꯀ꯭ꯂꯥꯁ 6 ꯊꯤꯅ ꯅꯨꯡꯉꯥꯏꯒꯤꯗ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯀ꯭ꯂꯥꯁ 6ꯇ ꯑꯩꯅ ꯄ꯭ꯔꯣꯒꯥ꯭ꯔꯥꯝ ꯑꯃꯈꯛ ꯌꯥꯎꯕ ꯆꯠꯇꯣꯏꯕꯀꯣ ꯀ꯭ꯂꯥꯁ 6ꯁꯦ ꯍꯥꯏꯗꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯄꯥꯔꯐꯣꯝ ꯇꯧꯗꯣꯏꯕ ꯑꯗꯣ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯒꯤ 13 ꯑꯥꯒꯁ ꯅꯨꯃꯤꯠꯁꯤꯒ ꯅꯨꯡꯗꯥꯡꯗ ꯇꯧꯗꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯌꯨꯛꯇ ꯇꯧꯗ꯭ꯔꯦꯕ ꯁ꯭ꯀꯨꯜꯗꯣ ꯑꯗꯣ ꯁ꯭ꯀꯨꯜ ꯃꯅꯥꯛ ꯅꯛꯄꯉꯩꯗꯤ ꯌꯥꯎꯔꯦ ꯑꯩꯈꯣꯏꯗꯤ ꯈꯔ ꯂꯥꯞꯄꯦꯕ ꯁ꯭ꯀꯨꯜꯗꯩ ꯀꯤꯂꯣꯃꯤꯇꯔ 5 ꯑꯗꯣ ꯑꯩꯅ ꯏꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯂꯩꯒꯦ ꯍꯥꯏꯕ ꯑꯗꯣ ꯆꯤꯆꯦꯁꯦ ꯍꯥꯟꯅ ꯆꯤꯆꯦ ꯍꯣꯏ ꯕꯄꯥꯗꯣ ꯊꯥꯗꯦꯕ ꯂꯩꯕ ꯑꯃꯐꯥꯎ ꯊꯥꯕꯤꯗ꯭ꯔꯦ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅꯒ ꯂꯧ ꯂꯥꯛꯏꯅꯦ ꯑꯩꯁꯦ ꯑꯁ ꯑꯗꯨꯏ ꯅꯨꯃꯤꯠꯇ ꯀꯞꯄ ꯑꯗꯨꯏ ꯅꯨꯃꯤꯠꯇ ꯀꯥꯏꯈꯤꯕ ꯊꯃꯣꯏꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯅꯤꯡꯁꯤꯡꯉꯤꯑꯦ ꯑꯩꯅ ꯆꯠꯅꯤꯡꯕꯁꯤꯗꯤ ꯀꯩꯅꯣꯅꯦ ꯑꯗꯣ ꯀ꯭ꯂꯥꯁ 6 ꯂꯥꯁ ꯗꯦꯗꯣ ꯁꯤꯡꯖꯨꯒ ꯆꯥꯟꯅꯗꯅ ꯑꯁ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯁꯤꯁꯨ ꯁ꯭ꯀꯨꯜ ꯂꯥꯏꯐ ꯃꯨꯛ ꯅꯨꯡꯉꯥꯏꯕꯁꯦ ꯑꯇꯩꯒ ꯃꯥꯟꯅꯗꯕꯅꯤꯀꯣ ꯁꯨꯁꯃꯤ ꯑꯁ ꯄꯥꯝꯃꯨꯏꯀꯣ ꯆꯦ ꯀꯅꯥꯝꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯗꯩꯗꯤ ꯆꯦ ꯍꯟꯖꯤꯠꯅꯕꯨ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯅ ꯑꯃ ꯍꯥꯏꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯃꯆꯥꯁꯤꯡꯁꯦ ꯀ꯭ꯂꯥꯁ 4 ꯀꯥꯏꯅꯤꯅꯀꯣ ꯆꯦ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯤꯅꯦ ꯃꯣꯏ ꯂꯛꯅꯕ ꯄꯣꯠ ꯆꯩ ꯄꯨꯕꯗ ꯅꯪꯁꯦ ꯅꯨꯄꯤꯒꯤꯅꯤ ꯅꯪꯁꯦ ꯅꯨꯄꯥꯒꯤꯅꯤ ꯑꯗꯩꯗꯤ ꯂꯛꯅ ꯈꯣꯠꯅ ꯑꯗꯨꯝ ꯈꯔ ꯇꯧꯔꯦꯕ ꯕꯨꯂꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯃꯇꯝꯗ ꯑꯗꯨꯁꯨ ꯂꯩꯇꯦ ꯑꯁ ꯈꯪꯗꯦꯗ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯗ ꯑꯉꯥꯡ ꯑꯃ ꯆꯩ ꯆꯥꯔꯛꯀꯗꯧꯔꯦ ꯃꯦꯁꯦꯖ ꯀꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯟꯖꯨꯗꯨꯕꯨ ꯂꯥꯏꯚ ꯇꯧꯕ ꯎꯔꯝꯃꯤꯅꯦ ꯁꯨꯁꯃꯤ ꯍꯥꯏ ꯈꯪꯗꯦ ꯆꯦ ꯃꯥ ꯑꯃꯨꯛ ꯊꯥꯏꯔ ꯈꯪꯗꯦ ꯃꯥ ꯆꯞꯇꯅꯅꯦ ꯌꯥꯗ꯭ꯔꯕꯅꯦ ꯑꯩꯅ ꯀꯣꯃꯦꯟ ꯏꯔꯦ ꯑꯣꯈꯥꯛ ꯀꯨꯏ ꯂꯩꯔꯝꯃꯤ ꯃꯥꯏꯗ ꯆꯞꯇꯅ ꯌꯥꯗ꯭ꯔꯕꯅꯤ ꯑꯒꯨ ꯋꯥꯔꯕ ꯑꯒꯨ ꯉꯁꯤꯗꯤ ꯁꯟꯗꯦ ꯑꯣꯐ ꯑꯣꯏꯕ꯭ꯔꯣ ꯆꯦ ꯁꯪꯃꯥꯅꯤ ꯅꯨꯡꯗꯨ ꯍꯟꯖꯤꯛꯇ ꯁꯥꯄꯣꯡꯉꯛꯑꯦ एक औरत के पीछे एक आदमी भी छुपा है
ꯀꯩꯕ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩꯗꯗꯤ ꯅꯨꯄꯥꯒꯁꯦ ꯄꯪꯐꯨꯗ ꯐꯨꯅꯔꯝꯃꯦ ꯑꯩ ꯐꯨꯅꯩ ꯅꯠꯇꯦꯕꯣ ꯆꯦ ꯑꯩꯗꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯥꯔꯛꯑ ꯅꯤꯄꯥ ꯃꯈꯗꯥꯏꯗ ꯈꯨꯄꯥꯡ ꯊꯥꯏꯅꯤꯕꯣ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯩ ꯅꯤꯄꯥꯗꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅꯅꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ 10 ꯀꯥꯔꯒꯅꯤꯅꯦ ꯆꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯍꯥꯏꯗꯤꯅꯦ ꯄ꯭ꯔꯣꯄꯣꯁ ꯇꯧꯕꯩ ꯃꯑꯣꯡ ꯑꯗꯨꯃꯥꯏꯅꯒ ꯇꯧꯏꯕꯀꯣ ꯑꯩ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯥꯏꯗꯣꯅꯦ ꯍꯥꯏꯅꯤꯡꯗꯦ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕ ꯌꯥꯝ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯑꯩꯅ ꯂꯝꯕꯤꯒꯁꯦ ꯊꯠꯆꯟꯗꯅ ꯑꯩꯅ ꯍꯟꯗꯣꯛꯎꯅꯦꯅ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯩꯁꯦ ꯍꯥꯟꯅ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯒꯟꯗꯦꯕꯀꯣ ꯑꯗ ꯁ꯭ꯀꯨꯜꯗꯗꯤ ꯑꯩꯁꯦ ꯃꯤꯅꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯕ ꯑꯗꯣ ꯑꯩꯅ ꯍꯟꯗꯣꯛꯎꯅꯤ ꯍꯥꯏꯁꯨ ꯑꯗꯨꯝ ꯇꯥꯗꯕ ꯑꯁ ꯍꯟꯗꯣꯛꯑꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯟꯅ ꯆꯥꯎ ꯑꯗꯨ ꯑꯗꯥ ꯀꯥꯏ ꯃꯈꯠ ꯆꯥꯏꯗꯣ ꯑꯗꯨꯝ ꯊꯥꯕꯅꯤ ꯈꯨꯄꯥꯛꯅ ꯑꯗꯨꯒ ꯑꯁ ꯃꯥꯅ ꯙꯝꯀꯤꯅꯤ ꯀꯥꯏꯅ ꯄꯤꯔꯛꯏ ꯅꯤꯄꯥꯅꯤ ꯉꯥꯏꯈꯣ ꯅꯪ ꯂꯝꯕꯤꯗꯣ ꯍꯣꯔꯦꯟ ꯈꯪꯒꯅꯤ ꯀꯥꯏꯅ ꯂꯩꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏ ꯑꯃꯁꯨ ꯂꯩꯌꯦ ꯆꯦ ꯑꯗꯨꯅ ꯑꯣꯖꯥꯗ ꯐꯨꯍꯟꯕꯩ ꯑꯗꯨꯒ ꯆꯩꯔꯝꯃꯤꯅ ꯏꯁ ꯆꯦ ꯁꯨꯁꯃꯤꯇꯥ ꯅꯣꯏꯔꯤꯗꯣ ꯆꯤꯜꯍꯥꯎ ꯊꯤꯕꯩ ꯑꯣꯏꯔꯝꯗꯣꯏꯔꯣ ꯑꯒꯨ ꯆꯤꯆꯦ ꯍꯥꯟꯅ ꯃꯌꯥꯡ ꯌꯥꯝ ꯀꯪꯉꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯤꯆꯦꯅ ꯅꯣꯏꯁꯦ ꯆꯤꯆꯦꯒꯤ ꯑꯉꯥꯡ ꯑꯍꯟꯁꯦ ꯑꯁꯤꯐꯥꯎꯗ ꯅꯣꯏꯗꯦ ꯑꯉꯥꯡ ꯑꯇꯣꯝꯕꯁꯦ ꯍꯧꯖꯤꯛ ꯄꯤꯛꯏꯅ ꯑꯗꯨꯒꯤꯅꯤ ꯑꯁꯤꯁꯦ ꯑꯒꯨ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯇꯧꯋꯤꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯔꯃꯣꯟ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯒꯤꯅꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤꯁꯤꯒ ꯃꯥꯒꯤ ꯃꯌꯥꯡ ꯀꯪꯕ ꯌꯥꯎꯋꯤ ꯅꯣꯏꯕꯅ ꯅꯣꯏꯈꯤꯕ ꯌꯥꯎꯋꯤ ꯑꯁꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛꯅ ꯐꯦꯁ ꯇꯧꯋꯤ ꯈꯪꯉꯕ ꯑꯒꯨ ꯈꯔ ꯂꯩꯔꯒ ꯐꯔꯛꯀꯅꯤꯕ ꯑꯉꯥꯡꯅ ꯈꯔ ꯆꯥꯎꯔꯒ ꯆꯤꯆꯦꯗꯤ ꯆꯤꯜꯍꯥꯎ ꯊꯤꯗꯦꯍꯦ ꯆꯤꯜꯍꯥꯎꯗꯤ ꯆꯤꯆꯦꯁꯨ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯥꯕꯁꯨ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯨ ꯃꯌꯥꯡꯗꯤ ꯀꯪꯕ ꯑꯗꯣ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗꯅꯤ ꯈꯔ ꯐꯔꯛꯏꯁꯦ ꯑꯗꯨꯒ ꯁꯤꯁꯨ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯥꯔꯗꯤ ꯏꯔꯥꯡ ꯂꯣꯏꯅ ꯄꯨꯅꯔꯦ ꯑꯉꯥꯡꯁꯤꯡꯁꯦ ꯀꯥꯏꯗꯩ ꯍꯥꯏ ꯁ꯭ꯀꯨꯜꯅꯣꯗ ꯂꯥꯡꯒꯅꯨ ꯆꯦ ꯂꯣꯏ ꯈꯪꯉꯦ ꯍꯥꯏ ꯁ꯭ꯀꯨꯜꯒ ꯀꯥꯗ꯭ꯔꯤꯉꯩꯗ ꯂꯣꯏ ꯈꯪꯉꯦ ꯐꯨꯅꯕꯗꯤ ꯐꯨꯗꯦꯗ ꯑꯩꯗꯤ ꯈꯠꯅꯕꯒ ꯍꯩꯖꯗꯦꯗ ꯍꯥꯏ ꯈꯪꯉꯣ ꯑꯒꯨ ꯆꯦꯗ ꯌꯥꯝꯅ ꯀꯥꯔꯟ ꯇꯥꯕꯤꯗꯨꯅꯦꯕ ꯃꯤꯒꯤ ꯂꯝꯕꯤꯒ ꯊꯠꯆꯟꯗꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯑꯗꯨꯒꯗꯤ ꯆꯦꯅ ꯑꯃꯨꯛꯇꯪ ꯃꯈꯠ ꯆꯥꯏꯗꯣ ꯇꯦꯠ ꯂꯥꯎꯅ ꯂꯧꯕꯅꯤ ꯅꯤꯄꯥꯗ ꯑꯗꯨꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅꯒ ꯀꯧꯔꯛꯇꯦꯕꯣ ꯆꯦ ꯅꯪꯁꯨ ꯅꯣꯏꯔꯕꯣ ꯑꯩꯗꯤꯅꯦ ꯂꯨꯍꯣꯡꯉ ꯃꯇꯨꯡꯐꯥꯎꯅꯦ ꯀꯩꯅꯣ ꯂꯩꯔꯝꯃꯤ 55 ꯂꯩꯔꯝꯃꯤꯀꯣ ꯑꯩꯅ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯍꯟꯁꯦ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯐꯪꯕ ꯃꯇꯝꯗ ꯑꯩꯁꯦ 63 ꯂꯩꯈ꯭ꯔꯦꯀꯣ 55ꯗꯩ 63 ꯂꯩꯈꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯔꯣꯏꯒꯦꯗ ꯑꯦꯜꯕꯤꯁꯤꯒ ꯍꯥꯏꯔ ꯀꯥꯟꯅꯗ꯭ꯔꯦ ꯑꯒꯨꯗꯣꯏꯗꯤ ꯀꯩꯗꯧꯋꯤ ꯈꯪꯕ꯭ꯔꯥ ꯆꯤꯆꯦꯗ ꯅꯤꯄꯥ ꯑꯃꯈꯛꯅ ꯂꯛꯅꯩꯕꯀꯣ ꯅꯤꯄꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠ ꯉꯥꯛꯇꯅꯤꯀꯣ ꯈꯔ ꯂꯝ ꯍꯦꯟꯕ ꯖꯥꯠꯇꯣ ꯀꯩꯅꯣ ꯇꯧꯋꯤꯕꯀꯣ ꯀꯩ ꯍꯥꯏ ꯆꯤꯆꯦꯗ ꯑꯗꯨꯝ ꯂꯥꯛꯅꯩꯕ ꯃꯃꯤꯡꯁꯦ ꯀꯩꯀꯩ ꯃꯌꯥꯝ ꯀꯧ ꯈꯣꯠꯇꯅ ꯐꯥꯒꯤ ꯇꯧꯗꯧꯅꯅꯦ ꯑꯩꯉꯣꯟꯗ ꯃꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯀꯥꯔꯟ ꯉꯥꯡꯂꯛꯅꯩꯕ ꯑꯗꯩꯗꯤ ꯑꯩꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯧꯅꯨ ꯈꯣꯠꯀꯅꯣꯅ ꯍꯥꯏꯌꯦ ꯑꯗꯨ ꯃꯥꯅ ꯑꯗꯨꯝ ꯀꯧꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏ ꯅꯪ ꯑꯣꯖꯥ ꯇꯥꯛꯊꯣꯛꯇꯣꯏꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯀꯔꯦꯝꯃꯗꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯅ ꯍꯥꯏꯕ ꯅꯪ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯦ ꯑꯗꯨꯒꯤ ꯈꯨꯟꯗꯨꯒꯤꯅꯦꯕ ꯑꯩꯅ ꯁ꯭ꯀꯨꯜ ꯇꯧꯔꯦ ꯑꯗꯣ ꯆꯤꯆꯦꯅ ꯃꯊꯧ ꯇꯥꯗꯦ ꯏꯆꯥ ꯑꯣꯏꯔꯁꯨ ꯍꯥꯏꯅ ꯆꯤꯆꯦꯅ ꯑꯣꯖꯥꯗ ꯍꯥꯏꯗꯣꯛꯑꯣ ꯑꯣꯖꯥꯅ ꯐꯨꯍꯟꯕꯕꯨꯕꯣ ꯆꯦ ꯑꯁ ꯁꯥꯏꯟꯁ ꯂꯧꯖꯗꯕꯅꯤꯅ ꯈꯪꯗ꯭ꯔꯦꯀꯣ ꯍꯥꯏ ꯈꯪꯉꯛꯀꯅꯤ ꯁꯤ ꯁꯥꯏꯟꯁ ꯅꯠꯇ꯭ꯔꯁꯨ ꯁꯤ ꯅꯦꯆꯔꯦꯜꯅꯤ ꯆꯤꯆꯦꯅ ꯍꯥꯏꯒꯤꯗꯣ ꯁ꯭ꯌꯥꯃꯥꯅꯟꯗ ꯁꯥꯔꯥꯡꯊꯦꯝ ꯍꯥꯏ ꯁ꯭ꯌꯥꯃꯥꯅꯟꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯁꯥꯃꯥꯅꯟꯗ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯥꯃꯥꯅꯟꯗꯁꯦ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯅꯣꯏꯔꯦ ꯍꯥꯏ ꯑꯣ ꯅꯣꯏꯔꯒ ꯆꯥꯎꯔꯛꯑꯕꯀꯣ ꯆꯦ ꯁꯣꯃꯥ ꯆꯠꯈ꯭ꯔꯕ ꯑꯒꯨ ꯆꯤꯆꯦꯒꯤ ꯃꯇꯝꯁꯦ ꯀꯨꯏꯔ ꯀꯨꯏꯔ ꯁꯨꯝ ꯁꯥꯡꯗꯣꯛꯈ꯭ꯔꯦꯅꯦ ꯕ꯭ꯔꯣ ꯁꯃꯥꯅꯟꯗ ꯂꯩꯔꯤꯕꯣ ꯆꯠꯈ꯭ꯔꯕꯣ ꯑꯩꯁꯤꯕꯨ ꯀꯩꯅꯣ ꯇꯧꯔꯀꯣ ꯃꯤꯅꯤꯠ 10 ꯂꯩꯔꯗꯤ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯦ ꯁꯣꯃꯥ ꯋꯥꯔꯤ ꯇꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯗꯨꯅꯤ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏ
ꯂꯩꯅꯦ ꯍꯥꯏ ꯑꯒꯨꯅ ꯀꯩꯒꯤꯅꯣ ꯅꯇꯧꯗ ꯅꯣꯛꯏꯗꯣ ꯆꯦ ꯁꯔꯃꯥꯗꯁꯨ ꯍꯧꯕꯤꯌꯨ ꯈꯔ ꯅꯣꯛꯄꯗꯣ ꯆꯦ ꯅꯪ ꯃꯤ ꯂꯩꯕ꯭ꯔꯣ ꯅꯪꯒ ꯂꯩꯃꯤꯟꯅꯅꯕ ꯑꯁ ꯁꯤ ꯉꯥꯡꯁꯤꯁꯨꯕ ꯑꯁꯤ ꯁꯥꯏꯟꯁꯀ ꯂꯧꯗꯁꯨ ꯌꯥꯏꯌꯦ ꯑꯁꯤ ꯍꯣꯝ ꯁꯥꯏꯟꯁꯅꯤ ꯑꯕꯨ ꯑꯁꯦꯡꯕ ꯋꯥꯔꯤꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯍꯦꯟꯅ ꯑꯃꯔꯣꯝꯗꯗꯤꯀꯣ ꯂꯥꯏꯔꯤꯛꯇꯤ ꯂꯥꯏꯔꯤꯛꯅꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯕ ꯃꯊꯧ ꯇꯥꯏꯕꯀꯣ ꯂꯥꯏꯔꯤꯛꯇꯒꯤ ꯍꯦꯟꯅꯅꯦ ꯂꯥꯏꯔꯤꯛ ꯇꯝꯅ ꯑꯩꯈꯣꯏꯅ ꯂꯥꯏꯐꯇ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯔꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯁꯤꯅ ꯑꯩꯈꯣꯏꯗ ꯒ꯭ꯌꯥꯟ ꯃꯌꯥꯝ ꯄꯤꯕ ꯍꯦꯜꯂꯤ ꯈꯪꯉꯕ ꯑꯗꯨꯅ ꯍꯥꯏꯕꯅꯤ ꯄꯩꯁꯥ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯏꯁꯥꯒꯤꯗꯣ ꯍꯥꯟꯅ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯃꯤ ꯑꯦꯛꯖꯥꯝꯄꯜꯗꯒꯤ ꯈꯪꯕꯗꯣ ꯑꯗꯨꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯕꯅꯦ ꯑꯗꯨꯒ ꯁꯦꯃꯤꯅ ꯅꯣꯛꯁꯤ ꯅꯦꯅꯦ ꯁꯔꯃꯨ ꯍꯥꯏ ꯑꯗꯨꯒ ꯁꯦꯃꯅꯟꯗꯅ ꯁꯦꯝꯃꯟꯗ ꯀꯩ ꯍꯥꯏꯅꯣ ꯑꯣ ꯂꯩ ꯅꯍꯥꯟ ꯅꯪꯁꯦ ꯀꯅꯥꯒꯤꯗꯅꯣ ꯐꯪꯅꯕꯅꯤ ꯍꯣꯏ ꯑꯩꯁꯨꯅꯦ ꯁꯃꯟꯗꯁꯨ ꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯗꯨꯗ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯑꯩ ꯁꯞ ꯇꯧꯈꯤꯕꯗꯨꯗꯤ ꯍꯥꯏ ꯑꯣ ꯑꯣ ꯁꯃꯥꯟꯗ ꯊꯦꯡꯀ꯭ꯌꯨ ꯈꯝꯕꯒꯤꯗ ꯐꯪꯅꯩꯔꯥ ꯈꯪꯗ꯭ꯔꯤꯅꯦ ꯁꯥꯃꯦꯟꯗ ꯉꯁꯤꯁꯨ ꯂꯥꯏꯛ ꯑꯝꯇꯪ ꯇꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯀꯅꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅꯕꯒ ꯂꯩꯇꯦꯗ ꯃꯤꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯄꯨꯡ 1:30 ꯐꯥꯔꯛꯇꯣꯔꯦꯕ ꯂꯥꯛꯑꯝꯃꯤ ꯑꯗꯨ ꯄꯨꯡ 1ꯗ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯩ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯖꯤꯜꯂꯛꯑꯦ 1:30 ꯑꯗꯣ ꯃꯤꯅꯤꯠ 3 4 ꯂꯩꯔꯗꯤ ꯂꯣꯏꯁꯤꯜꯂꯅꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁꯃꯟꯗ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯂꯩꯇꯦ ꯍꯥꯏ ꯑꯣ ꯆꯦ ꯅꯪ ꯋꯥꯗ꯭ꯔꯥ ꯑꯗꯨꯏꯗꯤ ꯄꯤꯌꯨ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯟꯕꯅ ꯐꯔꯦ ꯍ꯭ꯌꯨꯃꯦꯟ ꯑꯦꯅꯥꯇꯣꯃꯤ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯈꯪꯗꯦ ꯇꯧꯔꯛꯑꯣ ꯅꯪꯅ ꯒꯨꯒꯜꯗꯩ ꯁꯔꯁ ꯇꯧꯔ ꯍꯥꯏꯔꯛꯀꯦ ꯁꯦꯃꯥꯅꯟꯗꯅ ꯕꯥꯏ ꯕꯥꯏ ꯍꯥꯏ ꯁꯦꯃꯥꯅꯟꯗ ꯂꯩꯔꯣꯏ ꯃꯤꯅꯤꯠ 5 6 ꯃꯨꯛꯇꯤ ꯂꯥꯛꯄꯒ ꯆꯠꯂꯒꯦꯔ ꯅꯪꯁꯨ ꯑꯕꯨ ꯆꯤꯆꯦ ꯂꯥꯏꯔꯤꯛ ꯇꯝꯃꯛꯇꯦꯅꯦ ꯆꯤꯆꯦ ꯂꯥꯏꯔꯤꯛ ꯇꯝꯃꯛꯇꯦ ꯑꯒꯣ ꯉꯁꯤꯗꯤꯅꯦ ꯀꯣꯏ ꯆꯠꯀꯅꯤ ꯆꯤꯆꯦ ꯀꯣꯏꯕꯗꯤ ꯁꯣꯔꯣꯛ ꯑꯃ ꯁꯥꯏꯌꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯁꯦꯃꯤꯅ ꯁꯥꯏꯟꯁ ꯈꯨꯜꯂꯨꯗꯤ ꯄꯦꯜꯂꯕꯅꯦ ꯍꯥꯏꯌꯦ ꯄꯦꯜꯂꯁꯨ ꯅꯪꯒꯤ ꯍꯩꯅꯕ ꯑꯣꯏꯗꯤ ꯂꯧ ꯑꯗꯨꯒ ꯄꯦꯅꯥ ꯗꯣꯛꯇꯔ ꯑꯣꯏꯗꯣꯏꯔꯣ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯆꯦ ꯁꯣꯃꯥꯅ ꯄꯤꯌꯨ ꯑꯣꯂꯥꯡꯕꯁꯤꯒ ꯗꯥꯟꯁ ꯇꯧꯁꯤ ꯍꯥꯏ ꯊꯥꯖꯤꯜꯂꯣ ꯆꯦ ꯗꯤꯁꯀꯣ ꯑꯃ ꯊꯥꯖꯤꯜꯂꯣ ꯆꯦ ꯑꯁꯤꯒꯩ ꯑꯁꯥꯕꯁꯤꯗꯤꯀꯣ ꯀꯨꯂꯔꯒ ꯆꯪꯗꯦꯍꯦ ꯅꯨꯡꯗꯥꯡꯗꯨꯁꯦ ꯄꯨꯡ 3 2:30 3 ꯇꯥꯗꯣꯏꯅꯤ ꯁꯨꯛꯇꯨꯝ ꯇꯨꯝꯕ ꯉꯝꯗꯦ ꯑꯁꯤ ꯍꯧꯒꯠꯂꯛꯄꯩ 2:30 3 ꯍꯥꯏꯅꯤꯅꯀꯣ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯛꯄꯩꯗꯣ ꯖꯨꯂꯥꯏ ꯑꯥꯒꯁ ꯌꯧꯔꯛꯄꯩ ꯑꯗꯨꯋꯥꯏꯗꯣ ꯑꯗꯨꯒꯗꯤꯕꯣ ꯅꯣꯡꯉꯥꯜꯂꯁꯨ ꯑꯗꯨꯝ ꯇꯨꯝꯃꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏ ꯍꯦꯟꯖꯤꯟꯅ ꯇꯨꯝꯅꯤꯡꯉꯒ ꯑꯗꯨꯝ ꯆꯥꯁꯨ ꯆꯥꯛꯅ ꯇꯨꯝꯕꯗꯣ ꯑꯗꯨꯅꯤ ꯇꯧꯗꯣꯏꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯛꯇꯦ ꯂꯥꯏꯔꯤꯛꯀ ꯇꯝ ꯐꯪꯉꯛꯇꯦ ꯕꯥꯏꯑꯣꯂꯣꯖꯤ ꯈꯨꯜꯂꯨꯗꯤ ꯆꯦ ꯍꯥꯏ ꯎꯝ ꯆꯦ ꯁꯣꯃꯥꯅ ꯀꯩꯅꯣꯝꯃ ꯍꯥꯏꯈꯔꯦ ꯄꯤꯌꯨꯅ ꯗꯣꯛꯇꯔ ꯑꯣꯏꯔꯗꯤ ꯑꯩ ꯑꯅꯥꯕꯒ ꯌꯦꯡꯖꯔꯣꯏꯀꯣ ꯑꯣꯏꯒ ꯆꯦ ꯃꯥꯅ ꯀꯧꯗꯤ ꯀꯧꯔꯛꯀꯅꯦꯕ ꯅꯦꯅꯦ ꯁꯔꯃꯨ ꯂꯥꯎꯅꯦ ꯑꯩ ꯐ꯭ꯔꯤꯗ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯍꯥꯏ ꯃꯤ ꯀꯥꯏ ꯁꯤꯔꯦ ꯃꯉꯣꯟꯗ ꯌꯦꯡꯉꯨꯔꯕ ꯁꯤꯔꯦ ꯈꯜꯂꯣ
ꯖꯨꯂꯣꯖꯤ ꯕꯣꯇꯥꯅꯤ ꯈꯥꯏꯗꯣꯛꯈ꯭ꯔꯗꯤ ꯁꯤꯔꯅꯤ ꯍꯥꯏ꯫ ꯑꯣ ꯈꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ? ꯆꯤꯆꯦ ꯈꯪꯗꯦꯅꯦ ꯑꯒꯣ꯫ ꯑꯩꯅ ꯍꯦꯟꯅ ꯗꯣꯛꯇꯔ ꯑꯣꯏꯕ ꯀꯤꯖꯩꯌꯦ꯫ ꯇꯧꯔꯅꯨ꯫ ꯅꯪ ꯗꯣꯛꯇꯔ ꯑꯣꯏꯕ ꯀꯤꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯏꯗꯤ ꯑꯒꯣ? ꯅꯪꯒꯤ ꯅꯈꯨꯠꯇꯁꯨ ꯀꯦꯁꯀ ꯃꯌꯥꯝ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯅꯪꯅ ꯇꯧꯅꯤꯡꯗ꯭ꯔꯁꯨ꯫ ꯅꯪꯅ ꯗꯤꯁꯥꯔꯠ ꯇꯧꯅꯤꯡꯉꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯤꯜꯗꯨꯒ ꯆꯠꯂꯨꯀꯣ꯫ ꯑꯗꯨꯗꯤ ꯅꯪ ꯃꯣꯇꯤꯚꯦꯁꯟꯗꯣ ꯐꯪꯉ ꯐꯪꯉ ꯆꯠꯀꯅꯦꯕ꯫ ꯅꯪꯅ ꯑꯄꯥꯝꯕ ꯐꯤꯜꯗꯨꯒ ꯅꯪ ꯆꯪꯗꯕ ꯇꯥꯔꯗꯤꯅꯦ ꯅꯪꯒꯤ ꯗꯦꯁꯇꯤꯅꯦꯁꯟꯗꯣ ꯌꯧꯕ ꯅꯪ ꯋꯥꯅꯦꯕ꯫ ꯁꯔꯖꯔꯤꯗꯣ ꯑꯁ ꯄꯦꯜꯂꯕꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯪ ꯈꯔ ꯇꯧꯕ ꯍꯧꯈ꯭ꯔꯒ ꯅꯪ ꯑꯗꯨꯝ ꯍꯩꯅꯈꯤꯗ꯭ꯔꯣꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃꯀꯣ ꯃꯥꯁꯦ ꯀꯦꯕꯤꯟ ꯀ꯭ꯔꯤꯌꯨ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ꯫ ꯀꯦꯕꯤꯟ ꯀ꯭ꯔꯤꯌꯨ ꯑꯣꯏꯕ ꯄꯥꯝꯕꯁꯦ ꯑꯣꯏꯗ꯭ꯔꯦꯕꯀꯣ꯫ ꯑꯦꯛꯆꯨꯋꯦꯂꯤ ꯀꯦꯕꯤꯟ ꯀ꯭ꯔꯤꯌꯨꯁꯦ ꯀꯩꯅꯣꯁꯨ ꯇꯧꯗꯦꯗꯅꯀꯣ꯫ ꯑꯗꯩꯗꯤ ꯑꯣꯏꯗ꯭ꯔꯦ ꯀꯦꯕꯤꯟ ꯀ꯭ꯔꯤꯌꯨꯁꯦ ꯑꯣꯏꯗ꯭ꯔ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯌꯦ ꯐꯔꯦ ꯑꯩꯗꯨ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯃꯥꯅꯦ ꯂꯣ ꯇꯝꯒꯦꯅ ꯃꯥꯅ ꯍꯥꯟꯅ ꯇꯝꯃꯝꯕꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ BA ꯇꯝꯃꯝꯃꯦꯕꯀꯣ꯫ ꯑꯗꯣ ꯃꯥ ꯀꯩꯁꯨꯝꯁꯨ ꯂꯧꯗꯦ ꯑꯥꯔꯠꯁꯇ ꯇꯝꯃꯝꯃꯦꯕ ꯃꯥꯅ ꯀꯦꯕꯤꯟ ꯀ꯭ꯔꯤꯌꯨ ꯀꯩꯀꯥ ꯑꯣꯏꯅꯦꯅ꯫ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯇꯧꯔꯒ ꯃꯥꯁꯦ ꯃꯥꯅ ꯂꯣ ꯇꯝꯒꯦ ꯂꯣꯁꯦ ꯃꯌꯥꯡ ꯈꯔ ꯀꯪꯉꯦꯕꯅꯦ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯦ ꯅꯪ ꯅꯌꯥꯡꯒ ꯀꯪꯇ꯭ꯔꯤꯛ ꯀꯪꯕꯗꯨꯒ ꯑꯗꯨꯏ ꯊꯕꯛꯇꯣ ꯅꯪ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯕꯗ ꯑꯗꯩꯗꯤ ꯅꯪ ꯑꯗꯨꯏ ꯊꯕꯛꯇꯣ ꯅꯪꯅ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯇꯧꯍꯟꯕꯤꯗ꯭ꯔꯦꯕꯀꯣ꯫ ꯑꯉꯥꯡꯁꯦ ꯆꯍꯤ 1.5 ꯇꯝꯈꯠꯂꯦ꯫ ꯁꯦꯃꯤꯁꯇꯔꯁꯦ 3rd ꯁꯦꯃꯤꯁꯇꯔꯗꯔ ꯀꯩꯅꯣ ꯇꯝꯈꯠꯂꯒ ꯀꯣꯔꯣꯅꯥꯁꯨ ꯀꯣꯔꯣꯅꯥ ꯑꯣꯏꯕ ꯑꯗꯨꯒꯤꯗꯣ ꯃꯥꯁꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯃꯥ ꯇꯟꯅꯅꯦ ꯀ꯭ꯂꯥꯁꯀ ꯆꯠꯇ꯭ꯔꯦ꯫ ꯁ꯭ꯀꯨꯜꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯔꯣ ꯍꯥꯏꯅ ꯀꯧꯔꯛꯑꯁꯨ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯆꯠꯄꯤꯗ꯭ꯔꯦ ꯃꯦꯁꯦꯖꯇꯣ ꯃꯥꯅ ꯏꯒꯅꯣꯔ ꯇꯧꯔ ꯊꯝꯃꯦꯕ ꯃꯥ ꯀꯩꯗꯧꯗꯣꯏꯅꯣ ꯃꯥ ꯇꯝꯃꯨꯗꯅ ꯍꯥꯏꯅ ꯇꯝꯗ꯭ꯔꯦ ꯃꯥ ꯇꯝꯗ꯭ꯔꯦ ꯁꯨꯡꯇꯝ ꯇꯝꯗ꯭ꯔꯦ꯫ ꯑꯗꯨ ꯃꯥ ꯆꯍꯤ 2 ꯌꯨꯝꯗ ꯂꯩꯕ ꯃꯇꯝ ꯃꯥꯡꯉꯦ꯫ ꯑꯗꯩꯗꯤ ꯆꯤꯆꯦꯅ ꯁꯝꯖꯥꯏꯕꯤꯕꯁꯦ ꯑꯗꯩꯗꯤ ꯃꯃꯥ ꯃꯄꯥ ꯌꯥꯗꯦ ꯑꯗꯩꯗꯤ ꯆꯤꯆꯦꯅ ꯂꯥꯁꯇ ꯑꯀꯣꯟꯕꯗ ꯁꯝꯖꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯅ ꯈꯣꯠꯇꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅꯦꯕꯅꯦ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯕꯗꯣ ꯑꯩꯅ ꯍꯥꯏꯔꯦ ꯑꯉꯥꯡꯗꯣ ꯃꯌꯥꯡ ꯌꯥꯝ ꯀꯪꯉꯦꯕꯅꯦ ꯑꯗꯨꯒꯤ ꯌꯥꯗ꯭ꯔꯤꯕ꯫ ꯍꯥꯏꯔꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯝꯇꯪ ꯃꯉꯣꯟꯗ ꯊꯥꯗꯣꯛꯑꯣ ꯃꯤ ꯑꯁꯦ ꯃꯁꯥꯅ ꯄꯥꯝꯃꯗꯤ ꯑꯩ ꯉꯝꯗ꯭ꯔꯁꯨ ꯑꯩ ꯁꯤꯃꯗꯤ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯅ ꯃꯥꯡꯖꯤꯟꯅ ꯆꯠꯈꯤꯗꯣꯏꯅꯦꯕ꯫ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯃꯟꯅ ꯇꯧꯕꯗꯒꯤ ꯌꯥꯔꯦ꯫ ꯌꯥꯕꯗꯩ ꯍꯧꯖꯤꯛ ꯑꯉꯥꯡꯗꯣ ꯇꯝꯈ꯭ꯔꯦ ꯇꯝꯕꯗꯒꯤ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯒꯨꯍꯥꯇꯤꯗ ꯂꯩ ꯍꯥꯟꯅꯗꯤ ꯁꯤꯜꯆꯔꯗ ꯂꯩꯕꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯅꯅꯦ ꯂꯩꯇꯦꯕꯀꯣ ꯌꯨꯝꯗ ꯂꯩ ꯍꯧꯖꯤꯛꯇꯤ ꯒꯨꯍꯥꯇꯤꯗꯣ ꯂꯩꯗꯣ ꯀꯩꯁꯨꯝꯒ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯄꯥꯝꯖꯕꯗꯨꯒꯤ ꯃꯥ ꯀꯤꯔꯁꯨ ꯀꯤ ꯍꯥꯏꯗ꯭ꯔꯦ ꯉꯝꯗ꯭ꯔꯁꯨ ꯉꯝꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯑꯩꯅ ꯄꯥꯝꯕꯗꯣ ꯑꯗꯣ ꯑꯩꯒꯤ ꯒꯣꯜꯗꯣ ꯍꯥꯟꯅ ꯁꯦꯠ ꯑꯞ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ꯫ ꯎꯔꯥꯟ ꯀꯩꯔꯥꯟ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯗꯨꯗꯣ ꯌꯧꯅꯕ ꯆꯠꯄ ꯉꯝꯃꯣꯏꯕ꯫ ꯑꯒꯣ ꯆꯤꯆꯦꯗꯤ ꯀꯩꯗꯧꯅꯤ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯑꯣꯏ ꯂꯩꯔꯦ꯫ ꯑꯗꯣ ꯑꯦꯗꯚꯥꯏꯁ ꯍꯥꯏꯁꯦ ꯑꯁꯣꯏꯕ ꯃꯤꯅ ꯌꯥꯝ ꯄꯤꯕꯅꯦ ꯑꯦꯗꯚꯥꯏꯁꯁꯦ ꯈꯪꯕ꯭ꯔꯥ ꯆꯨꯝꯅ ꯆꯠꯈꯤꯕ ꯃꯤꯗꯤ ꯑꯦꯗꯚꯥꯏꯁ ꯄꯤꯔꯛꯑꯣꯏꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯍꯥꯏꯗꯤ ꯊꯦꯡꯖꯤꯜꯂꯨꯔꯕ ꯃꯤꯗꯨꯅ ꯈꯪꯉꯤꯗꯅ ꯊꯦꯡꯖꯤꯜꯂꯗꯤ ꯅꯥꯏꯌꯦꯅ ꯑꯗꯨꯅꯤ ꯑꯩ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯗꯨ ꯁꯤ ꯀꯣꯃꯦꯟꯁꯦ ꯄꯥꯔꯒ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯦꯟꯋꯤꯁꯦ ꯄꯥꯔꯛꯑꯒꯦ꯫ ꯑꯗꯣ ꯑꯩꯅ ꯍꯦꯟꯅ ꯗꯣꯛꯇꯔ ꯑꯣꯏꯕ ꯀꯤꯖꯩ ꯍꯥꯏ ꯁꯔꯖꯔꯤꯗꯣ ꯑꯁ ꯄꯦꯜꯂꯕꯅꯤ ꯍꯥꯏ ꯆꯦ ꯗꯣꯛꯇꯔ ꯍꯥꯏꯁꯤꯗꯤꯀꯣ ꯕꯥꯏꯑꯣꯂꯣꯖꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯕꯥꯏꯑꯣꯂꯣꯖꯤ ꯍꯩꯕ ꯅꯠꯇꯦ ꯍꯥꯏ ꯑꯩ ꯅꯪꯗꯤ ꯆꯅꯤ ꯈꯅꯥꯅꯤ ꯋꯥꯠꯂꯤ ꯍꯩꯔꯛꯀꯗꯣꯏꯅꯤ ꯇꯞ ꯇꯞꯅ ꯑꯗꯨꯒ ꯆꯦ ꯁꯣꯃꯣꯅꯥ ꯄꯤꯌꯨ ꯅꯪ ꯗꯣꯛꯇꯔ ꯑꯣꯏꯔꯁꯨ ꯁꯥ ꯁꯟ ꯂꯥꯏꯌꯦꯡꯕꯒꯤ ꯑꯣꯏꯌꯨꯀꯣ ꯁꯥ ꯁꯟ ꯂꯥꯏꯌꯦꯡꯕꯩꯗꯣ ꯚꯦꯇꯦꯅꯥꯔꯤꯗꯣ ꯑꯉꯥꯡꯅ ꯈꯔꯒ ꯄꯣꯠ ꯄꯣꯠ ꯂꯥꯎꯅ ꯅꯣꯏꯕꯗꯨꯒꯅꯦ ꯅꯛꯀꯖꯥꯏꯗꯨꯒ ꯁꯟꯒꯤ ꯈꯣꯡꯄꯥꯛꯇꯣ ꯀꯥꯎꯔꯛꯇꯗ ꯑꯗꯨꯒ ꯑꯁ ꯕꯦꯠ ꯑꯣꯏꯌꯣ ꯍꯥꯏꯔꯣ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯆꯦ ꯃꯥ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯑꯁ ꯃꯣꯇꯤꯚꯦꯁꯟꯗꯤ ꯍꯥꯏ ꯆꯤꯆꯦꯒꯤ ꯃꯣꯇꯤꯚꯦꯁꯟꯗꯣ ꯍꯥꯏꯔꯣ ꯅꯪ 5ꯇ ꯃꯥꯔꯛ ꯀꯌꯥ ꯄꯤꯅꯤ ꯍꯥꯏꯔꯣ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯔꯣ ꯅꯦꯅꯦ ꯁꯥꯃꯨ ꯄꯦꯜꯂꯕꯅꯤꯍꯦ ꯍꯥꯏ ꯍꯥꯏꯔꯣ ꯆꯤꯆꯦꯒꯤ ꯃꯣꯇꯤꯚꯦꯁꯟꯗꯣ ꯅꯪ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯔꯣ
ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯦꯜꯕꯤꯁꯦ ꯆꯤꯆꯦ ꯈꯗꯥꯡ ꯆꯣꯛꯑꯦꯕ ꯑꯁꯦꯡꯕ ꯉꯥꯡꯕꯁꯦ ꯈꯗꯥꯡ ꯆꯣꯛꯏ ꯆꯤꯆꯦ ꯋꯥ ꯌꯥꯝ ꯉꯥꯡꯕ ꯉꯝꯗꯦꯀꯣ ꯑꯗꯨꯏꯗꯤꯅꯦ ꯏꯅꯥꯛꯇ ꯍꯥꯏꯗꯤ ꯐꯣꯟꯗ ꯅꯠꯇꯕ ꯏꯅꯥꯛꯇ ꯂꯩꯃꯤꯟꯅꯕꯗ ꯃꯤꯅꯅꯦ ꯌꯥꯝ ꯀꯟꯅ ꯋꯥ ꯉꯥꯡꯕ ꯑꯃ ꯂꯩꯇ꯭ꯔꯅꯦ ꯁꯦꯡ ꯁꯦꯡ ꯂꯥꯎꯅ ꯑꯗꯨꯗꯨꯁꯨ ꯖꯥꯡꯈꯨꯏ ꯇꯥꯉꯝꯗꯦ ꯆꯦ ꯍꯣꯏ ꯑꯣꯏꯔꯁꯤꯀꯣ ꯑꯩꯁꯨ ꯋꯥ ꯉꯥꯡꯕ ꯋꯥꯔꯦ सेम मिनट 5 तक 5 ओके आगू किसी न किसी के घर मिलेंगे ठीक है बाय ꯑꯁ ꯁꯨꯄ꯭ꯔꯤꯇꯤꯌꯥ ꯅꯪꯁꯦ ꯄꯦꯜꯂꯦꯀꯣ ꯀꯛꯒꯦꯅ ꯇꯧꯕꯁꯤꯒ ꯅꯪ ꯆꯪꯉꯦ ꯅꯨꯡꯁꯤꯕꯤ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯅꯣ ꯁꯨꯄ꯭ꯔꯤꯇꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯏ ꯆꯦ ꯁꯣꯔꯃꯥ ꯕꯥꯏ ꯕꯥꯏ ꯑꯣꯏꯈꯔꯦ ꯕꯥꯏ ꯕꯥꯏ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯁꯦꯝꯃꯤꯅ ꯌꯥꯒꯤꯔꯣꯏ ꯆꯦ ꯑꯒꯨ ꯆꯤꯆꯦ ꯈꯗꯥꯡ ꯅꯥꯔꯦꯕ ꯄ꯭ꯂꯤꯖ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ 60 ꯂꯥꯏꯛ ꯁꯨꯄ꯭ꯔꯤꯇꯤ ꯚꯥꯏ ꯅꯪꯕꯨ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯔꯝꯕꯅꯤꯅꯦ 1:30 ꯇꯥꯔꯦ ꯈꯪꯉꯕ ꯑꯩ ꯋꯥꯔꯦ ꯋꯥ ꯉꯥꯡꯕ ꯑꯗꯣ ꯑꯩꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯔꯛꯇ ꯑꯉꯥꯡꯁꯦ ꯍꯧꯒꯠꯂꯛꯑꯗꯤꯅꯦ ꯏꯆꯣꯞ ꯆꯣꯞꯅꯗꯣꯏꯕꯀꯣ ꯖꯦꯡ ꯍꯥꯏꯅ ꯀꯞꯁꯜꯂꯛꯄꯗꯣ ꯅꯪꯒꯤꯗꯤ ꯈꯔ ꯆꯥꯎꯔꯕꯅꯤꯅ ꯈꯇꯪ ꯐꯔꯝꯒꯅꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯪ ꯑꯒꯨꯅ ꯌꯥꯔꯣꯏꯌꯦ ꯂꯣꯏꯁꯤꯟꯒꯅꯨ ꯍꯥꯏ ꯑꯩꯅꯦ ꯄꯦꯜꯂꯦꯀꯣ ꯑꯩ ꯋꯥꯔꯦ ꯁꯦꯝꯃꯤꯅ ꯆꯦ ꯑꯣꯅꯔꯁ ꯀꯩ ꯂꯧꯔꯛꯀꯦ ꯑꯩ ꯂꯧꯔꯛꯇꯦ ꯂꯥꯏꯔꯤꯛ ꯇꯝꯃꯛꯇꯦ ꯁꯤ ꯉꯥꯡꯁꯤꯗꯤ ꯑꯗꯨꯒ ꯁꯦꯝꯃꯤꯅ ꯀꯣꯃꯦꯟ ꯄꯥꯔꯅꯨ ꯑꯟꯁꯥꯔ ꯈꯛ ꯄꯤꯔꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦ ꯑꯩꯕꯣ ꯊꯩꯕꯣꯡ ꯊꯣꯡꯕ ꯑꯗꯩ ꯄꯅꯤꯔ ꯊꯣꯡꯕ ꯑꯁ ꯊꯩꯕꯣꯡꯅ ꯀꯅꯥ ꯆꯥꯏꯕ ꯄꯅꯤꯔꯅ ꯀꯅꯥ ꯆꯥꯏꯕ ꯁꯨꯄ꯭ꯔꯤꯇꯤ ꯄꯦꯜꯂꯦꯕ ꯑꯩꯈꯣꯏꯗꯤ ꯄꯅꯤꯔꯗꯅꯅꯦ ꯂꯨꯖꯗꯦꯇ ꯉꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯄꯅꯤꯔ ꯆꯥꯕ ꯃꯤ ꯑꯃ ꯂꯩꯌꯦ ꯏꯆꯥꯅꯤꯄꯥꯗꯣ ꯑꯁ ꯉꯔꯥꯡ ꯀꯩ ꯏꯟꯖꯥꯡꯅꯣ ꯊꯣꯡꯕꯗꯣ ꯑꯣ ꯂꯐꯨꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯂꯐꯨ ꯏꯔꯣꯟ ꯆꯥꯏꯗꯣ ꯉꯔꯥꯡꯁꯨ ꯏꯔꯣꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯧꯒ꯭ꯔꯤꯁꯨ ꯊꯣꯡꯉꯦꯕ ꯑꯗꯨ ꯃꯥꯏ ꯑꯁ पनीर का भंडारा कब होगा ꯍꯥꯏꯁꯤꯅꯤ ꯁꯦꯝꯕꯤ ꯅꯣꯛꯈꯔꯦ ꯑꯩ ꯋꯥꯔꯦꯀꯣ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅꯁꯨ ꯑꯩꯒꯤꯗꯤ ꯂꯣꯡ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯛꯇꯦ ꯏꯁ ꯕꯣꯟꯗꯨ ꯑꯩ ꯌꯦꯡꯉꯛꯀꯦꯀꯣ ꯑꯩ ꯌꯦꯡꯉꯛꯀꯦ ꯑꯗꯣ ꯁꯨꯄ꯭ꯔꯤꯇꯤ ꯅꯪ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ ꯈꯝꯕꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯑꯕꯣ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯈꯝꯕꯅ ꯍꯜꯂꯛꯑꯝꯃꯦ ꯑꯗꯣ ꯈꯝꯕꯅ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯇꯦ ꯃꯔꯤ ꯃꯉꯥꯇꯅꯦ ꯑꯗꯣ ꯈꯝꯕꯅ ꯍꯥꯏꯌꯦ ꯑꯍꯦꯝ ꯑꯍꯦꯝ ꯆꯦ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯌꯦꯅ ꯃꯥꯏ ꯗꯥꯏꯂꯣꯛꯇꯣ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛꯀ ꯃꯦꯁꯦꯁ ꯇꯥꯏꯞ ꯇꯧꯒꯦ ꯇꯧꯕꯗ ꯃꯦꯁꯦꯁꯁꯨ ꯅꯪꯅ ꯇꯥꯏꯞ ꯇꯧꯕ ꯅꯪꯅ ꯎꯗ꯭ꯔꯦ ꯍꯥꯏꯅꯦ ꯍꯥꯏꯗꯤ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯦꯝꯕꯔ ꯑꯃꯅ ꯍꯥꯏꯠ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯅꯪ ꯑꯟꯍꯥꯏꯠ ꯇꯧꯔꯕꯣ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨꯅꯦ ꯑꯩꯌꯥ ꯄꯤꯡꯀꯤꯁꯦ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣꯅꯦ ꯑꯁ ꯑꯩ ꯁꯤꯔꯦ ꯆꯦ ꯑꯣꯅꯔꯁ ꯀꯩ ꯂꯧꯔꯛꯀꯦ ꯍꯥꯏꯕꯅꯤ ꯑꯉꯥꯡ ꯅꯪ ꯁꯤ ꯇꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯒꯦꯁ ꯂꯥꯛꯄ ꯑꯗꯨꯏꯅꯤ ꯗꯥꯔꯂꯤꯡ ꯍꯥꯏ ꯑꯣꯀꯦ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯛꯑꯦꯟꯕꯤ ꯍꯥꯏ ꯄꯤꯡꯀꯤꯅ ꯉꯥꯇꯣꯏ ꯑꯒꯣꯏ ꯑꯩ ꯁꯤꯔꯦꯀꯣ ꯅꯪ ꯍꯥꯠꯇꯣꯔꯦ ꯑꯩꯅ ꯑꯗꯨꯒ ꯅꯦꯅꯦ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏ ꯁꯛꯑꯦꯟꯕꯤꯅ ꯁꯨꯄ꯭ꯔꯤꯇꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯁꯦ ꯁꯨꯄ꯭ꯔꯤꯇꯤꯅ ꯑꯅꯧꯕ ꯉꯔꯥꯡ ꯑꯞꯂꯣꯗ ꯇꯧꯈꯤꯕꯅꯤ ꯑꯁ ꯁꯨꯄ꯭ꯔꯤꯇꯤ ꯑꯩ ꯔꯤꯜꯁ ꯑꯅꯤꯈꯛꯇꯪ ꯅꯝꯒꯦ ꯇꯧꯕꯕꯨ ꯉꯝꯖꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯔꯦ ꯖꯤꯕꯣꯟ ꯑꯣꯟꯊꯣꯛꯀꯥꯔ ꯑꯣꯏꯔꯦ ꯅꯪ ꯀꯦꯝ ꯆꯠꯀꯗ꯭ꯔꯣ ꯅꯪꯗꯤ ꯑꯗꯨꯝ ꯇꯨꯝ ꯂꯩꯌꯣ ꯅꯄꯥ ꯆꯠꯈ꯭ꯔꯦ ꯅꯄꯥ ꯆꯠꯂꯤꯉꯩꯗ ꯆꯠꯀꯦ ꯍꯥꯏꯗꯤ ꯅꯪ ꯄꯨꯕꯤꯔꯣꯏꯗ꯭ꯔꯥ ꯄꯄꯥ ꯀꯩꯅꯣ ꯆꯠꯂ ꯅꯪ ꯁꯥꯟꯅ ꯂꯩ ꯌꯥꯏꯗꯅ ꯅꯪꯗꯤ ꯑꯗꯨꯝ ꯇꯨꯝ ꯂꯩ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯅꯦꯅꯦ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏ ꯑꯗꯨꯒ ꯑꯅꯧꯕ ꯑꯞꯂꯣꯗ ꯇꯧꯈꯤꯕꯅꯦ ꯚꯥꯏ ꯑꯩ ꯌꯦꯡꯒꯦꯀꯣ ꯁꯦꯝꯃꯤꯅ ꯆꯦ ꯄꯤꯡꯀꯤ ꯌꯥꯔꯦꯍꯦ ꯍꯥꯏ ꯄꯤꯡꯀꯤ ꯍꯩꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯁꯛꯑꯦꯟꯕꯤ ꯌꯥꯏ ꯁꯛꯑꯦꯟꯕꯤ ꯋꯥꯟꯊꯈꯤꯗꯧꯔꯦ ꯁꯛꯑꯦꯟꯕꯤꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯁꯨꯄ꯭ꯔꯤꯇꯤ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯌꯦꯡꯉꯨ ꯄꯤꯡꯀꯤꯅ ꯉꯥꯡ ꯍꯣꯏ ꯄꯤꯡꯀꯤ ꯑꯩ ꯈꯗꯥꯡ ꯆꯣꯛꯑꯦꯀꯣ ꯑꯒꯨꯁꯤꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯗꯥꯡꯁꯦ ꯂꯦꯡꯍꯜꯂ ꯊꯝꯃꯤꯅꯦ ꯑꯗ ꯑꯩꯅ ꯀꯛꯑꯒꯦ ꯍꯥꯏ ꯃꯥ ꯌꯥꯗꯦ ꯑꯗꯨꯒ ꯅꯪ ꯉꯥꯗꯣ ꯑꯩ ꯋꯥꯔꯧꯏ ꯑꯗꯩ ꯁꯛꯑꯦꯟꯕꯤꯅ ꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤꯅ ꯑꯩ ꯍꯟꯖꯔꯛꯀꯦ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯁꯛꯑꯦꯟꯕꯤ ꯇꯧꯕꯤꯌꯨ ꯁꯨꯄ꯭ꯔꯤꯇꯤꯗ ꯄꯛ ꯇꯧ ꯄꯤꯡꯀꯤꯗꯗꯤ ꯇꯧꯔꯕ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯈꯪꯗꯦ ꯍꯥꯏ ꯍꯣꯏ ꯑꯒꯨꯅꯤꯁꯦ
ꯁꯤꯕꯁꯥꯒꯣꯔꯁꯦ ꯀꯌꯥꯝ ꯂꯥꯞꯀꯦ ꯀꯁꯥꯔꯒ ꯍꯥꯏ ꯁꯤꯕꯁꯥꯒꯣꯔ ꯍꯥꯏꯗꯣ ꯑꯁꯥꯝ ꯈꯪꯕ꯭ꯔꯥ ꯑꯁꯥꯝ ꯍꯥꯏꯗꯣ ꯒꯨꯍꯥꯇꯤꯗꯒꯤ ꯕꯦꯁꯤ ꯗꯨꯔꯅ ꯑꯩꯅ 2 hours 3 hours ꯃꯨꯛꯀꯤ ꯂꯝꯕꯤꯅꯤ ꯁꯤꯕꯁꯥꯒꯣꯔꯗꯒꯤ ꯒꯨꯍꯥꯇꯤ ꯌꯧꯕꯗ ꯀꯩꯅꯣꯝ ꯑꯣꯏꯔꯝꯒꯅꯤ 4 hours ꯑꯗꯨꯃꯥꯏꯅ ꯆꯪꯉꯝꯒꯅꯤ ꯈꯪꯗꯦ ꯑꯒꯨ ꯑꯁꯥꯝ ꯍꯥꯏꯗꯣ ꯀꯁꯥꯔꯒ ꯑꯁꯥꯝꯒ ꯂꯥꯞꯅꯩꯅꯦ ꯑꯁꯥꯝꯒꯤꯅ ꯑꯃꯨꯛ ꯑꯁꯥꯝꯒꯤ ꯀꯩꯅꯣ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯄꯤꯡꯀꯤ ꯑꯗꯨꯒ ꯀꯁꯥꯔꯒꯤꯅ ꯑꯃꯨꯛ ꯀꯁꯥꯔꯒꯤ ꯀꯩꯅꯣꯝꯅꯤ ꯅꯣꯏꯅ ꯑꯩꯈꯣꯏꯅ ꯏꯁꯇꯦꯠꯇꯣ ꯑꯁꯥꯝꯒꯤꯅꯤ ꯍꯥꯏꯗꯨꯒ ꯅꯣꯏꯅ ꯀꯣꯛ ꯉꯥꯎꯋꯤꯅꯦꯕ ꯑꯁ ꯄꯤꯡꯀꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯁꯛꯑꯦꯟꯕꯤ ꯁꯛꯑꯦꯟꯕ ꯁꯛꯑꯦꯟꯕꯤ 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 ꯍꯥꯏ ꯑꯗꯨꯒ ꯑꯁ ꯍꯧꯒꯠꯂꯛꯑꯦꯗꯣ ꯑꯒꯨ ꯑꯉꯥꯡ ꯍꯧꯒꯠꯂꯛꯑꯦ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯑꯃꯨꯛ ꯇꯨꯝꯊꯈꯔꯦ ꯑꯩꯅ ꯑꯉꯥꯡꯁꯦ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯦꯜꯕꯤꯁꯦ ꯀꯊꯠꯍꯧꯒꯦ ꯇꯧꯕ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯨꯁ ꯗꯤꯌꯥꯔ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯆꯪꯕ ꯍꯣꯠꯅꯕ ꯑꯩꯁꯨ ꯁꯣꯔꯠꯀ ꯑꯝꯇ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯑꯗꯣꯅꯤ ꯁꯨꯄ꯭ꯔꯤꯇꯤ ꯑꯩꯒꯤꯗꯤ ꯚꯤꯗꯤꯑꯣ ꯄꯩꯅ ꯂꯩ ꯍꯧꯒꯠꯂꯤ ꯄꯤꯡꯀꯤꯅ ꯑꯒꯨ 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 ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯤꯡꯀꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯄꯤꯡꯀꯤ ꯑꯩꯅꯅꯦ ꯅꯪꯁꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯥꯏꯞ ꯇꯧꯕ ꯌꯥꯔꯤꯅꯣꯕ ꯄꯤꯡꯀꯤ ꯑꯩꯅ ꯉꯔꯥꯡ ꯆꯪꯉ ꯌꯦꯡꯉꯦ ꯑꯗꯣ ꯅꯪꯗꯤ ꯍꯥꯏꯠ ꯇꯧꯕꯗꯤ ꯂꯩꯔꯝꯗ꯭ꯔꯤꯕ ꯄꯤꯡꯀꯤꯅ ꯁꯨꯄ꯭ꯔꯤꯇꯤ ꯂꯞ ꯂꯞ ꯍꯥꯏꯌꯦ ꯁꯛꯑꯦꯟꯕꯤ ꯍꯥꯏꯒ ꯅꯣꯛꯈꯔꯦ ꯇꯧꯕꯤꯒꯦ ꯇꯧꯕꯤꯒꯦ ꯊꯤꯛ ꯇꯧꯔꯒ ꯉꯥꯡꯉꯛꯀꯅꯨ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯄꯤꯡꯀꯤ ꯍꯥꯏꯔꯒ ꯂꯞ ꯂꯞ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤꯅ ꯑꯒꯨ ꯑꯒꯨ ꯍꯥꯏ ꯁꯦꯃꯤꯅ ꯑꯒꯨ ꯅꯦꯅꯦ ꯅꯦꯅꯦ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯑꯒꯨ ꯍꯥꯏꯔꯒ ꯍꯥꯏ ꯇꯧꯔꯦ ꯑꯗꯨꯒ ꯅꯃꯁꯇꯦ ꯍꯥꯏ ꯁꯛꯑꯦꯟꯕꯤꯅ ꯁꯛꯑꯦꯟꯕꯤ ꯑꯉꯥꯎꯕꯤ ꯅꯨꯡꯁꯤꯕꯤ ꯄꯥꯃꯨꯕꯤ ꯍꯥꯏ ꯀꯩꯁꯨ ꯇꯧꯗꯦ ꯃꯥꯏ ꯀꯩꯗꯧꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯁꯥꯒꯤꯅꯤ ꯑꯗꯨꯒ ꯁꯛꯑꯦꯟꯕꯤꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯛꯑꯦꯟꯕꯤꯅ ꯍꯦꯜꯂꯣ ꯅꯦꯅꯦ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯍꯦꯜꯂꯣ ꯁꯛꯑꯦꯟꯕꯤ ꯍꯥꯏ ꯑꯗꯨꯒ ꯁꯛꯑꯦꯟꯕꯤꯅ ꯀꯩ ꯇꯔꯥ ꯆꯤꯟꯗꯝꯕꯤꯒꯦ ꯍꯥꯏ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯑꯒꯨ 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 ꯅꯪ ꯑꯒꯨ ꯅꯪ ꯑꯒꯨ ꯅꯪ ꯑꯒꯨ ꯅꯪ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯑꯩ ꯗꯣꯌꯥꯕꯤꯟ ꯄꯤꯡꯀꯤ ꯗꯣꯌꯥꯕꯤꯟꯅ ꯏꯟꯖꯥꯡ ꯂꯩꯕ꯭ꯔꯥ ꯑꯩꯗꯤ ꯍꯥꯏꯔꯔꯣꯏ ꯁꯣꯌꯥꯕꯤꯟꯁꯦ ꯗꯣꯌꯥꯕꯤꯟ ꯍꯥꯏꯔꯅꯤ ꯍꯣꯏ ꯄꯤꯡꯀꯤ ꯑꯩꯅ ꯂꯩꯕ ꯃꯐꯝꯁꯤꯒꯅꯦ ꯀꯌꯥꯝ ꯅꯣꯛꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯗꯥꯏꯂꯦꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟꯁꯦ ꯑꯗꯨꯝ ꯃꯐꯝ ꯃꯐꯝ ꯈꯤꯇꯪ ꯈꯦꯠꯅꯩꯅꯤꯅꯀꯣ ꯃꯣꯏꯁꯤꯒꯅ ꯈꯔ ꯄꯣꯊꯅ ꯆꯤꯡ ꯆꯤꯡ ꯉꯥꯡꯕꯗ ꯃꯤꯅꯅꯦ ꯉꯥꯡꯉꯁꯨꯅꯦ ꯃꯣꯏꯅ ꯈꯪꯗꯕ ꯁꯥꯅꯦꯕ ꯑꯩꯅ ꯄꯥꯁ ꯄꯨꯔꯟ ꯄꯤꯌꯣꯅ ꯍꯥꯏ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯄꯥꯁ ꯄꯣꯔꯣꯅ ꯍꯥꯏꯔꯁꯨ ꯈꯪꯉꯤ ꯄꯨꯔꯟ ꯍꯥꯏꯔꯁꯨ ꯈꯪꯉꯤ ꯐꯨꯔꯟ ꯍꯥꯏꯔꯁꯨ ꯈꯪꯉꯤꯅꯀꯣ ꯑꯁꯦ ꯄꯥꯁ ꯄꯨꯔꯟ ꯄꯤꯌꯣ ꯍꯥꯏꯁꯨ ꯍꯥ ꯀꯌꯥ 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 ꯍꯥꯏꯅ ꯁꯨꯝ ꯂꯩꯌꯦ ꯈꯪꯕ꯭ꯔꯥ ꯄꯥꯁ ꯑꯩꯅ ꯄꯥꯁ ꯄꯨꯔꯟ ꯍꯥꯏꯅꯦ ꯑꯠꯁꯥ ꯄꯥꯟꯆ ꯄꯨꯔꯟ ꯍꯥꯏꯅ ꯄꯥꯟꯆꯇꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯀꯗꯣꯏꯕ ꯄꯥꯟꯆ ꯄꯨꯔꯟ ꯍꯥꯏꯅ ꯑꯗꯨꯒ ꯀꯩ ꯍꯥꯏꯕ ꯁꯛꯑꯦꯟꯕꯤꯅ ꯊꯤꯛ ꯇꯧꯔ ꯉꯥꯡꯉꯛꯀꯅꯨꯀꯣ ꯆꯦ ꯁꯨꯁꯃꯤꯇꯥ ꯀꯤꯖꯩ ꯍꯥꯏ ꯅꯪꯅꯅꯦ ꯁꯛꯑꯦꯟꯕꯤꯅ ꯕꯥꯠ ꯈꯥꯏꯁꯣꯅꯤ ꯅꯦꯅꯦ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏ ꯍꯪꯉꯣ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯍꯥ ꯍꯥ ꯗꯣꯌꯥꯕꯤꯅꯦ ꯗꯣꯌꯥꯕꯤꯟ ꯈꯥꯏꯁꯦ ꯄꯤꯡꯀꯤ ꯑꯗꯨꯒ ꯁꯛꯑꯦꯟꯕꯤꯅ ꯑꯦꯛꯁꯦꯟꯗꯣ ꯍꯥꯏ ꯇꯥꯔꯛꯈꯤꯅꯤ ꯅꯪ ꯃꯣꯏꯁꯤꯒꯩ ꯃꯤꯒꯤ ꯍꯥꯏꯁꯤꯅꯦ ꯑꯗꯨꯝ ꯖꯥꯟ ꯕꯨꯁꯀꯔ ꯌꯥꯝ ꯈꯪꯁꯟꯅꯗꯕ ꯂꯩꯅꯀꯣ ꯑꯗꯩ ꯑꯇꯩꯁꯨ ꯃꯔꯣꯟ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯂꯩꯕꯅꯤꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯃꯔꯣꯟ ꯁꯨꯗꯕ ꯑꯗꯨꯃꯥꯏꯅ ꯇꯥꯍꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯨꯁ ꯈꯝꯕ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯩ ꯋꯥꯔꯤ ꯌꯥꯝ ꯂꯩꯔꯤ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤ ꯄꯥꯎ ꯐꯥꯎꯅꯁꯤꯅꯦ ꯅꯪꯒ ꯏꯟꯁꯇꯥ ꯑꯁꯤꯅꯤ
ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯍꯥ ꯍꯥ ꯃꯣꯏ ꯉꯥꯎꯔꯝꯃꯅꯤ ꯄꯥꯁ ꯄꯨꯔꯅ ꯑꯁ ꯍꯥꯏꯁꯤꯅꯤꯀꯣ ꯈꯔ ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯑꯃꯁꯨ ꯍꯦꯟꯖꯤꯟꯖꯕꯅꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤꯅꯦ ꯍꯥꯏꯗꯨꯒ ꯃꯣꯏ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯍꯤꯟꯗꯤ ꯈꯪꯉꯝꯃꯔꯣꯏ ꯗꯨꯅꯤꯌꯥꯁꯦ ꯀꯔꯤꯝ ꯈꯪꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯁꯦ झोपड़ीꯗꯤ ꯂꯥꯛꯏꯅꯤꯗꯨꯅꯦꯕ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯍꯪꯉꯛꯏꯕꯀꯣ ꯆꯥꯃꯅꯥ ꯍꯥꯏꯅꯤ ꯆꯥ ꯃꯅꯥ ꯍꯣꯡꯉꯝꯒꯅꯤꯅꯦ ꯑꯥꯗꯗꯤ ꯀꯥꯏ ꯑꯩꯅ ꯍꯣꯡꯉꯝꯒꯅꯤ ꯕꯒꯥꯟꯗ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯒ ꯄꯥꯟꯆꯄꯨꯔꯟ ꯋꯥ ꯋꯥ ꯀꯌꯥ ꯕꯥꯠ ꯍꯦ ꯄꯥꯟꯆꯄꯨꯔꯟ ꯍꯥꯏꯗꯣ ꯑꯒꯨ ꯃꯔꯣꯏꯅꯦꯕꯀꯣ ꯃꯦꯊꯤꯒ ꯖꯤꯔꯥꯒ ꯆꯥꯟꯅꯕꯗꯣ ꯑꯗꯨꯒꯅ ꯀꯩ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯏꯗꯨꯅꯦꯕ ꯃꯣꯏꯁꯤꯒꯁꯨ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯅꯦꯕꯀோ ꯑꯗꯣ ꯃꯣꯏꯅ ꯈꯤꯇꯪ ꯍꯦꯟꯅ ꯇꯧꯕ ꯋꯥꯅꯤ ꯑꯗꯨꯒ ꯃꯌꯥ ꯀꯥ ꯂꯣꯏꯔꯦ ꯑꯃꯤꯇꯣ ꯕꯥꯜ ꯑꯁꯦ ꯕꯥꯜꯕꯥꯁꯦ ꯍꯣꯏ ꯅꯪ ꯕꯥꯜꯕꯥꯁꯤ ꯍꯥꯏꯁꯦ ꯑꯁꯤꯒꯤ ꯁꯦꯟꯇꯦꯟꯁꯁꯦ ꯀꯩ ꯃꯤꯅꯤꯡ ꯂꯩꯇꯦꯅꯦ ꯅꯪꯕꯣ একটু আগে খাইছি এনবি হাই ইনস্টা আছে ডার্লিং ও আচ্ছা সুপ্রীতি আমার এটা সেম নাম একটু আমার মেসেজ মারিও ꯑꯩꯅꯦꯕ ꯊꯤꯛ ꯅꯦꯅꯦ ꯁꯨꯄ꯭ꯔꯤꯇꯤ ꯊꯤꯛꯀꯦ ꯃꯤꯅ ꯕꯪꯂꯥ ꯉꯥꯡꯉ ꯅꯪꯅ ꯊꯤꯛꯑꯦ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯨ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯂꯣꯟꯅꯤꯡꯗꯥꯏ ꯈꯪꯉꯣꯏꯅ ꯁꯤ ꯈꯪꯉꯣꯏ ꯄꯤꯡꯀꯤꯅ ꯃꯥꯏꯔꯦꯟ 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 ꯑꯁ ꯄꯤꯡꯀꯤ ꯅꯨꯡꯁꯥ ꯆꯥꯕꯁꯦ ꯃꯥꯏꯔꯦꯟ ꯆꯥꯅꯤꯡꯗꯦꯗ ꯀꯔꯤ ꯆꯥꯁꯦ ꯍꯥꯏꯅꯣ ꯆꯦꯅꯨꯅ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯣ ꯆꯦ ꯂꯣꯏꯔꯒꯦꯅ ꯇꯧꯕꯅꯤꯀꯣ ꯑꯗꯨꯝꯅꯦ ꯂꯣꯏꯔꯝꯗꯥꯏꯗ ꯍꯧꯖꯤꯛꯃꯨꯛ ꯂꯣꯏꯔꯒꯦ ꯀꯛꯑꯒꯦ ꯇꯧꯕꯗ ꯁꯨꯄ꯭ꯔꯤꯇꯤꯁꯤ ꯂꯥꯛꯑꯦ ꯑꯦꯛꯗꯝ ꯂꯥꯁ ꯁꯦꯀꯦꯟꯗꯨꯒ ꯑꯗꯩꯗꯤ ꯑꯃꯨꯛ ꯁꯥꯡꯊꯔꯛꯇꯅ ꯂꯩꯔꯤꯅꯤ ꯑꯩꯅ ꯂꯣꯏꯔꯒꯦ ꯇꯧꯔꯝꯃꯕꯅꯤ ꯑꯗꯨꯒ ꯑꯦꯝꯅ ꯁꯨꯝ ꯍꯥꯏꯔꯦꯅ ꯍꯥꯏꯔꯤꯅꯤ ꯍꯥꯏ ꯇꯧꯅꯤ ꯅꯪ ꯑꯗꯨꯒ ꯇꯨꯃꯥꯟ ꯅꯥꯝ ꯀꯨꯟꯗꯤꯟ ꯍꯥꯏꯗꯣ ꯅꯪ ꯇꯥꯔꯕ ꯄꯤꯡꯀꯤꯅ ꯀꯩ ꯃꯔꯣꯟꯅꯣ ꯁꯨꯁ ꯍꯥꯏꯌꯦ ꯄꯤꯡꯀꯤ ꯅꯪꯁꯨ ꯕꯪꯒꯂꯥ ꯈꯪꯗ꯭ꯔꯅꯦ ꯑꯗꯨꯒ ꯑꯃꯤ ꯇꯣꯃꯥꯀꯦ ꯕꯥꯂꯣꯕꯥꯁꯤ ꯍꯥꯏꯔꯤꯅꯦ ꯍꯥꯏ ꯑꯉꯥꯡꯁꯦ ꯀꯔꯝꯕ ꯑꯣꯖꯥꯅ ꯇꯥꯛꯄꯤꯅꯣ ꯈꯪꯗꯦ ꯃꯔꯣꯟꯁꯨ ꯁꯨꯗꯦ ꯃꯥꯏ ꯊꯣꯛꯄ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯉꯔꯥꯡꯗꯩ ꯄꯤꯡꯀꯤꯅ ꯈꯣꯡꯗ꯭ꯔꯨꯝ 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 ꯍꯣꯏ ꯄꯤꯡꯀꯤ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯃꯤꯅꯒ ꯆꯪꯉꯒ ꯄꯥꯎꯔꯗꯤ ꯉꯥꯎꯔꯅꯤ ꯀꯔꯤꯅꯣ ꯃꯥꯏꯔꯦꯟ ꯈꯣꯡꯗ꯭ꯔꯨꯝꯒ ꯌꯣꯜꯂꯤꯁꯦ ꯁꯨꯄ꯭ꯔꯤꯇꯤ ꯑꯣꯀꯦ ꯋꯦꯠ ꯗꯥꯔꯂꯤꯡ ꯑꯣꯀꯦ ꯑꯣꯀꯦ ꯕꯕꯥ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯆꯦꯅꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯒ ꯄꯤꯈꯔꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯄꯤꯡꯀꯤ ꯍꯥꯏ ꯑꯗꯨꯒ ꯁꯦꯃꯤꯅ ꯄꯨꯈꯝꯃꯦ ꯆꯥꯛ ꯄꯩꯊꯥꯎ ꯆꯩ ꯆꯥꯗꯣꯔꯦ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯄꯨꯈꯝꯃꯦ ꯆꯥꯛ ꯕꯩꯊꯥꯎ ꯍꯥꯏ ꯆꯦꯅꯨꯅ ꯁꯨꯄ꯭ꯔꯤꯇꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯗꯣ ꯆꯠꯂꯝꯒꯅꯤ ꯃꯥ ꯑꯩꯒꯤ ꯏꯟꯁꯇꯥꯗ ꯀꯅꯦꯛ ꯇꯧꯕ ꯇꯧꯔꯛꯑꯦ ꯁꯨꯄ꯭ꯔꯤꯇꯤ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯅ ꯏꯊꯣꯏꯅ ꯍꯤꯍꯤ ꯍꯥꯍꯥ ꯍꯥꯏ ꯏꯊꯣꯏ ꯋꯦꯜꯀꯝ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯗꯨꯏꯁꯨ ꯋꯦꯜꯀꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯍꯥꯏꯕ ꯑꯩ ꯕꯪꯂꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯤꯡꯗ ꯕꯪꯂꯥ ꯍꯩꯅꯗꯦ ꯄꯤꯡꯀꯤꯅ ꯑꯁꯥꯃꯤꯁꯇꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯕꯪꯂꯥ ꯀꯩ ꯈꯪꯗ꯭ꯔꯤꯕ ꯑꯁꯥꯃꯤꯁꯀ ꯕꯪꯂꯥꯒ ꯑꯦꯛꯗꯝ ꯁꯤꯃꯤꯂꯥꯔꯅꯤ ꯑꯩꯈꯣꯏꯗꯤ ꯑꯁꯥꯃꯤꯁ ꯈꯪꯗꯦ ꯑꯗꯨꯏꯁꯨ ꯑꯁꯥꯃꯤꯁꯅ ꯉꯥꯡꯉꯤꯗꯣ ꯂꯣꯏꯅ ꯈꯪꯉꯤ ꯑꯗ ꯌꯥꯝ ꯑꯂꯨꯕ ꯗꯤꯐꯤꯀꯜ ꯋꯥꯔꯗꯇꯣ ꯅꯠꯇ꯭ꯔꯤꯉꯩꯒꯤ ꯆꯦꯅꯨꯅ ꯋꯥꯊꯤ ꯇꯥꯅꯤꯡꯗꯦꯀꯣ ꯍꯥꯏ ꯁꯨꯔꯕꯤꯅ ꯍꯥꯏ ꯍꯥꯏ ꯁꯨꯔꯕꯤ ꯅ꯭ꯌꯨ ꯐ꯭ꯔꯦꯟ ꯖꯣꯏꯟ ꯍꯥꯏ पिंकी सुरभि से ज्वाइन ले रबा सुरभि आप पिंकी के साथ ज्वाइन हो क्या एक और फ्रेंड आएगा सुप्रीति आप जिसको जिसको ज्वाइन नहीं है करो अदुगा पिंकी ना पिंकी आई तल्लीको मुला काय सुरभि ना सुरभि कमेंट लिखो अदुगा ऑन है सुप्रीति ना सुस फुस है अदुगा ओके सुप्रीति आई फंगेको ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤ ꯁꯨꯔꯕꯤꯁꯦ ꯅꯪꯒ ꯖꯣꯏꯟ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯆꯦꯅꯨꯅ ꯄꯤꯡꯀꯤꯁꯦ ꯏꯝꯐꯥꯜꯒꯤꯅꯤ ꯍꯥꯏ ꯑꯌꯥ ꯄꯤꯡꯀꯤ ꯏꯝꯐꯥꯜꯒꯤꯔꯣ ꯑꯣꯍꯣ ꯄꯤꯡꯀꯤ ꯉꯁꯤꯗ ꯈꯪꯉꯤꯅꯦ ꯑꯣꯍꯣ ꯁꯣꯔꯤ ꯗꯤꯌꯥꯔ ꯁꯣꯔꯤ ꯑꯗꯨꯒ ꯑꯩ ꯃꯥ ꯒꯨꯍꯥꯇꯤꯗ ꯂꯩꯕꯗꯨꯒ ꯑꯗꯨ ꯁꯨꯔꯕꯤꯅ ꯖꯣꯏꯟ ꯃꯤ ꯍꯥꯏ ꯆꯦ ꯑꯩ ꯂꯥꯛꯑꯦ ꯋꯥꯔꯕ ꯁꯛ ꯂꯣꯠꯄ ꯋꯥꯔꯕ ꯅꯪ
सुप्रीतिना औ नुंगाइरिये सिस अनु हाइदो इथोइना अनुप्रिया हाय हाय अनुप्रिया ननावरो इथोइ अनुप्रिया से ननावरो अखोई अमा लेने अनुप्रिया हाइना अमता हाइरौने अदुगा होय चिचेदा लाइक तुसनबिको अदुगा सुरभीना इमोजी भेज दिया अगुना बोबो गनु खुरमजरी सुप्रीति ने हाय सुरभि है ज्वाइन मी अभी रिटर्न करूंगी अच्छा दूसरा आईडी है क्या सुरभि आपका सुप्रीति ने ज्वाइन लेती है सुरभि ज्वाइन तौसन गेरा नंग अदुम अच्छा सुप्रीति मा दूसरा आईडी दगी रिटर्न तौनी आए नंग ज्वाइन तौरो आए तौसंग्रो नंगोंदा ब्लू लेबगी दूसरा आईडी दगी रिटर्न तौपर जेउ चेनुना याम डिफरेंस ने असामीज बंगला कछु सिमिलर नते असमनी लांगन 100 ता 50 दि सिमिलर ओइद्रेने आईडी ओइ अखोई सोनगी बंगाली पुनमक्सु बंगला असामीज सैते दोइसु अदुम असमदा लागा अखोइदा लेबिनबा मतमदा अखोइना अदुम बंगाली ngang मोइना अदुम असामीज ता हाय अदुमाइना अदुम पाउ फाउनैबा सुरभि ने सुप्रीति हेलो डियर हाय हेलो सुरभि सुरभि आप तो मेरे साथ ज्वाइन किया क्या आपने नहीं किया है तो कर दो यार एक लाइक भी कर दो मैं भी आपको रिटर्न दूंगी शायद आपने अनसब कर दिया क्या न आप ना एक कमेंट छोड़ के चले जाओ मैं रिटर्न कर दूंगी पिंकी ने अदु नीचे नु याम डिफरेंस ओइबनी है अच्छा अदुगा सुरभि ने ज्वाइन अभी रिटर्न करूंगी दूसरे आईडी से है पिंकी लेब्रा नंगा हाय सुरभि ज्वाइन मी रिटर्न करूंगी है पिंकी नंगोंदा ब्लू ले नंग तौसनग्रो मा दूसरा आईडी दगी तौरकनी है अजिक तौर क्या है सुरभि आपको अभी करना पड़ेगा ठीक है आपने दूसरा आईडी बोला ना इसीलिए तो अब पिंकी और सुप्रीति को आप ज्वाइन कर दो रिटर्न कर दो अभी करेगा ये दोनों सुप्रीति पुनः दरो होजी पुनः दरो होजी है अदुगा चेनुना ओइदेको है ओके अदुगा सुरभिना ओके पिंकी है चेनुना खंगबगिनी है अच्छा अदुगा अइनने हमरा चेनु अइसे मीना ngangbदai कइगिनो खंगदे अदुम मरोनजे अइना खरा ऑब्जर्व तौबा ngamba ओइगल्लेबा अइना हदा ट्रेन दा लाकपदुसु मरावारी ममा मचांगो लांगमिनी ओइ मोइना ngangido खंगबा ngami खंगब्रा हिंदी ga हाइफेट हाइफेट मानैको अदैदि दुमाइना ngangnabado अइना हाना गुवाहाटी दा लेङैदा काश्मीरी फैमिली ngona अइंगोंदा सावरिबा हमब्रा नंग मरोन म्याम तम्मिदो नंग कतौतोरिगे आइ मा हाइ अइना अइ दुम अइंगोंदा खंगबगी अइंगोंदा कैनोंगा लै अदो अइ दुम खंगनी हाइबा अइना मोइगी मरोंदो अइना खरा nganguबदो सुरभिना ब्लू दो पिंकी को ज्वाइन करना है हाय पी की आइरो पिंकी पिंकी आप कर दो ना सुरभि को अदुगा सुप्रीति ने सुरभि वेट फॉर मी आई एम गोना सब योर चैनल सुरभि आपको सुप्रीति सब करेगा ठीक है आप दूसरा आईडी से रिटर्न करने वाला है ना तो आप सुप्रीति आपको दूसरा सब करने जा रहा है आप रुक जाओ अदैदी एक लाइक तो कर दो सुरभि चेनुना खुदो मीने चली हाय दुनिया अदुगा सुरभिना ओके सुप्रीति हाय अदुगा अगुना बोबो गनु लादी आई चले हे हाय चलगेरा नंजी पिंकी ना आई लेइबको हाय पिंकी नंग का हिंजांग अदुगा सुरभिना ज्वाइन मी अभी रिटर्न कर दूंगी हाय चेनुना राती पुआगा सकालगा मानाबैरो हाय मानबरो हाय होय चुमिदुबुदी राती पुआसिना असामिस अयु हाय माले नत्रा अदुमाइन नत्रसुने हायदि अयाम्ब खखदि मानबा लेइदा हायदि मागी कैनोदो प्रोनाउंस तो खेनारसु अदो सुरभिना इमोजी सुरभिदा join me अदुगा चेनुना रातीगा राइटका हाय होइने अखखा खंगबा ngami हाइबने सुरभिना इमोजी है सुप्रीति ने सुरभि लाइक कमेंट एंड सब डन आप चेक कर लो एंड डू नॉट फॉरगेट टू सब माय चैनल है सुरभि आप दूसरे आईडी से रिटर्न करने वाला है ना कर दो सुप्रीति को आप लाइक भी नहीं कर रही हो लाइव पे आया है तो एलबी पे एक लाइक तो करके जाओ यार तो आपका भी फायदा मेरा भी फायदा है ना सुप्रीति
ꯄꯤꯡꯀꯤ ꯗꯦꯡꯒꯥꯒ ꯃꯣꯔꯤꯁꯥꯒ ꯀꯃꯥꯏ ꯃꯥꯟꯅꯗꯣꯔꯤ ꯌꯥꯏ ꯍꯣꯏ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯈꯔ ꯈꯦꯠꯅꯕ ꯂꯩ ꯑꯗꯣ ꯃꯣꯏ ꯂꯣꯡꯀꯥꯁꯨ ꯀꯧꯗ꯭ꯔꯅꯦ ꯀꯥꯆꯥ ꯂꯣꯡꯀꯥ ꯍꯥꯏꯅ ꯀꯥꯆꯥ ꯂꯣꯡꯀꯥ ꯅꯦꯃꯨ ꯍꯥꯏꯅ ꯑꯗꯨꯒ ꯁꯨꯔꯚꯤꯅ ꯁꯨꯄ꯭ꯔꯤꯇꯤ ꯑꯣꯀꯦ ꯑꯣꯀꯦ ꯁꯤꯌꯣꯔ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯍꯣꯏ ꯁꯤꯁ ꯑꯅꯨ ꯄꯨꯅꯦꯗꯅꯤ ꯍꯧꯖꯤꯛ ꯍꯥꯏ ꯂꯥꯎꯒ ꯖꯥꯇꯤ ꯂꯥꯎꯒ ꯂꯥꯎ ꯑꯃꯗꯤ ꯌꯥꯎꯗ꯭ꯔꯣꯁꯦ ꯂꯥꯎ ꯑꯃ ꯌꯥꯎꯕꯁꯤꯅ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯈꯔ ꯈꯔ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯀꯆꯥ ꯂꯣꯡꯀ ꯕꯦꯡꯒꯣꯂꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯤ ꯍꯥꯏ ꯑꯁꯥꯃꯤꯁꯇꯁꯨ ꯀꯆꯥ ꯀꯩꯅꯣꯒꯤ ꯂꯪꯀꯥꯒꯤ ꯃꯤꯡꯗꯣ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯏ ꯂꯣꯏꯔꯗꯤ ꯆꯦꯅꯨ ꯑꯩ ꯋꯥꯔꯕꯅꯤ ꯂꯣꯏꯁꯤꯟꯒꯦ ꯇꯧꯔꯝꯕꯅꯤ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯑꯃ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒ ꯁꯨꯡꯇꯧ ꯇꯧꯕꯤꯗꯦꯅꯦ ꯖꯣꯂꯣꯀ꯭ꯌꯥ ꯀꯧꯏ ꯍꯣꯏ ꯖꯣꯂꯣꯀ꯭ꯌꯥ ꯀꯧꯏ ꯑꯗꯨꯒ ꯀꯆꯥ ꯂꯣꯡꯀꯥꯁꯨ ꯍꯥꯏ ꯃꯣꯏ ꯀꯩꯅꯣ ꯀꯥꯡꯕꯨꯗꯣ ꯖꯣꯂꯣꯀ꯭ꯌꯥ ꯖꯣꯂꯣꯀ꯭ꯌꯥ ꯍꯥꯛ ꯀꯆꯥ ꯅꯦꯃꯨ ꯑꯠꯆꯥ ꯈꯪꯗꯦ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗꯨꯗꯤ ꯀꯩꯅꯣꯒꯤꯅꯤꯌꯦ ꯅꯣꯒꯥꯎꯒꯤ ꯑꯠꯆꯥ ꯅꯣꯒꯥꯎꯗ ꯂꯩꯕ ꯃꯤꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯑꯗ ꯅꯪ ꯃꯣꯏꯁꯨ ꯃꯤꯌꯥꯝ ꯃꯔꯣꯜ ꯂꯣꯜꯂꯕ ꯀꯅꯥ असमिस असमिसनेबा सुरभि शॉर्ट्स या फिर लॉन्ग वीडियो देखने के बाद सब करना प्लीज डू फुल वॉच ꯑꯗꯨꯒ ꯆꯦꯅꯨꯅ ꯑꯁꯥꯃꯤꯁ ꯅꯠꯇꯦ ꯃꯣꯏꯗꯣ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯖꯣꯂꯣꯀꯤꯌꯥꯗꯤ ꯎ ꯃꯣꯔꯣꯛ ꯅꯠꯇ꯭ꯔꯣ ꯒ꯭ꯔꯤꯟꯗꯣ ꯅꯠꯇꯦꯍꯦ ꯖꯣꯂꯣꯀꯤꯌꯥ ꯍꯥꯏꯗꯣ ꯑꯁꯥꯃꯤꯁꯇ ꯃꯣꯔꯣꯛ ꯍꯥꯏꯅꯤ ꯎ ꯃꯣꯔꯣꯛꯇꯣ ꯚꯨꯠ ꯖꯣꯂꯣꯀꯤꯌꯥ ꯀꯧꯏ ꯚꯨꯠ ꯖꯣꯂꯣꯀꯤꯌꯥ ꯍꯥꯏꯕ ꯆꯦꯅꯨꯅ ꯃꯤꯌꯥꯅꯤꯅꯦꯗꯣ ꯑꯁꯥꯃꯤꯁ ꯁꯨꯡꯅꯠ ꯅꯠꯇꯦ ꯑꯠꯁꯥ ꯑꯗ ꯎ ꯃꯣꯔꯣꯛ ꯒ꯭ꯔꯤꯟꯗꯣ ꯖꯣꯂꯣꯀꯤꯌꯥ ꯚꯨꯠ ꯖꯣꯂꯣꯀꯤꯌꯥ ꯑꯗꯨ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯁꯦ ꯃꯥꯒꯤ ꯃꯤꯁꯟꯁꯦ ꯖꯣꯂꯣꯀꯤꯌꯥ ꯚꯨꯠ ꯖꯣꯂꯣꯀꯤꯌꯥꯒꯤ ꯋꯥꯔꯤꯅꯤ ꯁꯨꯄ꯭ꯔꯤꯇꯤ ꯂꯥꯏꯚ ꯇꯧꯗꯣꯏꯔꯥ ꯄꯤꯡꯀꯤ ꯄꯤꯡꯀꯤ ꯀꯣꯏ ꯒꯣꯜꯗꯦ ꯈꯔ ꯃꯤ ꯂꯥꯛꯑꯦꯅꯦ ꯂꯥꯛꯁꯅꯨ ꯆꯠꯇ꯭ꯔꯣꯕꯅꯤ ꯊꯥꯗꯣꯛꯑꯒ ꯃꯣꯏ ꯃꯤꯁꯦ ꯑꯣ ꯃꯅꯦ ꯚꯨꯠ ꯖꯣꯂꯣꯀꯤꯌꯥ ꯅꯪꯅ ꯀꯗꯥꯏꯗꯩ ꯇꯥꯔꯨꯔꯤꯕ ꯑꯒꯨ ꯑꯒꯨꯅ ꯏꯁꯇꯥꯗꯤ ꯈꯥꯏꯕꯣꯛ ꯑꯃ ꯁ꯭ꯀꯨꯜꯗꯩ ꯇꯧꯏ ꯈꯥꯏꯕꯣꯛ ꯑꯃ ꯃꯥꯅ ꯁꯤꯗꯒꯤ ꯇꯧꯏ ꯄꯨꯔꯥꯗꯤ ꯇꯧꯗ꯭ꯔꯤꯕ ꯄꯨꯔꯥꯁꯨ ꯇꯧꯏ ꯃꯣꯏ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯆꯦꯁꯦ ꯗꯣꯛꯇꯔ ꯇꯝꯗꯣꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯀꯥꯖꯜ ꯗꯤꯗꯤꯁꯨ ꯇꯧꯗꯣꯏ ꯍꯥꯏ ꯀꯥꯖꯜ ꯗꯤꯗꯤꯁꯨ ꯗꯣꯛꯇꯔ ꯇꯝꯒꯅꯤ ꯍꯥꯏꯅꯤ ꯑꯦꯛꯖꯥꯝ ꯊꯥꯔꯤ ꯅꯔꯁ ꯇꯝꯒꯅꯤ ꯍꯥꯏꯔꯤꯅ ꯗꯣꯛꯇꯔꯅꯤ ꯀꯥꯖꯜ ꯗꯤꯗꯤꯗꯤ ꯑꯣꯏꯗꯣꯏꯅꯤ ꯃꯥꯗꯤ ꯍꯣꯠꯅꯕꯗ ꯌꯥꯝ ꯀꯜꯂꯤ ꯆꯨꯞ ꯄꯤꯡꯀꯤꯅ ꯍꯥ ꯍꯥ ꯎꯃꯣꯔꯣꯛ 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 ꯑꯩ ꯎꯃꯣꯔꯣꯛ ꯇꯣꯠꯂꯣꯏꯀꯣ ꯑꯁ ꯑꯩ ꯏꯆꯥꯅꯨꯄꯥ ꯇꯨꯝꯒ꯭ꯔꯦꯅꯦ ꯄꯤꯡꯀꯤꯅ ꯑꯩ ꯂꯩꯅꯦ ꯍꯥꯏ ꯄꯤꯡꯀꯤ ꯅꯪ ꯀꯔꯤ ꯃꯣꯟꯇ꯭ꯔꯪ ꯇꯧꯔꯤꯅꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯆꯦꯅꯨꯅ ꯅꯪꯒꯤ ꯃꯔꯣꯟꯗꯣ ꯑꯁꯥꯃꯤꯁꯅ ꯇꯥꯔꯗꯤ ꯁꯥꯎꯅꯤ ꯃꯣꯏꯅ ꯊꯥꯅꯗꯕꯅꯤ ꯃꯤꯌꯥꯗꯣ ꯑꯠꯁꯥ ꯆꯨꯝꯃꯤꯅꯦ ꯑꯁꯥꯃꯤꯁꯁꯦ ꯅꯣꯜꯕꯥꯔꯤꯒꯤꯅ ꯑꯃꯨꯛ ꯃꯔꯣꯟ ꯑꯃ ꯇꯧꯏꯅꯦ ꯁꯨꯄ꯭ꯔꯤꯇꯤ ꯍꯟꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯂꯥꯛꯑꯒꯅꯦ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕꯨ ꯁꯨꯡꯇꯧ ꯇꯧꯗꯕꯅꯤ ꯆꯠꯈ꯭ꯔꯦ ꯅꯪꯒꯤ ꯁꯞ ꯂꯧꯔꯒ ꯑꯕꯥꯔ ꯑꯥꯏꯇꯦ ꯗꯦꯎ ꯑꯗꯨꯒ ꯑꯦꯜꯕꯤ ꯊꯥꯕꯒ ꯇꯜꯂꯦ ꯁꯨꯄ꯭ꯔꯤꯇꯤ ꯑꯁ ꯄꯥꯎ ꯐꯥꯎꯅꯁꯤ ꯉꯥꯏꯈꯣ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯎꯏꯔꯨꯔꯦ ꯑꯩ ꯌꯥꯏ ꯑꯁ ꯁꯨꯛꯌꯥꯝ ꯀꯜꯂꯤ ꯆꯔꯆꯥꯁꯦ ꯅꯪꯅ ꯎꯏꯔꯨꯔꯤꯕ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯆꯦꯅꯨ ꯑꯁꯥꯃꯤꯁ ꯍꯩꯕ꯭ꯔꯣ ꯍꯩꯇꯕꯅꯤ ꯆꯦꯅꯨꯗꯣ ꯑꯗꯨꯒ ꯑꯒꯨꯅ ꯑꯗꯨ ꯆꯨꯝꯗꯤ ꯆꯨꯝꯗ꯭ꯔꯣ ꯖꯣꯂꯣꯀꯤꯌꯥ ꯍꯥꯏꯕꯗ ꯎꯃꯣꯔꯣꯛꯇꯤ ꯍꯥꯏꯗ꯭ꯔꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯚꯨꯠ ꯖꯣꯂꯣꯀꯤꯌꯥꯗꯣ ꯑꯗꯨꯒ ꯆꯦꯅꯨꯅ ꯍꯩꯅꯦ ꯄꯤꯡꯀꯤ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯇꯥꯈ꯭ꯔꯦ ꯑꯗꯨ ꯋꯥꯗꯣ ꯀꯥꯏꯗꯅꯣꯃ ꯖꯣꯂꯣꯀꯤꯌꯥꯗꯣ ꯍꯥꯏ ꯄꯤꯡꯀꯤꯅ ꯍꯥꯏ ꯆꯦꯅꯨ ꯁꯨꯁꯀꯤ ꯑꯁꯥꯃꯤꯁꯁꯦ ꯁꯨꯁꯀꯤꯁꯦ ꯑꯁꯥꯃꯤꯁ ꯅꯠꯇꯦ ꯑꯣꯀꯦ ꯑꯩ ꯁꯥꯕꯙꯥꯟ ꯁꯣꯔꯤ ꯑꯩ ꯈꯨꯠ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯃꯌꯥꯡ ꯅꯨꯄꯤꯗꯣ ꯁꯛ ꯐꯪꯂꯕꯅꯤꯅ ꯆꯠꯈ꯭ꯔꯦ
ꯍꯣꯏ ꯅꯪꯕꯨꯅꯦ ꯑꯩꯅ ꯂꯥꯏꯛ ꯑꯃ ꯇꯧꯁꯜꯂꯣ ꯃꯥꯏ ꯃꯅꯥꯗꯣꯅꯕꯨ ꯇꯥꯕꯤꯗꯦ ꯉꯥꯛꯄꯣ ꯅꯪ ꯃꯅꯥꯗꯣ ꯑꯩ ꯀꯩꯅꯣꯝ ꯇꯧꯒꯦ ꯉꯥꯏꯈꯣ ꯕꯣꯝ ꯍꯥꯞꯆꯤꯜꯂꯣꯏ ꯍꯣꯔꯦꯟ ꯃꯥ ꯈꯝꯕꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯣ ꯃꯌꯥꯝ ꯈꯔ ꯃꯤꯁꯤꯡ ꯅꯥꯁꯤꯡ ꯑꯦꯜꯕꯤꯁꯦ ꯀꯥꯔꯟ ꯌꯥꯝ ꯇꯥꯔꯦ ꯍꯥꯏꯕꯅꯤꯀꯣ ꯁ꯭ꯌꯥꯝ ꯃꯅꯝꯒ ꯍꯦꯛ ꯍꯦꯛ ꯂꯥꯛꯇ꯭ꯔꯅꯦ ꯑꯗꯨꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯥ ꯀꯅꯥꯝ ꯑꯦꯜꯕꯤꯗ ꯆꯪꯅꯤꯡꯗꯔꯦ ꯍꯥꯏꯔꯒ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯄꯤꯡꯀꯤ ꯅꯠꯇꯦ ꯃꯥꯒꯤꯁꯦ ꯍꯟꯗꯥ ꯇꯥꯔꯕꯣ ꯄꯨꯡ 4:30 ꯇꯥꯔꯦ ꯆꯠꯀꯗ꯭ꯔ ꯅꯪ ꯆꯠꯀꯗ꯭ꯔꯣ ꯅꯅꯥꯎꯗꯤ ꯆꯥꯛꯁꯨ ꯆꯥꯗꯦ ꯑꯟꯇꯤ ꯌꯥꯎꯗꯗꯤ ꯑꯩꯈꯣꯏ ꯆꯠ ꯌꯥꯗ꯭ꯔꯕꯅꯦ ꯑꯟꯇꯤꯗꯣ ꯃꯍꯥꯔꯥꯁꯇ꯭ꯔ ꯌꯧꯔꯝꯃꯅꯤ ꯐꯣꯟꯕꯨ ꯇꯧꯗꯦ ꯁꯨꯇꯤ ꯅꯠꯇꯦ ꯃꯣꯏ ꯄꯥꯔꯃꯥꯅꯦꯟ ꯆꯠꯈꯤꯗ꯭ꯔꯣꯕꯅꯤ ꯑꯩꯁꯨ ꯆꯪꯗꯦ ꯍꯟꯗꯛ ꯑꯦꯜꯕꯤ ꯈꯪꯗꯦꯕꯣ ꯈꯔ ꯃꯑꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏ ꯃꯑꯣꯡ ꯆꯥꯗꯕ ꯑꯩꯅ ꯑꯃꯈꯛꯇꯤ ꯊꯦꯡꯅꯩ ꯆꯦꯅꯨ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯉꯥꯡ ꯑꯃꯈꯛꯇꯤ ꯂꯩꯕꯅꯤ ꯈꯔ ꯃꯊꯣꯡ ꯆꯥꯗꯕ ꯃꯤ ꯈꯨꯗꯤꯡꯒꯤ ꯀꯔꯤ ꯉꯥꯡꯅꯤ ꯀꯔꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕ ꯑꯗꯩꯗꯤ ꯗꯥꯏꯔꯦꯛ ꯍꯌꯦꯡ ꯇꯨꯔꯦꯡ ꯌꯥꯝ ꯉꯥꯡꯁꯤꯟꯕ ꯑꯉꯥꯡꯈꯛ ꯇꯜꯂꯦꯕꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗ ꯅꯠꯇꯦꯗꯣ ꯃꯤ ꯄꯨꯝꯅꯃꯛꯀꯤꯗꯅꯤꯗꯣ ꯉꯁꯥꯏꯁꯨ ꯇꯧꯏꯅꯤ ꯑꯦꯜꯕꯤ ꯑꯃꯗ ꯄꯤꯡꯀꯤꯅ ꯃꯥꯏꯔꯦꯟ ꯍꯥꯏ ꯄꯤꯡꯀꯤ ꯃꯥꯏꯔꯦꯟ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯒꯦ ꯋꯥꯔꯕ ꯅꯪ ꯍꯌꯨꯝ ꯁꯤꯗꯕ ꯍꯥꯏꯗꯣ ꯑꯩꯒꯤ ꯁꯝ ꯍꯦꯛ ꯍꯜꯂꯛꯇ꯭ꯔꯕ ꯍꯦꯛ ꯑꯟꯁꯞ ꯇꯧꯕꯤꯔꯦ ꯂꯣꯏꯔꯦ ꯍꯣꯏ ꯁꯝ ꯍꯜꯂꯛꯇꯕ ꯅꯠꯇꯦ ꯃꯥꯅ ꯗꯨꯁꯔꯦ ꯑꯥꯏꯗꯤꯁꯦ ꯑꯕꯤ ꯀꯔꯨꯡꯒꯤ ꯑꯗꯣ ꯅꯪ ꯁꯝ ꯍꯦꯟꯒꯠꯇ꯭ꯔꯣ ꯃꯥ ꯍꯥꯏꯗꯨꯗꯤꯅ ꯗꯨꯁꯔꯦ ꯑꯥꯏꯗꯤꯗꯤ ꯇꯧꯅꯦꯅ ꯄꯤꯡꯀꯤꯅ ꯁꯤꯡꯍꯧꯔꯦ ꯄꯤꯡꯀꯤ ꯇꯧꯗꯦ ꯂꯥꯡꯒꯅꯨ ꯆꯦꯅꯨ ꯅꯪ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯑꯗꯨꯒ ꯆꯦꯅꯨꯅ ꯑꯥꯏꯗꯤ ꯑꯣꯜꯂꯒ ꯂꯥꯛꯏꯗꯨꯒ ꯈꯥꯏꯕ ꯑꯃ ꯇꯧꯋꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯥꯏꯗꯤ ꯑꯑꯣꯟꯕ ꯅꯠꯇꯦꯍꯦ ꯃꯁꯥꯒꯤ ꯑꯥꯏꯗꯤꯗꯨꯅ ꯇꯧꯏꯅꯤꯗꯨ ꯈꯪꯗ꯭ꯔꯅꯦ ꯅꯪꯅ ꯀꯩꯅꯣꯗ ꯆꯦ ꯀꯥꯅꯣꯟꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯅꯤ ꯐꯔꯛ ꯇꯥꯔꯤꯗꯣ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯍꯥꯏꯕ ꯑꯩ ꯈꯪꯗꯦꯍꯦ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯒꯦ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯤ ꯁꯨꯁ ꯐꯣꯟꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯍꯣꯏ ꯁꯨꯄ꯭ꯔꯤꯇꯤ ꯑꯗꯨꯒ ꯀꯩꯅꯣꯅ ꯑꯩ ꯖꯣꯔꯍꯥꯠꯇꯅꯤ ꯄꯤꯡꯀꯤ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤꯅ ꯍꯦꯟꯒꯠꯇꯦ ꯎꯔꯕ ꯁꯨꯄ꯭ꯔꯤꯇꯤ ꯃꯣꯏꯁꯦ ꯊꯥꯖꯖꯥꯎꯄꯗꯤꯅꯦ ꯃꯥ ꯍꯦꯛꯇ ꯍꯥꯏꯅꯤ ꯑꯕꯤ ꯀꯔꯣ ꯗꯨꯁꯔꯦ ꯑꯥꯏꯗꯤꯁꯦ ꯀꯔꯨꯡꯒꯤꯅ ꯑꯗꯨꯅꯦ ꯁꯨꯄ꯭ꯔꯤꯇꯤ ꯑꯩꯗꯤ ꯅꯣꯏꯗꯤ ꯈꯪꯗꯦꯀꯣ ꯑꯁꯨꯃꯥꯏꯅ ꯑꯩꯅ ꯃꯌꯥꯡꯒꯤ ꯍꯥꯏꯗꯤꯗꯤ ꯕꯔꯃꯟ ꯈꯪꯗꯦ ꯑꯁꯥꯃꯤꯁ ꯈꯪꯗꯦ ꯑꯦꯜꯕꯤ ꯆꯪꯉꯨꯔꯅꯤꯅꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯁꯞ ꯇꯧꯅꯔꯅꯦꯕ ꯁꯞ ꯇꯧꯅꯔꯒꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯟꯗꯥꯗ꯭ꯔꯒ ꯑꯗꯨꯝ ꯑꯟꯁꯞ ꯇꯧꯊꯣꯛꯏꯔ ꯈꯪꯗꯦ ꯑꯗꯨꯝ ꯃꯌꯦꯡ ꯇꯥꯏꯅꯦ ꯑꯗꯨꯅ ꯑꯩ ꯇꯜꯂꯦ ꯍꯥꯏꯁꯤꯅꯤ ꯑꯇꯣꯞꯄ ꯑꯦꯜꯕꯤꯗꯒ ꯆꯪꯉꯨ ꯆꯦꯅꯨꯅ ꯈꯪꯉꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯑꯣ ꯖꯣꯔꯍꯥꯠ ꯑꯁꯥꯃꯤꯁ ꯐꯖꯕꯅꯤ ꯇꯥꯕꯗ ꯒꯨꯍꯥꯇꯤꯗꯩꯁꯨ ꯍꯦꯜꯂꯤ ꯍꯥꯏ ꯆꯦꯅꯨꯅ ꯁꯨꯄ꯭ꯔꯤꯇꯤ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯍꯥꯒꯨꯅ ꯍꯌꯨꯝ ꯁꯤꯗꯕ ꯍꯥꯏ ꯑꯒꯨ ꯅꯪꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯇꯥꯕ ꯑꯣꯏꯔꯕ ꯑꯟꯇꯤ ꯑꯃꯅꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯄꯤꯡꯀꯤ ꯁꯤꯗ ꯉꯥꯡꯂꯤꯁꯦ ꯄꯤꯌꯣꯔꯅꯤ ꯒꯨꯍꯥꯇꯤꯗꯤ ꯑꯌꯥꯟꯕꯤꯅꯤ ꯍꯥꯏ ꯒꯨꯍꯥꯇꯤꯗꯤ ꯅꯣꯜꯕꯥꯔꯤ ꯃꯔꯣꯟꯗꯣꯔ ꯆꯦꯅꯨ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯤꯁ ꯑꯅꯨ ꯍꯥꯏ ꯑꯗꯨꯒ ꯄꯤꯡꯀꯤꯅ 17 ꯂꯥꯏꯛ ꯁꯨꯁ ꯍꯥꯏꯔꯒ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯐꯖꯗꯕꯅꯤꯅ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯈꯝꯕꯁꯨ ꯂꯥꯛꯑꯦ ꯈꯝꯕ ꯆꯤꯆꯦꯅ ꯀꯛꯊꯠꯀꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯃꯤ ꯑꯃ ꯂꯥꯛꯏꯀꯣ ꯑꯗꯨꯒ ꯈꯝꯕꯅ 17 ꯂꯥꯏꯛ ꯗꯟ ꯏꯆꯦ ꯁꯨꯁꯃꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯈꯝꯕ ꯉꯁꯤ ꯊꯕꯛ ꯆꯠꯊꯣꯛꯎꯕ꯭ꯔꯣ
ꯀꯩ ꯏꯟꯖꯥꯡ ꯍꯧꯔꯛꯏ ꯈꯝꯕꯅ ꯗꯣꯆꯥꯅꯨ ꯏꯆꯦ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏꯅ ꯃꯆꯦ ꯃꯃꯥ ꯃꯣꯟꯗꯣꯟ ꯃꯌꯥꯝꯁꯦ ꯀꯧꯔꯦ ꯁꯨꯄ꯭ꯔꯤꯇꯤ ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯄꯨꯜꯂꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯑꯗꯣ ꯑꯒꯨꯅ ꯉꯁꯤ ꯈꯛꯅꯤꯀꯣ ꯁꯥꯡꯉꯤꯁꯦ ꯑꯒꯨ ꯅꯪꯒꯤ ꯀꯤꯔꯄꯥꯅꯤ ꯑꯗꯨꯒ ꯈꯝꯕꯅ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯔꯒ ꯅꯣꯛꯈꯔꯦ ꯈꯝꯕ ꯀꯩꯗꯧꯔꯦ ꯈꯝꯕ ꯉꯁꯤ ꯍꯥꯏꯔꯛꯇꯦ ꯑꯩ ꯍꯥꯏꯔꯛꯀꯦ ꯈꯝꯕ ꯑꯍꯝ 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 ꯀꯩꯅꯣꯅ ꯈꯝꯕꯨ ꯍꯥꯏ ꯅꯨꯡꯁꯤꯕ ꯍꯦꯟꯖꯟꯗꯅ ꯈꯝꯕꯨ ꯀꯧꯈꯔꯦ ꯈꯝꯕꯗꯩ ꯑꯃꯨꯛ ꯑꯗꯣ ꯄꯤꯡꯀꯤꯅ ꯒꯨꯍꯥꯇꯤꯗꯤ ꯃꯤꯌꯥ ꯂꯣꯏ ꯆꯥꯟꯅꯕꯅꯦ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯈꯝꯕꯨ ꯈꯝꯕ ꯂꯣꯏꯔꯦ ꯁꯨꯄ꯭ꯔꯤꯇꯤꯅ ꯈꯝꯕ ꯕ꯭ꯂꯣꯛ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯣꯏ ꯈꯝꯕ ꯆꯤꯆꯦ ꯖꯦꯡꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯀꯣ ꯑꯗꯣ ꯑꯒꯨꯅ ꯗꯥ ꯈꯝꯕ ꯍꯥꯏ ꯈꯝꯕꯅ ꯗꯣꯆꯥ ꯚꯤꯗꯤꯑꯣ ꯑꯃ ꯂꯥꯛꯀꯅꯤ ꯄ꯭ꯔꯦꯡ ꯍꯧꯖꯤꯛꯇ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧ ꯂꯣꯏꯔꯦ ꯍꯥꯏ ꯈꯝꯕ ꯈꯝꯕ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯅꯥꯗ ꯑꯣꯏꯔꯦ ꯑꯃꯅ ꯑꯒꯨ ꯑꯍꯝ ꯍꯥꯏꯕ ꯈꯝꯕꯅ ꯆꯦ ꯁꯨꯄ꯭ꯔꯤꯇꯤ ꯋꯥꯔꯤ ꯂꯩ ꯍꯥꯏꯗꯣ ꯆꯦꯅꯨꯅ ꯅꯣꯜꯕꯥꯔꯤ ꯕꯣꯔꯄꯦꯇꯥꯁꯨ ꯃꯤꯌꯥꯝꯃꯔꯣꯟꯅꯤ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯑꯩ ꯕꯥꯀꯨꯛꯇꯩ ꯀꯥꯔꯛꯏ ꯀꯩꯅꯣ ꯕꯥꯀꯨꯛ ꯍꯥꯏꯗꯤ ꯈꯝꯕ ꯑꯩ ꯁꯪꯉꯦ ꯍꯥꯏꯕꯅꯦ ꯍꯥꯏ ꯆꯦꯇꯣꯟ ꯒꯣꯋꯥꯁꯦ ꯐꯣꯟ ꯇꯧꯔꯛꯏꯌꯦ ꯑꯗꯨꯒ ꯀꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯪꯉꯦ ꯍꯥꯏꯕꯅꯤ ꯁꯟꯗꯦꯅꯤꯅ ꯆꯦ ꯑꯩ ꯅꯍꯥꯟꯈꯩ ꯀꯨꯏꯅ ꯂꯩꯇꯕ ꯍꯣꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯒꯨ ꯆꯤꯆꯦꯁꯨꯅꯤ ꯇ꯭ꯌꯨꯁꯟꯕꯨ ꯆꯠꯄꯅꯦ ꯀꯩꯕꯨ ꯇꯧꯕꯅꯦ ꯁꯪꯅꯄꯣꯠꯇꯦ ꯑꯗꯨꯅ ꯑꯒꯨꯅ ꯗꯥ ꯈꯝꯕ ꯈꯧꯗꯦꯝꯃꯛꯀꯅꯨꯗ ꯍꯥꯏ ꯑꯗꯣ ꯈꯝꯕꯅ ꯂꯧꯕꯨꯛꯇꯩ ꯑꯠꯁꯥ ꯑꯠꯁꯥ ꯂꯧꯕꯨꯛꯇꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯁꯨꯠꯁꯦ ꯂꯧꯕꯨꯛꯇꯇ ꯆꯠꯂ ꯇꯧꯏꯀꯣ ꯈꯝꯕꯅ ꯑꯒꯨ ꯑꯍꯦꯝ ꯍꯥꯏ ꯖꯥꯏ ꯀꯣꯔꯤ ꯑꯍꯤꯁꯨ ꯍꯥꯏꯕꯅꯤ ꯅꯣꯜꯕꯥꯔꯤ ꯃꯔꯣꯟ ꯖꯥꯏ ꯀꯣꯔꯤ ꯑꯍꯤꯁꯨ ꯅꯣꯜꯕꯥꯔꯤ ꯃꯔꯣꯟ ꯅꯣꯜꯕꯥꯔꯤ ꯃꯔꯣꯟꯗꯨꯗꯤ ꯈꯪꯗꯦꯗ ꯃꯈꯣꯏ ꯆꯨꯝꯕ ꯀꯥꯡꯕꯨꯅ ꯉꯥꯡꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯆꯠꯁꯤ ꯍꯥꯏꯔꯣ ꯑꯣ ꯏꯆꯥꯅꯤꯄꯥꯅ ꯌꯥꯝꯅ ꯀꯣꯝꯄ꯭ꯂꯦꯟ ꯇꯧꯔꯦ ꯃꯣꯕꯥꯏꯜꯁꯨ ꯌꯦꯡꯍꯟꯗꯦ ꯀꯣꯏꯕꯁꯨ ꯆꯠꯇꯦ ꯍꯥꯏ ꯒꯣꯌꯥꯁꯤꯁꯨ ꯍꯥꯏꯕꯅꯤ ꯍꯥꯏ ꯁꯣꯝꯗꯅ ꯍꯥꯏ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯑꯅꯨ ꯀꯩꯅꯣꯗꯣ ꯒꯣꯝ ꯄꯥꯂꯥꯅꯦ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯆꯦꯅꯨꯅ ꯍꯥꯏꯗꯣ ꯄꯤꯡꯀꯤꯅ ꯈꯝꯕꯁꯦ ꯀꯧꯕ ꯈꯨꯝꯗꯦ ꯄꯨꯝꯅꯃꯛꯇꯗꯤ ꯈꯨꯝꯃꯤ ꯈꯝꯕ ꯅꯆꯦ ꯄꯤꯡꯀꯤꯅ ꯀꯧꯏ ꯅꯪ ꯆꯤꯠꯊꯔꯕ ꯏꯆꯦ ꯄꯤꯡꯀꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯗꯣꯆꯥꯅꯨ ꯀꯦꯝꯁꯤ ꯑꯩ ꯁꯨꯄ꯭ꯔꯤꯇꯤꯅ ꯈꯝꯕ ꯋꯥꯔꯤꯒ ꯇꯜꯂꯦꯗ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤ ꯀꯩꯝ ꯈꯟꯒꯅꯨ ꯑꯒꯨꯅ ꯏꯪꯀꯤ ꯄꯤꯡꯀꯤ ꯄꯣꯡꯀꯤ ꯗꯦꯗꯤ ꯒꯣꯠ ꯑꯦ ꯗꯣꯡꯀꯤ ꯗꯣꯡꯀꯤ ꯗꯥꯏ ꯗꯦꯗꯤ ꯀ꯭ꯔꯥꯏ ꯏꯪꯀꯤ ꯄꯤꯡꯀꯤ ꯄꯣꯡꯀꯤ ꯑꯗꯒꯤ ꯈꯝꯕꯅ ꯆꯦ ꯁꯨꯄ꯭ꯔꯤꯇꯤ 7 PM LB ꯂꯥꯛꯎ ꯍꯥꯏ ꯍꯣꯏ ꯈꯝꯕ ꯅꯆꯦꯁꯨ ꯉꯝꯃꯗꯤ ꯂꯥꯛꯀꯦꯀꯣ ꯑꯗꯨꯒ ꯆꯦꯅꯨꯅ ꯌꯥꯝ ꯈꯦꯠꯅꯩ ꯑꯁꯥꯃꯤꯁ ꯄꯤꯌꯣꯔꯗꯤ ꯁꯣꯝꯗꯅꯤ ꯉꯥꯡꯉꯤꯁꯦ ꯍꯥꯏ ꯑꯗꯩꯗꯤ ꯈꯝꯕꯅ ꯆꯦ ꯄꯤꯡꯀꯤ ꯍꯤꯡꯉꯤꯕꯣ LBꯒ ꯊꯥꯕ ꯎꯗꯦ ꯄꯤꯡꯀꯤ ꯊꯥꯕꯅꯤꯍꯦ ꯊꯥꯏꯂꯦꯟꯗ ꯑꯌꯥꯝꯕ ꯊꯥꯕꯅꯤ ꯄꯤꯡꯀꯤ ꯅꯪ ꯁꯛ ꯍꯦꯟꯕ꯭ꯔꯣ ꯑꯩ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯔꯨꯗꯩ ꯏꯆꯦ ꯁꯨꯁꯃꯤ ꯍꯥꯏ ꯑꯣꯀꯦ ꯈꯝꯕ ꯅꯪꯗꯣ ꯍꯧꯖꯤꯛ ꯊꯥꯡꯒꯠꯂꯛꯇꯣꯏꯔꯥ ꯄꯤꯌꯣꯔ ꯑꯁꯥꯃꯤꯁ ꯌꯥꯝ ꯐꯖꯩ ꯇꯥꯕꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯆꯦꯅꯨ ꯑꯩ ꯀꯛꯅꯤꯡꯉꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯗꯧꯔꯦ ꯅꯣꯏꯗꯣ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛꯀꯤꯗꯣ ꯏꯕꯗ ꯍꯥꯏ ꯅꯣꯛꯏꯅꯤ ꯅꯪ ꯄꯤꯡꯀꯤꯗꯣ ꯈꯨꯝꯃꯛꯇꯦ ꯑꯒꯨ ꯆꯤꯆꯦ ꯀꯛꯅꯤꯡꯉꯦ ꯄꯤꯡꯀꯤ ꯃꯌꯥꯝ ꯑꯩ ꯑꯉꯥꯡꯁꯦ ꯁꯥꯟꯗꯦꯅꯤꯅ ꯃꯇꯦꯛ ꯑꯃꯇꯪ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯔꯨꯒꯦ ꯃꯣꯕꯥꯏꯜꯁꯨ ꯄꯤꯗꯦ ꯀꯣꯏꯕꯁꯨ ꯄꯨꯗꯦꯒ ꯍꯥꯏꯒꯠꯂꯛꯑꯦ ꯆꯦ ꯁꯨꯁꯃꯤ ꯉꯁꯤ ꯑꯩꯒ ꯄ꯭ꯔꯦꯡ ꯖꯣꯏꯟ ꯇꯧꯈꯤꯕ ꯅꯨꯄꯤꯗꯣ ꯅꯩꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯄꯥ ꯑꯃꯗ ꯅꯩꯕꯅꯤ ꯅꯪ ꯚꯤꯛꯇꯣꯔꯗ ꯅꯩꯈ꯭ꯔꯕ ꯑꯗꯨꯒ ꯆꯦꯅꯨꯅ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯣ ꯀꯛꯑꯣ ꯍꯥꯏ ꯆꯦ ꯁꯨꯁꯃꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯛꯎ ꯈꯝꯕ ꯑꯩ ꯈꯥꯏꯕꯣꯛ ꯑꯃ ꯌꯦꯡꯉꯦ ꯅꯪ ꯊꯥꯖꯧꯀꯣ ꯑꯩ ꯌꯦꯡꯉꯛꯀꯦꯀꯣ ꯍꯣꯏ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯈꯪꯕ꯭ꯔꯥ ꯈꯝꯕ ꯆꯤꯆꯦ ꯄꯨꯡ 2 ꯐꯥꯔꯦ ꯑꯁ ꯅꯪ ꯕꯤꯕꯨꯂꯥ ꯆꯨꯔꯦ ꯅꯪꯁꯨ ꯀꯣꯏꯕ ꯆꯠꯂꯣꯀꯣ ꯆꯤꯆꯦꯁꯨ ꯑꯝꯇ ꯑꯉꯥꯡ ꯀꯣꯏꯕ ꯄꯨꯊꯣꯛꯎꯒꯦ ꯆꯤꯆꯦ ꯋꯥꯔꯦ
ꯌꯥꯝ ꯀꯨꯏ ꯄꯥꯕ ꯋꯥꯔꯦꯀꯣ ꯐꯔꯦ ꯃꯌꯥꯝꯗꯨꯗꯤ ꯑꯃꯨꯛ ꯀꯥꯏꯅꯔꯁꯤ ꯁꯨꯄ꯭ꯔꯤꯇꯤ ꯕꯥꯏ ꯑꯩ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯄꯤꯡꯀꯤ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯁ ꯑꯩ ꯀꯛꯑꯒꯦꯀꯣ